Ada 아, 아이네자가 버리 지가 야, 너 맞다는데 나 보는 거라면 탱이 딸이 내려비. 집에 안 가도 딸이 내려. 왜? और कभी कभार क्लास नहीं चलता कम जाता है पता नहीं आता
All right, all right. Hey everyone, good evening. Ma'am, good evening. Ma'am gi video the on to biro. Okay, horsey. Right, all right. Awesome, awesome. Hey everyone, good evening. Good evening. Good evening, good evening. So, before we get started, ma'am yargadi, ma'am gi webcam do hanamta on to biro. Duga koi ma'am sakmai loi khangnarsi. Okay, hold the gun up. Yargadi somgi kano do zoom do hanami Okay, so everyone, good evening. I hope you guys are doing great. Okay, na sige webinar se hold the mayam yargadi sakmay the kanga se hanago. Koi community that hanagi audio thana message samung thana. Although let's get to know each other before we get started. So, having said that, mayam gi webcam do hanam ta on do bio kai kai de no aina khangba mi sudum familiar ba mi sudum tawi. Priyojit mayam yargadi somgi kano do yargadi I request sojari go. Audio dom tang mute yo yargadi koi disturb tawi. Jingkai ngan ba Thokchom nangi kano do mute amtan thambiyo ko. Okay. Adagi Netaji net kano se Netaji Luang se question am hangi. Nice to meet you. Okay. Guys, I can request to say a webinar se horse go. Yargadi somgi audio do hanamta mute to view. Aduga kwe cannot torsi horse. All right. Thank you so much. Okay. Ado koi community member degi loinamong lo hanamta yeng se khudamta thangat piro koi community member degi. Okay, nice, nice everyone. Atai di video am to udre. Tay du yargadi noi webcam do hangbiro aduga koi sakmai su khangnasi aduga horse. Thank you very much. Thank you very much. Thank you. Okay, Priyojit Kailamdegino, Thangzam Gideon, adigi Alex ko, Thinking Anba, adigi Joshila, a Hanamang su Ugre, adigi Gretchen Maimon, Benny, Kumukcham, Ganesor, Samson, adigi Hauzam, Millennium Meitei, Deepak Lystrom, Deepak Tinahan Yum the Sulame, Deepak, adigi Nikesh Nongtombam, Bijes, some Heidi Lamdo, Kai Kaidi Nomtang Tada Ma'am, things again. A desktop to okay, Hamlet desktop to all right, no problem. Okay, Netaji Lamjau, Makai Lekai digi, okay, Modang Pokpi, okay, Kumbi, Uripok, Tamiban, the book like some time and digi, yes. And the gi sings a may go, Binoy, Hirok, Kang, okay, Kangabok, Adi Kang Pokpi, Naza, Pargito, hey. Naram Tong, Sams, okay, report from the guy. Kaching Kuno. Okay, Toba Topum. Very nice, very nice. All right. Awesome. So, Rabikanta Thangzam, Nangi don't mute the legadi, I'm no any go, not regadi, Somi sound the Tolaga. Hadi Horen Horakan the disturb soidinato, we need do Yargadi ma'am, a request to Gishini. Somgi audio do, mute Tambio, Aduga, we webinar say, home never doors. So, Grayson, please check, we can problem labor in bureau, WhatsApp tang final. We'll give you 1 minute and we'll start the webinar for today.
Okay. Sen adudi yani horsira. Hoi da, sir. Awesome. Sir. Okay. All right. Uranus Neptune haga pawo. Biswajit oinam yargadi ai request tawjo somgi audio do hapetang mute tawbiyo natragadi akoi hobam se kitang nungairoi yargadi. Thank you. Okay. So hi everyone, my name is Thokchom Surmangol Singh, and I'm the founder of Distinction Web Services, Delhi-based company ni. Aduga aina Manipurda nauna register tauba company hargadi asur.com. Si company se karigi no hamatamda youths mayam leiko. Like the mayam tamjalure graduate loiba, master loiba, PhD loiba, MBA loiba, BSc loiba, you name it. Engineering loiba. Hujike daura. At the end of the day, moi job thireba. Hey no, moi jo responsible man nama warabni na pasa yaudragadi hujik matam da hingba ware. Natra. Ado elangbam cable Singh mute thambiu ko please. Yaragadi. Thank you. So aina mayam da khwaidagi maruoba ai poram tang haizage hujikse mayam se paisa tanbagi di mayam se ngawreba. Mayam paisa taning manadi khot leba. Question ani kitang hangbiyoba. Isadani ko. Webinar se hojikanda question ani kitang hangbiyo. Kayidamaktano aina paisa tanba ngamdrise. Number 1. Number 2 da aina market da somna di business haiba. Business haiba poche product obi ko. Service obi nangna piningiba result se karino simga hangbiyo. Aduga market da kari problem solve tawdunova. Example oina hizage. Aigi committee member ya wimi amni khamani ko aina hanjan haibdo. Somna ne ordinary problem ama solve tawtargadi paisa su ordinary money phangani. Let's say peon. Peon sida by one ko. Otherwise can be no. Example do yango. Peon gi thabak se ordinary ne. Tolo phangbu su ordinary phangani. Doctor. Doctor na kamaina paisa tali. Miyoi bagi punchi ka laga paisa tali ne. Extraordinary problem solve toroga extraordinary money phangine. Politician kamaina paisa tali. Laikai gi, Samas ki, India gi, state khudingi ko. Problem do hana yango understand do biyoba. Paisa tan ge di khanba. Aina problem solve to do sa problem machara, problem chobra. Adu hana gyanta seba. Business to ge di wakal di dum khanjaba. Market ta kari problem solve to do no. That's number 1 question. Adu man khangbiyoba. Sida ID skill haitaba yade, ID like app tamogra, ID English haite, miga communicate tawde. Adorom da negativity da hana chat kitaraga di. Ahogi mindset sisu negativity da am for aneba. Ko. Sida the most important thing which you have to understand is what problem will you solve in the market? That's the number 1 question you have to ask in any business. Any business am talking over. Nangi client do da nangi services, nangi product yondu neba. Nangi product na miyoi badugi kari problem solve to neba. Siman khangbiyoba. Ado hujikti aina Manipur da tholai se tai karingi nate youths myam je skill ta ke do neba. Isana skill je haitar gadi Manipur gata nate bida India gi anywhere plus US, UK, Australia, New Zealand. Sida bukta nasagi skill do haitaragadi internet habse sinaragane. As an example, I know hujik thabak to yuzu US labor companies gane. 5 companies. Horpo matam dadi kedawi I start as an employee. Chap money. Hujik mayam na habdo freelancer job, adu job, ada job anu. Nang na problem solve to ido ordinary oitar nang replace to anytime ya. Any company na zinang join to na khalo. Nangi skill do yung over.
ꯑꯩꯅ ꯍꯩꯖꯔꯤꯕ ꯑꯩꯒꯤ ꯁ꯭ꯀꯤꯜ ꯁꯦꯠ ꯃꯁꯤ ꯑꯩꯅ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯁꯣꯜꯕ ꯇꯧꯔꯤꯁꯦ ꯃꯆꯥꯔꯥ ꯑꯆꯧꯕ꯭ꯔꯥ ꯏꯁꯥꯅ ꯍꯥꯟꯅ ꯗꯤꯁꯥꯏꯗ ꯇꯧꯕꯤꯌꯣꯕ ꯑꯗꯩ ꯀꯝꯄꯅꯤ ꯍꯥꯟꯅ ꯏꯝꯄ꯭ꯂꯣꯌꯤ ꯑꯣꯏꯔꯝꯕꯗꯣ ꯍꯧꯖꯤꯛꯇꯤ ꯄꯥꯔꯠꯅꯔꯁꯤꯞ ꯑꯣꯏꯅ ꯖꯣꯏꯟ ꯇꯧꯔꯦ ꯀꯦꯁ ꯀꯦꯄꯤꯇꯦꯜ ꯍꯥꯏꯁꯦ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯐꯦꯁꯕꯨꯛ ꯈꯛꯇꯪ ꯄꯥꯏꯗꯕ ꯃꯌꯥꯝ ꯂꯤꯡꯛꯗꯤꯟꯁꯨ ꯄꯥꯏꯕꯤꯌꯣꯕ ꯑꯩꯅ ꯂꯤꯡꯛꯗꯤꯟ ꯔꯤꯀꯃꯦꯟ ꯇꯧꯖꯔꯤꯁꯦ ꯀꯩꯒꯤꯅꯣ ꯑꯩꯒꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤꯁꯤ ꯖꯨꯝꯗ ꯂꯥꯛꯄꯤꯔꯤꯕ ꯃꯌꯥꯝ ꯌꯨꯇ꯭ꯌꯨꯕꯇ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝꯁꯦ ꯉꯁꯤꯗꯒꯤ ꯐꯦꯁꯕꯨꯛ ꯈꯛꯇ ꯅꯠꯇꯕꯤꯗ ꯂꯤꯡꯛꯗꯤꯟꯁꯤꯁꯨ ꯄꯥꯏꯕꯤꯌꯣ ꯀꯣ ꯂꯥꯏꯔꯤꯛ ꯍꯩꯕ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯀꯣ MBA ꯂꯣꯏꯕ PhD ꯂꯣꯏꯕ ꯒ꯭ꯔꯦꯖꯨꯋꯦꯠ ꯂꯣꯏꯕ ꯏꯟꯖꯤꯅꯤꯌꯥꯔꯤꯡ ꯂꯣꯏꯕ ꯂꯣꯌꯔꯁ ꯀꯣ ꯁꯣ ꯃꯦꯅꯤ ꯂꯩ ꯋꯥꯔꯜꯒꯤꯅꯦ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯃꯌꯥꯝꯒ ꯊꯦꯡꯅꯁꯦꯕ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯆꯥ ꯉꯥꯛꯇꯅꯦ ꯋꯤ ꯑꯥꯔ ꯁ꯭ꯃꯥꯔꯠ ꯇ꯭ꯔꯥꯏꯕ ꯈꯨꯗꯤꯡꯃꯛꯇꯒꯤ ꯃꯩꯇꯩꯅꯅꯦ ꯅꯝꯕꯔ 1ꯗ ꯂꯩꯕꯅꯤ ꯑꯩꯈꯣꯏ ꯏꯁꯦ ꯌꯦꯡꯉꯣ ꯁꯤꯡꯕꯗꯒꯤ ꯍꯩꯁꯤꯡꯕꯗꯒꯤ ꯁ꯭ꯄꯣꯔꯠꯁꯇꯒꯤ ꯀꯣ ꯑꯦꯅꯤ ꯃꯦꯗꯜ ꯄꯨꯔꯛꯄ ꯃꯇꯝꯗ ꯃꯩꯇꯩ ꯃꯆꯥꯅꯅꯦ 1ꯗ ꯑꯗꯨꯝ ꯂꯩꯔꯝꯒꯅꯤ ꯌꯨ ꯅꯦꯝ ꯏꯠ ꯑꯦꯅꯤ ꯇ꯭ꯔꯥꯏꯕ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤ ꯃꯌꯥꯝꯁꯦ ꯃꯦꯗꯜ ꯄꯨꯔꯛꯄꯁꯦ ꯑꯩꯈꯣꯏꯒꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯃꯩꯇꯩ ꯍꯥꯏꯕꯁꯤꯅ ꯑꯗꯨꯝ ꯅꯝꯕꯔ 1ꯗ ꯂꯩꯕꯅꯤ ꯑꯗꯣ ꯅꯣꯏꯅ ꯑꯩ ꯅꯥꯛꯇ ꯂꯥꯛꯑꯒꯗꯤ ꯉꯁꯤ ꯀꯧꯕ ꯅꯨꯃꯤꯠꯇꯒꯤ ꯐꯦꯁꯕꯨꯛꯇꯣ ꯁꯤꯅ ꯐꯩꯀꯣ ꯈꯤꯇꯪ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯑꯣꯏꯅ ꯑꯩ ꯅꯥꯛꯇ ꯂꯥꯛꯑꯕꯅꯤꯅ ꯑꯩ ꯅꯣꯏ ꯁꯞꯄꯣꯔꯠ ꯇꯧꯅꯤꯡꯉꯦꯕ ꯅꯣꯏꯅ ꯃꯥꯏ ꯄꯥꯛꯄꯗꯣ ꯗꯦꯠꯁ ꯃꯥꯏ ꯁꯔꯇꯤꯐꯤꯀꯦꯠ ꯑꯩꯒꯤ ꯁꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤꯗꯒꯤ ꯑꯩ ꯁꯥꯇ꯭ꯔ 20 ꯈꯛ ꯈꯪꯒꯠꯀꯅꯤ ꯁꯥꯇ꯭ꯔ 20ꯗꯨꯗ ꯔꯤꯖꯜꯠ ꯐꯪꯗ꯭ꯔꯤꯐꯥꯎꯅꯦ ꯑꯩ ꯇꯥꯛꯀꯅꯤ ꯗꯦꯠꯁ ꯃꯥꯏ ꯄ꯭ꯔꯣꯃꯤꯁ ꯑꯗꯨꯅ ꯅꯣꯏꯅ ꯑꯩꯒꯤ ꯅꯥꯛꯇ ꯆꯪꯉꯛꯀꯦ ꯍꯥꯏ ꯇꯥꯔꯒꯗꯤꯅꯦ ꯅꯝꯕꯔ 1ꯗ ꯅꯪꯅ ꯄꯥꯝꯃꯤꯕ ꯒꯣꯜꯁꯦ ꯗꯤꯀ꯭ꯂꯦꯌꯔ ꯇꯧꯕ ꯉꯁꯤꯗꯒꯤ I want this I wanted to achieve this ꯑꯩꯅ ꯅꯍꯥꯟ ꯒꯣꯜ ꯀꯥꯔꯗ ꯏꯃꯣꯏꯅꯨ ꯅꯨꯃꯤꯠꯇ ꯊꯥꯖꯕꯗꯣ ꯀꯝꯃ꯭ꯌꯨꯅꯤꯇꯤꯗ ꯑꯗꯨꯗ ꯄꯪꯊꯥ ꯊꯥꯖꯟꯕ ꯅꯠꯇꯦꯕ ꯅꯪꯅ ꯄꯥꯝꯃꯤꯕ ꯄꯣꯠꯇꯣ ꯄꯨꯟꯁꯤꯗ ꯑꯩꯗꯤ ꯁ꯭ꯀꯤꯜ ꯍꯩ ꯑꯩꯗꯤ ꯄꯩꯁꯥ ꯂꯩꯇꯦ ꯑꯗꯨ ꯍꯪꯕ ꯅꯠꯇꯦ ꯄꯨꯟꯁꯤꯗ ꯅꯪꯅ ꯇꯧꯅꯤꯡꯕ ꯄꯣꯠꯇꯣ ꯑꯅꯤ ꯊꯣꯛꯅ ꯊꯨꯒꯥꯏꯕꯤꯌꯣꯕ ꯑꯃꯅ ꯁꯣꯔꯠ ꯇꯔꯝ ꯍꯥꯏꯕ ꯑꯃꯒ ꯑꯃꯅ ꯂꯣꯡ ꯇꯔꯝꯗ ꯍꯥꯏꯕ ꯑꯃꯒ ꯄꯩꯁꯥꯒꯤ ꯑꯣꯏꯔꯅ ꯁ꯭ꯄꯦꯁꯤꯐꯤꯛꯂꯤ ꯏꯌꯣ ꯊꯥ 3ꯇ ꯑꯩ ꯁꯤ ꯇꯥꯟꯕ ꯉꯝꯒꯅꯤ ꯀꯣ ꯏꯁꯥꯅ ꯀꯟꯐꯤꯗꯦꯟ ꯂꯩꯒꯗꯧꯅꯦꯕ ꯍꯥꯟꯅ ꯅꯦꯛꯁ ꯆꯍꯤ 4-5ꯗꯒꯤꯗꯤ ꯑꯩ ꯀꯔꯤ ꯑꯣꯏꯔꯛꯀꯅꯤ ꯑꯩꯅ ꯁꯤ ꯁ꯭ꯀꯤꯜꯁꯦ ꯃꯥꯁꯇꯔ ꯇꯧ ꯇꯥꯔꯒꯗꯤ ꯗꯦꯠꯁ ꯗ ꯒꯣꯜ ꯁꯦꯇꯤꯡ ꯒꯣꯜ ꯑꯃ ꯀꯝꯃ꯭ꯌꯨꯅꯤꯇꯤꯁꯤꯗ ꯂꯥꯛꯄꯤꯔꯤꯕ ꯃꯌꯥꯝꯁꯦ ꯒꯣꯜ ꯁꯦꯠ ꯇꯧꯗ꯭ꯔꯒꯗꯤ ꯀꯔꯤꯝ ꯀꯥꯟꯅꯔꯣꯏ ꯌꯨ ꯑꯥꯔ ꯖꯁ ꯋꯦꯁꯇꯤꯡ ꯌꯣꯔ ꯇꯥꯏꯝ ꯑꯦꯟ ꯌꯣꯔ ꯍꯥꯔꯗ ꯋꯥꯔꯛ ꯁꯣꯝꯅ ꯄꯥꯝꯃꯤꯕ ꯄꯣꯠꯇꯣ ꯍꯥꯟꯅ ꯎꯕꯤꯌꯣꯕ ꯚꯤꯖꯟꯁꯦ ꯁꯦꯡꯅ ꯎꯒꯗꯧꯅꯦ ꯑꯗꯨꯒ ꯅꯨꯡꯇꯤꯒꯤ ꯀꯣ ꯋꯥꯕ ꯌꯥꯎꯔꯛꯀꯅꯤ ꯅꯥꯕ ꯌꯥꯎꯔꯛꯀꯅꯤ ꯖꯤꯝꯕꯨ ꯅꯣꯡꯃꯇꯪꯗ ꯁꯥꯟꯅꯔꯒ ꯃꯁꯥ ꯐꯕ꯭ꯔꯅꯦ ꯐꯔꯝꯃꯣꯏ ꯑꯗꯩ ꯁꯤꯃꯁꯨ ꯈꯪꯕꯤꯌꯣ ꯑꯩꯁꯨ ꯑꯩꯅ ꯄꯣꯛꯂꯛꯄ ꯃꯇꯝꯗ ꯏꯃꯥꯅ ꯅꯥꯎꯀꯣꯜꯂꯒ ꯊꯥ 9 ꯀꯣꯜꯂꯛꯇꯣꯏꯅꯦꯕ ꯄ꯭ꯔꯦꯒꯅꯦꯟꯁꯤ ꯃꯇꯝꯁꯦ ꯍꯧꯖꯤꯛ ꯑꯃꯆꯔ ꯌꯪ ꯄꯤꯄꯜ ꯍꯥꯏꯇꯥꯔꯦꯅꯦ ꯑꯩꯉꯣꯟꯗ ꯂꯥꯛꯑꯦꯕ ꯁꯔ ꯊꯥ ꯑꯃꯗ ꯑꯩ ꯄꯩꯁꯥ ꯇꯥꯟꯒꯦ ꯍꯥꯏꯕ ꯑꯩꯅ ꯀꯣꯏꯁꯟ ꯁꯤꯃ ꯍꯪꯉꯦ ꯃꯌꯥꯝꯁꯨ ꯇꯥꯕꯤꯌꯨꯀꯣ ꯏꯃꯥꯅ ꯑꯩ ꯅꯥꯎꯀꯣꯜꯂꯛꯄ ꯃꯇꯝꯗ ꯊꯥ 9 ꯃꯌꯥꯝ ꯌꯥꯅꯤꯡꯉꯤꯀꯣ ꯁꯤꯒꯤ ꯊꯥ 9ꯁꯦ ꯅꯪ ꯁ꯭ꯄꯤꯠ ꯇꯧꯕ ꯉꯝꯕ꯭ꯔꯕ I don't think so ꯉꯝꯃꯝꯃꯣꯏ ꯄ꯭ꯔꯦꯒꯅꯦꯟꯁꯤ ꯑꯩꯈꯣꯏ ꯍꯥꯏꯅꯩꯀꯣ ꯑꯗꯣ ꯅꯥꯎꯀꯣꯜꯂꯛꯄ ꯃꯇꯝꯗ ꯊꯥ 9ꯁꯦ ꯑꯗꯨꯝ ꯀꯣꯜꯂꯛꯇꯣꯏꯅꯤ ꯀꯣ ꯑꯗꯨꯒ ꯑꯩꯈꯣই ꯊꯣꯛꯂꯛꯇꯣꯏꯅꯦꯕ ꯑꯗꯨꯒꯤ ꯃꯇꯝꯗꯣ ꯏꯟꯀ꯭ꯔꯤꯁ ꯇꯧꯕ ꯌꯥꯔꯝꯃꯣꯏ ꯑꯉꯥꯡꯗꯣ ꯆꯥꯎꯍꯟꯅꯤꯡꯉꯦꯅ ꯍꯦꯛꯇ ꯄꯨꯛꯄꯤ ꯄꯤꯖꯔꯒ ꯍꯦꯛꯇ ꯆꯥꯎꯅ ꯅꯥꯔꯛꯀꯅꯤ ꯃꯇꯝ ꯂꯩꯕ ꯕꯤꯖꯤꯅꯦꯁꯇꯁꯨ ꯉꯥꯏꯔꯦ ꯑꯐꯕ ꯊꯕꯛ ꯇꯧꯕꯗꯤ ꯃꯇꯝ ꯆꯪꯒꯅꯤ ꯋꯥꯈꯜ ꯁ꯭ꯇ꯭ꯔꯦꯇꯦꯖꯤ ꯏꯝꯄ꯭ꯂꯤꯃꯦꯟꯇꯦꯁꯟ ꯁꯤꯁꯇꯦꯝ ꯁꯤ ꯂꯣꯏꯅꯃꯛ ꯈꯪꯉꯀꯥꯟꯗ ꯅꯩꯔꯛꯀꯅꯤ ꯑꯩꯁꯨ ꯍꯥꯟꯅ ꯄꯩꯁꯥ ꯌꯥꯝꯅ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩ ꯀꯩꯒꯤꯅꯣ ꯑꯩ ꯂꯥꯏꯔꯕ ꯃꯆꯥꯅꯤꯅ ꯃꯇꯝꯗꯨꯗꯗꯤ ꯄꯩꯁꯥꯁꯦ ꯌꯥꯝ ꯊꯤ ꯗꯔꯀꯥꯔ ꯂꯩ ꯅꯣꯏꯁꯨ ꯍꯧꯖꯤꯛ ꯂꯩꯔꯝꯒꯅꯤ ꯑꯗꯣ ꯄꯩꯁా ꯇꯥꯟꯒꯦ ꯍꯥꯏ ꯇꯥꯔꯒꯗꯤ ꯅꯝꯕꯔ 1ꯗ ꯁ꯭ꯀꯤꯜ ꯇꯝꯃꯣꯕ ꯑꯩꯅ ꯇꯥꯛꯏꯁꯤꯗꯤ ꯑꯩ ꯁꯤꯈ꯭ꯔꯁꯨ ꯑꯩꯒꯤ ꯁ꯭ꯀꯤꯜꯗꯨꯗꯤꯅꯦ ꯑꯦꯚꯔꯒ꯭ꯔꯤꯟ ꯑꯗꯨꯝ ꯂꯩꯍꯧꯔꯅꯤ ꯑꯦꯅꯤ ꯀꯝꯄꯅꯤ ꯑꯃꯗ ꯍꯥꯏꯌꯣꯕ ꯑꯩꯅ ꯅꯍꯥꯟꯁꯨ ꯍꯥꯏꯖꯕꯗꯣ ꯃꯃꯥꯡꯗ ꯋꯦꯕꯤꯅꯥꯔ ꯌꯥꯎꯕ ꯃꯤꯈꯩꯗꯤ ꯈꯪꯒꯅꯤ ꯗ ꯅꯝꯕꯔ 1 ꯁ꯭ꯀꯤꯜ ꯁꯦꯠ any entrepreneur, any youths, any business owners, they need to learn how to bring traffic and convert into sales. ꯍꯥꯏꯖꯕꯗꯤ ꯀꯁꯇꯃꯔꯗꯣ ꯄꯣꯔꯛꯄ ꯍꯩꯌꯣ ꯍꯥꯏꯕꯅꯦꯕ ꯀꯁꯇꯃꯔꯁꯦ ꯄꯣꯔꯛꯄ ꯍꯩꯔꯒ ꯁꯦꯜꯁ ꯑꯃꯨꯛ ꯇꯧꯗꯣꯏꯅꯦꯕ ꯑꯗꯨ ꯈꯛꯇꯅꯦ ꯕꯤꯖꯤꯅꯦꯁꯇ ꯅꯣꯏ ꯑꯗꯨꯝ ꯍꯥꯏꯔꯛꯑꯣꯅꯦ ꯑꯦꯅꯤ ꯀꯝꯄꯅꯤ ꯑꯃꯗ ꯍꯥꯏꯌꯣꯕ ꯅꯪꯁꯤꯅ ꯀꯁꯇꯃꯔ ꯄꯣꯔꯛꯄꯁꯦ ꯍꯩꯔꯁꯅꯣꯕ ꯅꯪꯒꯤ ꯄ꯭ꯔꯗꯛ XYZ ꯍꯥꯏꯔꯁꯦ ꯑꯗꯨꯏꯗꯨꯒꯤ ꯀꯁꯇꯃꯔ ꯄꯣꯔꯛꯄꯗꯣ ꯅꯪ ꯍꯩꯔꯅꯤ
aduga sales on thopuzu harni ba marak tu dina just whistle and bustle. So asigi webinar je hodrikanda ma'am, are you guys excited to start how to build the first website in just 6 steps? Ma'am excited already kanoda comment excited na haibiro khoi kano se mo horsi. Okay, my one is so excited. Bisal, okay. Excited. Deepak, Josila, Hamlet, Samson, Bisorjit, Gretchen. Awesome. Thank you very much. Okay. Gideon, question do rin ko na laksi ko nang restore do comment i-view ko. Yumnam Singh, Netaji Luang. Awesome. All right. Adudi ma'am, I screen share tawage ngasigi webinar sigi topic haujarage. Thank you very much. Okay. Guys, I ma'am da yam live among the ni talk to aiga mi topaga like talk pusi kitang khena gani. Kay no hamatam da aina takcha report che isana experience lejaraga aina tawjigi poto takpani ba ma'am kharam di strategy mi topali tamaga taksan ba practically di tak thok ba aduna mayam huzik sida munna yengbiro how to build a website in just 6 steps aje guys ado marktana aigi ming Thokchom Surmangol Singh ko ai thangwiban snam la kai dini mayam nam sa sapu da ai kai lam dagi no kadai dino ai thangwiban snam la kai dagi ni ai manipur da khoigi north east sida ai lakpa kuidri aina thokchari sa December gi date 23 2023 da aigi YouTube first video ne dun khoizik video 12 sura mayam na nungsibi dana uzik community daga lakpi dana aina khangjariba khar knowledge mayam da share tawge aigi mission di 1 lakh people help tawba youths especially youths ko aduga like tambalo shaluraga thabok phangdana leiba mayam se aina mi lakh ama help taw ngamadi noi ke dobe ngamoideno adugi main mission dani aina ngasi thokchari ise ko aduna having said that aina ngasi proiba topic say how to build a website in just 6 steps noi mamang da myam mani YouTube ta adugi adagi course ai si yango siden live noi sungteng thena ro YouTube ta thigera Google da thigera tining mafam da thingo imalon da website ama kamai sabni haibagi ai ngasi takcharage. So anyway, first, domain registration. Domain registration is a karigi no harm to the somgi ingbyo. Any companies ko somna tongningi ba business adugi maming am di thon gani dana. Ko kogi loksing purel kain hai seba aina khara pamjaba koi imalon gi maming meitei gi maming swam chenjaba loksingpurel.com kaina ko. Adagi mayam gi like tampham ko aduga adugumba maming ama hana somna decide to biroba somgi business to gi maming am di thoni dana maming thon badugi akoina domain ama khak domain habdi no sum thenai dune .com adi .in .org amang dubdi nangi apamba do dubo ai mayam da hijage domain leiba matamda mina na ningjang bada laige da leibiyoba domain choose towning in it mina power to the adum to bigano yam just short over ko ningjang bada su laiba hangwai nangi website to mina ai yon ask.sur.com has adum lang mani ask the on the hangwam I mean sur ko short ta Surmangol have do ina sur have name ask.sur.com have name song isu tentak ningjang bada su laiba meaningful so eba ko adumaina amma decide to biro business sim am tawning ngani maming amang asidagi decide to biro myam so business tawning ba mi khudi makki maming hana decide tawgragadi comment am ta ibiramo ai am thinking jage noina ga pamsa ba leidana haidi noina maming esimidi ai business ki thongge am ta ibiro kari decide tawgre myam am ta yeng jage nang future da nangi business to gi maming do okay summer fresh hamlet ki nice adu di summerfresh.com womensworld.com
awesome awesome ma'am ibro yenge noina business ti tawninge haido yenge ba I cop ko electrahub.com explore d athokpam herojet explore d haido .com oidora explore dang oidora NN group of companies.com haidora lotus.com okay thousal yam phajai thousal atai di business tawning yaudro ibro yenge sum yenge ai hairke ba exploretheworld.com mindb.com RT Valley Hub yib.com as Manipur ge the MMP se full form de iduran just MMP or mmp.com RT Valley Hub ko mindb.com degi topana ke kino complexstudio.com awesome imoinu.com yam phazari ne lifestylemybam.com awesome phazai unique oi helping se helping.com haidura natraga specifically kanoma hapchalu adudi phazani chingtam.com yam phazai palem pantho kon very nice short oina aigi yam sangi yamba karim kaide awesome very nice thank you very much ma'am na khanbire ko gyantech.com wow kumukcham gyanesor very nice gyan nangi first name do lore tech.com very good fare mayam na huzik domain je choose tawrabane ba aina nate ko aidi tang no noi de hin pibane sana noimak choose tawrabane ba editinghub.com see video editing uma mali yamna fazai very nice okay adu itargadi mayam ai hajarage ba mayam gi huzki domain reference ja si maming sa mayam already decide taw loirgamne si yare ko domain reference kadai degi laini har matam da sida harke khoigi manipur macha mayam ma ko adigi ngarang su aina comment am thingjai thengnajai ko iche oigadra ichan oigadra adumakte khangjadra mana haibrak matam da affiliate marketing gi matang da khara haibiro lens art habra adu habra ai khangdi ngarang khrak check tawbani adu affiliate marketing ne na hairaga maje stuck tawre adugi matang namta sembiro hai ado somna ayi webinar se yengbiragadi marak thana ikamta haijarake affiliate marketing gi matang da aina affiliate marketing tawbadi aina sizinaba pot khak yongani ba aina sizinadaba pot aina pamdaba pot ai kanamta da recommend tawroi that's not the way of doing business nangna supam pamdaba pot tu mingon yonjalaga kamai leidino don't expect adu tawbe ade isana hana leiraba matung seasonarba matungda quality check tawra matungda yare harkanda kanaguma amda piragadi adugi potudi ai proud oina je ai haiba ngameba aina sinaba pot kaidina proud oina ai noida dum pibo matamda campaign sumang bang kaygino decade ama hena business tawra adudagi product lay taragadi campaign sungja charo let's talk about Apple recommend tawdu mai chok kadro never adumain tawduna isana sinaba product ti mayamda recommend tawba kaideba aina swing sinadabida affiliate tawrini na pangtaw tawbado adudina that's called transactional business one time khak yola loiniba aigi business ti relationship business do mayam ngasidagi khanbiro business ama hoge ha matanda transactional tawbiganoba transactional adi si pochi yola over lore adu khanbe ade mayam hanjan business the recurring like tragedy you will be out of the business very soon transactional din daw fargana ama ni yon waneba relationship as mina hazara kanda lek to ni nangi poto report building torokani ko trust building moina hogi product si urmatam da harau dana benefit phangdana adu targadi hanjan mathang leirani ba ado mayam please drop on the comment aigi student oge in a high targadi let's forget about transactional business one time business to we gonna go ai sigi phone sa yoninge na mi cham de yonjalaga loiba business to bi gano yon ghar matung da na moi gi dam te lepiyo ba ai product to nang zabra thibra quality kamain to wi nungai tabra hangbiyo ba follow up to bi aduna bo khoina customer support an thamine ba aduna mayam comment ta amtang thada biramo
I will start relationship business and RL and haibiramo. Kana relation pamge natraga transactional pamagadine TL thadabiramo. RL pamagana relation ayonadi. Let's work miyoibadi relation to relation business talksebo. Noiga noina huzik lakpirizuna maman yam thi yam garjane. Adunabu aizu aigi highest value do ai pizageba. Sida noina spend tarja knowledge kyam tamamgani. Nangai noina uramdaba myam ngasi pigeba friend workpada. Thank you very much RL TL di karam to yaudrena. Very nice. Bisorjit, Vikas, Gregson, Hobizon, Millennium, Boris, RL myamna smaina comment pirakpasa. Ti harawe aisu pam tawzaini. Okay. Adide koi relationship business le ado domain se kadai dagi laidoino ma question amla amani base. Asai myamna hainagi myamdo. Aigidi panthau.com, imoinu.com, adagi lifestyle maibam.com myam laibodo. Kadai de laidoino hamatamda company samlai. Isamaki website tara lay go. Aina sinaba noida aina high recommend to one eva. Company maming se ahamada name chip ko eva. Aduga ID sidagi domain se register to. Si theory ngatan horan practical amuktal kini hana theory kang yam live mong da 6 steps. Si company sidagi aina pamzaba ayi domain do laini. Ado mina hana leiramedna adu di lobe arroy. The second go dedi ado idi go dedi di sinade ado mo shamna advertising am kallego aduna ai singma dedi ai leijade sorry aduna ai yonadi name chip haiba company jidagi ai domain register tawe. Second, the most important thing, hostinger company aje shi kai gino in a world ma yektra me ma nangi ming nang company gi maming hujik nang low re ko company gi maming se lower ni na nang internet tari nang yumam di laibam di thoeba khalo ni yumam di laibam thoktra heta nang street ta heta pangtum na tumadu di yaroiba yum laitaba mi do orni ba adu kai gumba internet sida aigi jaga ma aigi yum ma ko aigi full time boy gara adigi koi gi rent boy gara baragi boy gara ama logdaba yade internet aba jukchidadi 21st century dadi kanagumba amana Google da soidamaki thiramganiba aisu nangsu mangare karigumba ma ina kitang interested oy matamda Google da search to bidro mayam yengune nangna company dugi matangda nang kitang idea laiba matamda nang Google da search to nganiba esi company ji fake la scam la adura adara moy product na kamain tawi adu tawi ada tawi thidro. This is what exactly I'm talking about. Nangi asagi nang na pamzaba nangi business ki maming domain da adu internet ta available oiba mayam thina maru oiba hojiki 21st century da adu laitragadi mina sinu pas di business it tawe na hai aduga madi my website bu laite azariba trustworthy though it's not professional mingon da so cast to duneba ayi product sini aina tawjai sini ayi business sini tomba chawba adu myam lare adu utkadawne mingon da adu utragadi mina hengwai Google la thiakpa matam nang available already yaro example amoin hejageba ayi ming Thokchom Surmangol Singh noise Google la thiyo loi kapthora ani YouTube channel dagi LinkedIn dagi Facebook dagi Instagram dagi adagi ayi website dagi adagi Twitter dagi Threads dagi Snapchat dagi anywhere nang thi matam dai presence the more money ba kaigino I wanted to showcase my business because I'm a marketing dude. Duna mayamsu mayamadi hanguni as ID as a website haning de adu tong de. No. If you are my student, you must have at least one website. Mi kharane de haide as website di maru oi de adu oi de yam thina oi. Kayina mina thiak pamatam da online the presence on seva. Like Facebook chu mangare. Hujung matam da social media pai dragadi adum khara senior or mane. Ado
host kadai lay do no hamatam da samna haba nangi yum neba nang internet yum lay buga chap maneba internet sida nangi jagam kan do neba adu lay na matam da aina company im sinay go hostinger company na sidagi ai website tarado ai sidai sinay sidagi nang choose amo host to biro ko somgi business to yumda somna business macha ore medium ore achobo ore ko sidagi som khanbiro aduga nangi domain do connect tawni yam lai ko ji kem khanbiro no step chan khango aham de ke dora nangi register do nang register tawra internet nangi space am kalli neba bhara do oigera lam laigera anyhow tawra nang amadi log do ya debi internet nangi jaga ama aduna na in a world prithvi gi me ise sidai sida nangi jaga am log do neba nangi website china samna harbada khoigi sigi zoom jidagi ai ming khadang lokot charge ko Gideon ko adagi Hamlet adagi Loitongbam adagi Bisal Murangthem Alex ko Arun Kumar noi myam sa business it tawre na haraga khoigi internet sida noi gi jaga am ta kan da sa kan ga oi kalamagadi pare kan dragadi ngasi ko bunum tagi kan na bo na biyo mina thirak pa matam dana noi sa madi si tawine nungai tro thani gi type ta khoigi card pibo matam na tre boje koi business to the business ki card ke pidra khala wallet ta bar pala lo sangarne hujikti adui matam na te hujikti ke no digital gi matam ne digital matam de ai ke swa dan google pa na tro ai mi dum search tawro ai mam da khangning google da search taw biro natraga linkedin da search taw biro kadai de hore combine tore company kya tawi hujikchu dum ai friend practical joi uchage ba aduna si hosting ama myam lo biro si ek lo bude di ke dora myam wordpress na lay go hujik puri noi no ne wordpress kai no aduna no ulake wordpress ma install taw biro free ni hosting gi manung da dum yaw du ni go adi mathang de ke dora appearance theme phone leiba matam da noi theme mam loi mak choose taw ngani amuba ngoba angang ba ko so on example ni website cha ju mangare theme mam darkar leiba adugi theme do akoina extra boy gara ko adagi aigidi enbato sinai ado horen sida any sinner sigo noi myam da line nei takeba adai ke dora website just have matam da akoina plugins na khar changeba haidi yum sa matam da kujuklai khar changdro nungdang boy gara simni boy gara berchan boy gara kaigino da yum sabado nungai na ba line na ba thori yaudna khotna adugidune aina yam line plugin saibane ai yam sinna de ai sinai ja elementor haibam galai free da sulai paid da sulai aduga elements ki damga lore sida kulai ni gatani sida yamna fancy oiba adu oiba ada ba it doesn't matter last not but the least kedongni akoi website saba horse ba step number 6 tegidi yam go sida create a page size nangi website to gi home page an layamgani about page na nangi matangda service na nangi product oiro like ibo oiro adigi nangi coaching oiro adui matangda iyoba contact asina mina nangonda kamaina reach out torokani whatsapp to bu torokadra adigi email to bu torokadra adigi facebook to bu torokadra instagram to bu torokadra adugi ni ba koina si website blog su lay ko blogs today ay ngasi takcha roy kay no adu tak lady yam sangani koi webinar se duna so si loina mak lor ba matung de gidi koi menu na muk semani ba noina sumiango example am pige hotel la chango restaurant la chango hek sang ba ke dewi menu ma na sat pisalak tro menu du da kai na nang apam do khalani ba as id chicken chowmin ko id momos adu ada habi jabi myam yor mani ba same thing website te ju min hek changbaga menu no utuineba home do changningira about to chang service tum chang contact us aina laihal lakpani da restaurant da changma matam da fast food da changma matam da menu pithrai do moigi hotel du da restaurant du da fast food du da kari kari yauge da ulai ineba so ka story ineba adumain tawdana nangi website chi jo kanagumam changpa matam da sigi menu ji da mathak ta yawbudo menu
aduda yenghandoineba showcase tawbagi adagidi kedawra header habamga footer habamga lare yam thi lare adagi nangi post home si nangi home page to sidayida photo ba po video ba po any ko si akoina tawning momong na tawba yare adagi company dugi matangda aigi matangda company gi matangda service gi matangda irakadawneba aduda copywriting na makaksinnarakani company du matangda description irakani dana si company se kaidawi adu tawi ada tawi mayam do nangna asida harakani ba mi khramna aidi english su iba haite aidi like su yam tamhogdre ai english di hotrong horengo ai community de message lakme am do this is the answer for you aina course ama laiba monday da announce tawani in the history of manipur mayam munna tabio in the history of manipur we will be the number one ko sida aidi technical skill haijade aidi computer haite aidi like yam tamakte ko ado ai kanum hangjage nangonda laptop ti leibra mobile di leibra internet ti leibra aduga free tools amga pizage si free tools se kaino hamatamda nangi nanak nakandana larik yam haiba namanabam phamangeba ngasi go numittage nangnana google ju thigera amadu thigera alde hena specific oiba nangi best friend am pigeba ozadai ju hena advance orni ko worldwide che ngatang da sa long torani enter free tools se kaino hamatam any topic you name it adugi matang sa long pirkaniba adu kai kauge haba matamda chat gpt we call as artificial intelligence me amloi tanar mani chat gpt adu ada tanai go ado aina horen prompt kuma pi matamda you are my good student I will teach you how to write a good prompt si lesson dari natra si website kine aduna chat gpt ja nangi na manaba like yam haiba na manaba nakada ma phami na ngasi dei khanbiyo. So, are you guys excited to learn about the website? Ma'am, comment that hada biramo excited already koi how say. YouTube kisu amte yenge comment se. Okay. Nitaji, thank you. Sahik Muzaffar, Binoy, Gretchen, Bisal, Brankham. Okay. Ado, ma'am, aigi takpadi ko. Swaina dom noi hujite theory an khangoba. Theory khangma matung dei na practical kyam like yengoba. Website sabaga as adu step adagi step admain tawle di yaro. Yamna luhan da bimong number 1 da khangbiroba. Aina ngasi puraiba sigi lesson sa. It's very, very important. Nang kanamta day tamdrasu yaani. Aina matamduda 2017, 18, 19, 20, 21. Si matamsida meitei macha amana internet ta tholaga marketing takpi naba lerekide. Yam thina wai thirakpada. Website again habda ai imalon pam eba. Adu kanamta YouTube sida the website takpi naba matamduda thibda wai yam thina wai. Hujikpudi lerbada ai khangde ko. Aduga aigi oin experience da marketing tamningakpa matamda akhoi manipur dagi mi se kitang tange fajana tange aduna website ama sa matamda number 1 na khangduja step 3 khak change hamda kedore nangi pamsari ba nang quai passionate oiba nangi maming ko adu mahan obiro number 1 isalu ko nang decide tawro ngasi de dum tawre sai igrena number 2 da ai internet ta thabak toge hai tari internet ta nangi jagam log du neba adune na khoina hosting hai je natragadi nang yum sungle leitaba mi amai tap tawni ba nang customer la ka dai leidino leibam le roi yum leitaba mi gi tap ta thabak tawba khongna de rent oigera adagi nangi permanent yum oigera amadi lobiyo ba ngamgera ngamoigera sidi tangai phadana nangi business to gi yumam di nang lebiyo ba yum leitragadi nang kangau na ko chat le di ba adagi di third ta kai dawra
ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯑꯩꯗꯤ WordPress ꯋꯦꯕꯁꯥꯏꯠ ꯄꯥꯝꯖꯩ ꯑꯩꯗꯤ ꯌꯥꯝ ꯁꯤꯝꯄꯜ ꯑꯣꯏꯕ ꯄꯥꯝꯃꯤ ꯁꯤꯗꯩꯗ ꯖꯤꯛꯖꯥꯛ ꯑꯩ ꯑꯗꯨꯝꯕ ꯑꯝꯇ ꯅꯠꯇꯦ ꯁꯤꯝꯄꯜ ꯁꯇ꯭ꯔꯦꯠ ꯐꯣꯔꯋꯥꯔꯗ ꯑꯩ ꯑꯗꯨꯗ ꯑꯣꯏꯅ ꯐꯣꯀꯁ ꯇꯧꯏ ꯑꯗꯨꯅꯅꯦ ꯑꯩꯅ ꯐ꯭ꯔꯤꯅꯤꯀꯣ ꯁꯤ ꯂꯣꯏꯅꯃꯛ ꯃꯤ ꯈꯨꯗꯤꯡꯃꯛꯅ ꯂꯣꯏ ꯏꯟꯁꯇꯣꯜ ꯇꯧꯕ ꯌꯥꯏ ꯁꯤ ꯑꯣꯜꯔꯦꯗꯤ ꯁꯤꯒꯤ ꯍꯣꯁꯇꯤꯟꯖꯔ ꯍꯥꯏꯕ ꯁꯤꯒꯤ ꯄ꯭ꯂꯦꯠꯐꯣꯝ ꯃꯅꯨꯡꯁꯤꯗ ꯁꯤ ꯑꯗꯨꯝ ꯌꯥꯎꯖꯔꯕꯅꯦꯕ ꯑꯗꯒꯤ ꯐꯣꯔꯠꯇ ꯀꯩꯗꯧꯔꯦ ꯊꯤꯝ ꯐꯣꯟ ꯂꯩꯒꯦꯔꯥ ꯀꯝꯄ꯭ꯌꯨꯇꯔ ꯂꯩꯒꯦꯔꯥ ꯑꯦꯅꯤꯊꯤꯡ ꯅꯪ ꯂꯩꯕ ꯃꯇꯝꯗ ꯅꯣꯏ ꯐꯣꯟꯗ ꯊꯤꯝ ꯌꯥꯎꯔꯝꯒꯅꯤ ꯀꯝꯄ꯭ꯌꯨꯇꯔꯗ ꯊꯤꯝ ꯌꯥꯎꯔꯝꯒꯅꯤ ꯊꯤꯝꯗꯨꯃꯒ ꯍꯥꯟꯅ ꯆꯨꯁ ꯇꯧꯕꯤꯔꯣꯕ ꯁꯣꯝꯒꯤ ꯑꯄꯥꯝꯕꯅꯤꯀꯣ ꯑꯩꯅ ꯁꯤꯗ ꯑꯁꯇ꯭ꯔꯥ ꯍꯥꯏꯕ ꯋꯥꯅꯤ ꯑꯦꯟꯚꯥꯇꯣꯗꯩ ꯃꯌꯥꯝ ꯂꯩ ꯑꯗꯨ ꯂꯣꯏꯔꯦꯅ ꯑꯗꯒꯤꯗꯤ ꯀꯩꯗꯧꯔꯦ ꯋꯦꯕꯁꯥꯏꯠ ꯁꯥꯕ ꯃꯇꯝꯗ ꯇꯨꯜꯁ ꯈꯔ ꯗꯔꯀꯥꯔ ꯂꯩꯕ ꯄ꯭ꯂꯛꯏꯟ ꯁꯥꯏꯖ ꯌꯨꯝ ꯁꯥꯕ ꯆꯞ ꯃꯥꯟꯅꯩꯀꯣ ꯉꯁꯥꯏ ꯍꯥꯏꯖꯩꯗꯣ ꯁꯤꯗꯩꯗ ꯏꯂꯤꯃꯦꯟꯇꯣꯔ ꯍꯥꯏꯕ ꯑꯃ ꯂꯩ ꯁꯤ ꯐ꯭ꯔꯤꯗꯁꯨ ꯂꯩ ꯄꯦꯗ ꯚꯔꯖꯟꯗꯁꯨ ꯂꯩ ꯑꯗꯨꯒ ꯁꯦꯀꯦꯟꯗ ꯃꯦꯅꯨ ꯁꯥꯕꯗ ꯌꯥꯝ ꯂꯥꯏꯅꯕꯏꯂꯤꯃꯦꯟꯁ ꯀꯤꯠ ꯑꯅ ꯁꯤꯁꯨ ꯐ꯭ꯔꯤꯅꯤ ꯄꯦꯗꯁꯨ ꯂꯩ ꯑꯗꯣ ꯑꯩꯈꯣꯏꯒꯤꯗꯤ ꯁꯤ ꯍꯦꯗꯔ ꯐꯨꯇꯔꯅ ꯍꯥꯏꯁꯦ ꯁꯤ ꯍꯣꯔꯦꯟꯁꯨ ꯇꯥꯛꯂꯛꯀꯦ ꯀꯔꯤꯅꯣ ꯁꯤ ꯍꯦꯗꯔꯁꯤꯅ ꯃꯊꯛꯇ ꯂꯩꯕ ꯐꯨꯇꯔꯁꯤꯅ ꯋꯦꯕꯁꯥꯏꯠꯇꯨꯒꯤ ꯃꯈꯥꯗ ꯂꯩꯕ ꯑꯗꯨ ꯑꯅꯤꯗꯨꯅꯦ ꯂꯣꯏꯔꯦ ꯁꯤꯗ ꯃꯌꯥꯝ ꯂꯨꯕ꯭ꯔꯣ ꯂꯥꯏꯕ꯭ꯔꯣ ꯀꯣꯃꯦꯟꯗ ꯗ꯭ꯔꯣꯞ ꯇꯧꯕꯤꯔꯣ ꯍꯩꯗꯧ ꯃꯥꯟꯕ꯭ꯔꯥ ꯍꯩꯔꯣꯏꯗꯧ ꯃꯥꯟꯕ꯭ꯔꯥ ꯀꯔꯤ ꯃꯥꯏꯟ ꯂꯩ ꯍꯧꯖꯤꯛꯐꯥꯎꯗ ꯀꯟꯐ꯭ꯌꯨꯁ ꯑꯣꯏꯔꯒꯗꯤꯅꯦ CON ꯑꯅ ꯍꯥꯏꯕꯤꯔꯣ ꯑꯗꯨꯒ ꯍꯩꯗꯣꯏ ꯑꯣꯏꯇꯥꯔꯒꯗꯤꯅꯦ ꯕꯜꯕ ꯑꯣꯟ ꯑꯅ ꯍꯥꯏꯔꯣ ꯍꯩꯅꯤ ꯒꯨꯗ I like your confidence bulb on awesome khara dum like ray awesome bulb on nice Netaji awesome thank you very much bulb on thank you Ridram Gretchen Ranjan Thangjam very nice thank you very much guys ado aigidi ma'am chingkhai nganba Thokchom thank you bulb on si khatane sida ai karim sinnaroiba Number 1 da aigi ming decide nangi company du maming am decide to biro internet da nangi jagam loksalo third da WordPress install to free ni sijo fourth da ke dore theme ma choose to biro adagi di 5 da kuchu kulai khara hapchala se plugin adu he hak yub da di ke dore now it's time to start building your first website in just 6 steps yam yai ko adu di hujik bokta aina practical laktrikanda any question noigi audience tagi comment na thadabiro ngasidi mayam ga tongnabo webinar de khoina muk tongan seba noina sibook ta khangdaba question any question haro I will reply pige kitang thubiro okay domain asi laibada paisa kya changi very nice price okay what is the best hostinger okay all right ayamana price ki matang da oiko sir summarize toksi to khwa lore practical mung tok to ne theory an khango step to khango ba step khang matung da loi summary ga dagi revision ga loi yaudro ne step chan khango step number 1 da domain am leiba ko kadai de lai ni kamai lai loi utke hostinger host hoi kanu lobam se third da WordPress install tawni fourth da appearance theme am choose tawni go adagi di 5 da menu plugin kulai khara hapchalani plugins is ani gatani tai kem hapoi adu sidagidi akhoi website saba horse question jing ko sir AI se kadai fo sinaba yage adugidi horin kon lage ko sir detail oina habiba khangdaba hojikidi lejadre awesome elangbam cable sing ko AI gido ai lake adu tona horen lor kan lake hojikti just website sigi 5 steps da focus to yam live mong dane aina noida taise siden live di sungtheng thengna ro domain am lero hosting am lero WordPress install to ro theme am apsalo aduga nangi plugin so apsalo adi website sa hol se have name yeah na okay so now thank you no problem my friends adu itardi ai noi da ngasi ai screen just share to lepsage ngasi mayam da ai student ko intern oina lakhibani ma se atai amta nate mana ngonda laise October gi 2023 da lakpani
मासे intern ओइना तौजबनी को he is very very smart मा BCA लोरे अदुगा माजे थबक तौनिंग बम लाएबा MBA तौगद्रा MCA तौगद्रा माइंड कंफ्यूज दे अखोजु तौरई को like से सुम तम लई तारगदि युम द वर्क पजे उरेबा सही कुनिपान को अपन ग सुजलागदि इमुंगी अवाब से उरेबा इमाना वाबा बाबाना वाबा फाइनेंशियली की प्रॉब्लम में सलकपा सी यंगतबा यादेबा नंदकुमार यारगदि नंदकुमार होरोंबम नंगिदो म्यूट थंबिरगदि यम नुंगाइनी थैंक यू Sorry, sir. no problem केसु काइदे you're good अदुना Muttalay. आई होय होय केसु काइदे या हाइदि लेइदना नंना अदु तोक्सलागदि अइना ngang matamda block tor aniba so ai myam gi mafamda ma October da join torpane ai di company adanate I also provide internships so I provide tawe aina Delhi da lai kanda hoigi nan manipuri myam amada moi college tambal ora kanda digital marketing tamjaningba tha taruki course lai ai website te awni adusu aina tawba myam do ai angang gaida si tawba step 1 da kaino 2 da kaino 3 da kaino 4 da kaino aduga mo challenge amuk tawba aina tawri myam jo mazu mu hanba urena adu tardi masu skill do no sum hengale aduna asur.com haiba website che aigi students intern hojik chu intern loidri march loiduni mahakna sabaneba magi mami satay kanamte Gregson sapam goe ado ngasi sa practical sa utlan geba aina bu takani yengoba aina hojik step takri mam do adu loi follow toroga ai gi student sa noi mam famda puthorokeba mazu ke haiba matamda kemta haibu nate mage hek mamanabam su lei Yaiphare matamdu da hai sir aidi computer kem haite technology jo kem haite adu kai dawe intern learn da website am sar chang sakra aina haidine tawge na bu khalladine as aidi adu haite excuse an thir kano ba nangi goal du na chap yung na lepo kadu ngam moidino khoi khram leiba aina si asma idi am wabani da asidi ai ngam moida sidai ho hek tawbu tawdri karimbu tawdri adu hana negativity gi wakhal do amta lapthok khise number 1 somna tawningi poto lugera laiger alu bu yorkani lai bu yorkani Fine, Chama. dorendro yaragada Sir. khoi kitang Mute all the topiro, sir. Sorry. okay par okay aina mudi loi mute loi tawgre okay thank you Benny do ma'am adudi akhoi practical horsero ma'am aina ngasi kitang nganna tawrise atai kem nate I understand tawi chak chabi timing nahan gi do ma'am se chak lamo su yongner mani adana kitang ngangkhatpane pung 3 tagi ado noi ma'am lakbo je ai ju yam pampoi ko aduga mai pakmina se tawge khal ai khangage an la adine lao aina ngammi ai always welcome ai yum do lakera ai manipur di ai kuina layaroi ai amuk chalani kanoda Guwahati da mung chalani ado ngasi je ma'am ai gi kanoni anniversary ni I'm telling you adur noi gi damakta ai ju matam je kaithoga sim tadi ai gi community ma'am ngai lei ko ha ai kan thobal palel nung loi chalui ne gari ga cha thodaraga nang na ba lakchari ne kano ji ma'am gi sim ta pi hoge na thank you very much kram di oramani ai Instagram da nupi kari yam thagatte ai nupi na thagat pada story da khar et taw wani ai yam na dum da taw deba I just focus on my student do ma'am thank you very much no my time la legit ko no ma'am na smaina taw biak pusa ai ju hena bit yawe ba takningi eba adagi netaji nang na ai khudingi question hang modo ai nuai ba khangbra nang na leidana si khangde nang da tamning bam yaw do aina hena takningi ba hango ai loi khumge aina ek khangi gai khumge adu mayam na su nangi message na kanaba mayam su phangani aduga last note but the least my friend ai mayam dai request am tawjage akhoi gi WhatsApp ki group che value leina khanbiyo laibak ki su akhoi mateng pang si ko ai di nahan Tuesday da su ai gi 10%
ꯑꯩꯈꯣꯏꯒꯤ ꯑꯔꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯗ ꯑꯩꯒꯤ ꯉꯝꯖꯕ ꯑꯩ ꯈꯔ ꯄꯤꯖꯩ ꯁꯦꯀꯦꯟꯗ ꯑꯩꯈꯣꯏ ꯂꯥꯟꯁꯨ ꯌꯥꯎꯗꯕ ꯅꯠꯇꯦꯕ ꯑꯩ ꯌꯥꯎꯖꯔꯤ ꯍꯥꯏꯗꯤ ꯁꯞꯄꯣꯔꯠ ꯇꯧꯏꯀꯣ ꯆꯠꯇꯅ ꯈꯣꯠꯇꯅ ꯉꯝꯖꯗ꯭ꯔꯒꯁꯨ ꯑꯩꯒꯤ ꯑꯉꯝꯕ ꯄꯣꯠꯇꯨꯗꯤ ꯑꯩ ꯇꯧꯖꯩꯌꯦꯕ ꯑꯗꯨꯒ ꯋꯥꯆꯦꯞꯀꯤ ꯒ꯭ꯔꯨꯞ ꯑꯃ ꯂꯩꯗꯅ ꯁꯤꯗꯩꯁꯤꯗ ꯑꯥꯎꯠꯁꯥꯏꯠꯀꯤꯀꯣ ꯀꯩꯅꯣꯁꯦ ꯂꯤꯡꯀꯨꯝꯕ ꯇꯧ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯚꯦꯂꯨ ꯌꯥꯎꯔꯛꯑꯔꯣꯏ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯈꯜꯂꯦ ꯊꯥꯕꯜ ꯆꯣꯡꯕꯒꯤ ꯑꯗꯨꯒꯤ ꯑꯗꯥꯒꯤ ꯇꯧꯔꯛꯄꯗ ꯑꯗꯨꯝ ꯂꯣꯏꯁꯤꯟꯈ꯭ꯔꯅꯤꯕ ꯊꯦꯡꯛ ꯌꯨ ꯚꯦꯔꯤ ꯃꯆ ꯕꯤꯖꯦ ꯁꯝꯕꯦꯝ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯏꯠ ꯑꯗꯨꯅ ꯃꯌꯥꯝ ꯁꯤꯝꯇꯗꯤ ꯑꯩ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯒꯦ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯆꯥ ꯉꯥꯛꯇꯅꯤꯀꯣ ꯂꯥꯛꯁꯨ ꯌꯥꯎꯁꯤ ꯑꯗꯒꯤ ꯅꯣꯂꯦꯖꯁꯨ ꯇꯥꯟꯁꯤꯀꯣ ꯃꯤꯅ ꯍꯦꯟꯒꯅꯤ ꯅꯠꯇ꯭ꯔꯗꯤ ꯍꯥꯏꯗꯤ ꯃꯣꯏꯗꯤ ꯍꯥꯏꯗꯤ ꯍꯣꯠꯅꯕ ꯌꯥꯝ ꯀꯜꯂꯦ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯂꯣꯏ ꯄꯥꯏꯁꯤꯜꯂꯛꯀꯦ ꯇꯧꯔꯤꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯅꯣꯂꯦꯖ ꯂꯩ ꯇꯥꯔꯒꯗꯤ ꯅꯪ ꯃꯅꯤꯄꯨꯔ ꯈꯛꯇ ꯅꯠꯇꯕꯤꯗ ꯏꯟꯗꯤꯌꯥꯒꯤ ꯃꯄꯥꯟ ꯊꯣꯛꯂꯛꯄꯗ ꯀꯝꯄꯤꯠ ꯇꯧꯅꯕꯗꯣ ꯑꯩ ꯃꯇꯦꯡ ꯄꯥꯡꯖꯒꯦ ꯑꯩꯈꯣꯏ ꯍꯥꯏꯗꯣꯏꯁꯤꯅ ꯑꯉꯥꯡ ꯑꯥ, ꯊꯥꯡꯖꯤꯜꯂꯒꯅꯦꯕ ꯁꯦꯝꯗꯣꯏꯁꯦ ꯈꯪꯕ꯭ꯔꯥ ꯑꯩ ꯃ꯭ꯌꯨꯠꯇꯤ ꯑꯗꯨꯝ ꯍꯥꯏꯖꯕꯅꯦ ꯁꯣ ꯑꯦꯅꯤꯋꯦ ꯀꯩꯅꯣ ꯇꯧꯔꯁꯤ ꯑꯗꯨꯗꯤ ꯄ꯭ꯔꯦꯛꯇꯤꯀꯦꯜ ꯂꯣꯝꯗ ꯑꯣꯟꯁꯤꯜꯂꯁꯤ ꯃꯌꯥꯝ ꯄ꯭ꯔꯦꯛꯇꯤꯀꯦꯜ ꯍꯧꯅꯕꯒꯤꯗꯃꯛꯇ ꯃꯌꯥꯝ ꯁꯦꯝꯗꯅ ꯁꯥꯗꯅ ꯂꯩꯕꯤꯔꯣ ꯁꯤꯗꯤ ꯃꯨꯟꯅ ꯌꯦꯡꯕꯤꯌꯨꯀꯣ ꯈꯪꯗ꯭ꯔꯦꯗꯅ ꯑꯩꯈꯣꯏ ꯑꯃꯨꯛ ꯇꯥꯛꯀꯦ ꯉꯁꯤ ꯍꯦꯛꯇ ꯇꯝꯃꯒ ꯂꯣꯏꯅꯃꯛ ꯍꯩꯅꯤꯗꯤ ꯑꯦꯛꯁꯄꯦꯛ ꯇꯧꯒꯅꯨ ꯀꯣ ꯌꯨ ꯅꯤꯠ ꯁꯝ ꯄ꯭ꯔꯦꯛꯇꯤꯁ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯖꯕꯗꯣ ꯑꯩꯈꯣꯏꯁꯨ ꯊꯥ 9 ꯀꯣꯜꯂꯛꯏꯅꯦ ꯏꯃꯥꯒꯤ ꯀꯩꯅꯣꯗꯒꯤ ꯑꯗꯨꯅ ꯂꯥꯏꯔꯤꯛ ꯇꯝꯕ ꯃꯇꯝ ꯂꯥꯏꯔꯤꯛꯁꯦ ꯅꯣꯡꯃꯗ ꯂꯣꯏꯅꯃꯛ ꯍꯩꯒꯦꯗꯤ ꯌꯥꯔꯣꯏ ꯌꯥꯗꯦꯗꯅ ꯃꯇꯝ ꯆꯪꯕꯅꯤ ꯄ꯭ꯔꯦꯛꯇꯤꯁ ꯆꯪꯕꯅꯤ ꯑꯗꯨꯅ ꯁꯤ ꯈꯤꯇꯪ ꯒ꯭ꯌꯥꯟ ꯇꯥꯕꯤꯌꯨ ꯁꯤꯝꯁꯨ ꯅꯤꯡꯁꯤꯡꯕꯤꯌꯣ ꯖꯤꯝ ꯆꯠꯄ ꯃꯇꯝꯗ ꯅꯣꯡꯃꯗ ꯍꯛꯆꯥꯡ ꯐꯕ ꯌꯥꯗꯦ ꯁꯤꯝꯁꯨ ꯅꯤꯡꯁꯤꯡꯕꯤꯌꯣ ꯍꯣꯏ ꯅꯪ ꯅꯣꯡꯃꯗꯨꯒꯤꯗꯤ ꯀꯩꯅꯣꯗ ꯖꯤꯝ ꯆꯠꯂꯨꯔꯒ ꯃꯤꯡꯖꯦꯜ ꯃꯥꯡꯗꯗꯤ ꯅꯪ ꯃꯨꯛꯄ ꯅꯨꯡꯉꯥꯏꯔꯅꯤꯕ ꯑꯍꯥꯟꯕ ꯗꯦꯒꯤꯗꯨꯗꯤ ꯁꯦꯀꯦꯟ ꯗꯦꯗꯗꯤ ꯅꯪ ꯃꯁꯜ ꯄꯦꯟ ꯇꯧꯕ ꯍꯧꯔꯛꯑꯅꯤ ꯊꯥꯔꯠ ꯗꯦꯗꯗꯤ ꯑꯁ ꯆꯠꯂꯣꯏꯁꯤꯔꯅ ꯍꯦꯟꯅ ꯇꯧꯔꯛꯑꯅꯤ ꯑꯗꯨꯅ ꯌꯥꯔꯒꯗꯤ ꯑꯗꯨꯁꯨ ꯃꯌꯥꯝ ꯑꯟꯗꯔꯁꯇꯦꯟ ꯇꯧꯕꯤꯌꯨꯀꯣ ꯑꯩꯅ ꯕꯤꯜ ꯇꯧꯗꯣꯏꯁꯤꯗꯤ ꯑꯩꯒꯤ ꯐ꯭ꯌꯨꯆꯔ ꯑꯩꯒꯤ ꯂꯦꯒꯦꯁꯤ ꯑꯃ ꯑꯩꯒꯤ ꯐꯦꯃꯤꯂꯤ ꯑꯩꯒꯤ ꯏꯆꯥꯅ ꯑꯣꯏꯔꯣ ꯑꯩꯒꯤ ꯅꯨꯄꯤꯅ ꯑꯣꯏꯔꯣ ꯑꯩꯒꯤ ꯏꯃꯥꯅ ꯑꯣꯏꯔꯣ ꯑꯩꯒꯤ ꯕꯕꯥꯅ ꯑꯣꯏꯔꯣ ꯍꯥꯏꯗꯤ ꯏꯆꯥ ꯄꯣꯛꯄꯒꯤ ꯃꯍꯩ ꯍꯥꯏꯗꯣ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛ ꯏꯃꯥ ꯕꯕꯥꯗꯁꯨ ꯒꯤꯐ ꯇꯧꯈꯥꯏꯁꯦꯕ ꯉꯝꯖꯕ ꯈꯔ ꯂꯩꯗꯅ ꯌꯥꯝ ꯅꯠꯇꯕ ꯃꯣꯏꯁꯨ ꯑꯩꯈꯣꯏ ꯄꯣꯛꯄꯒꯤ ꯍꯔꯥꯎꯟꯁꯤ ꯃꯍꯩ ꯇꯝꯁꯤꯀꯣ ꯃꯍꯩ ꯍꯥꯏꯔꯒ ꯇ꯭ꯔꯦꯗꯤꯁꯅꯦꯜꯒꯤꯗꯣ ꯅꯠꯇꯕ ꯇ꯭ꯔꯦꯗꯤꯁꯅꯦꯜꯒꯤ ꯖꯣꯒ꯭ꯔꯥꯐꯤ ꯍꯤꯁꯇ꯭ꯔꯤ ꯁꯤꯚꯤꯛꯁ ꯅꯣꯏꯁꯨ ꯁꯤꯖꯤꯟꯅꯔꯤꯕꯣ ꯑꯗꯨꯕꯨ ꯑꯗꯨ ꯁꯥꯎꯔꯛꯀꯅꯤ ꯖꯣꯒ꯭ꯔꯥꯐꯤꯗ ꯑꯣꯅꯔꯁ ꯇꯧꯕ ꯀꯥꯡꯕꯨ ꯍꯤꯁꯇ꯭ꯔꯤ ꯁꯥꯎꯕꯤꯒꯅꯨ ꯑꯉꯥꯡ ꯑꯣꯏꯔꯤꯀꯥꯟꯗ ꯍꯤꯁꯇ꯭ꯔꯤꯁꯨ ꯇꯝ ꯖꯣꯒ꯭ꯔꯥꯐꯤꯁꯨ ꯇꯝ ꯁꯤꯚꯤꯛꯁꯨ ꯇꯝ ꯑꯗꯒꯤ ꯁꯣꯁꯤꯌꯦꯜ ꯁꯥꯏꯟꯁꯁꯨ ꯇꯝꯖꯟ ꯅꯝꯐꯨ ꯁꯥꯐꯨꯗ ꯇꯧꯔ ꯑꯩꯈꯣꯏ ꯂꯥꯛꯈ꯭ꯔꯕꯅꯤ ꯑꯗꯒꯤꯗꯤ ꯒ꯭ꯔꯦꯖꯨꯋꯦꯠ ꯂꯣꯏꯔꯛꯄꯗꯩꯗꯤ ꯀꯩꯗꯧꯔꯦ ꯊꯕꯛ ꯑꯟꯊꯤꯔꯦ ꯊꯕꯛꯇꯗꯤ ꯉꯁꯥꯏꯒꯤ ꯍꯤꯁꯇ꯭ꯔꯤ ꯁꯤꯚꯤꯛꯁ ꯁꯣꯁꯤꯌꯦꯜ ꯁꯥꯏꯟꯁ ꯍꯣꯝ ꯁꯥꯏꯟꯁꯇꯨꯗꯤ ꯀꯩꯝ ꯌꯥꯎꯗ꯭ꯔꯦꯗꯅ ꯍꯧꯖꯤꯛ ꯌꯥꯎꯔꯤꯕꯣ ꯃꯌꯥꯝ ꯑꯝꯇ ꯌꯦꯡꯕꯤꯌꯨꯅꯦ ꯑꯩꯅ ꯔꯤꯁꯔꯆ ꯇꯧꯕ ꯃꯇꯝꯗꯅꯦ ꯏꯟꯗꯤꯌꯟ ꯇꯥꯏꯝꯁꯇꯅ ꯅꯣꯏ ꯊꯦꯡꯅꯔꯝꯃꯅꯤ 80% ꯑꯣꯐ ꯗ ꯁꯦꯂꯦꯕꯁ ꯑꯩꯗꯤ ꯅꯨꯡꯕꯨ ꯅꯨꯡꯉꯥꯏꯇꯦꯕ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯀꯔꯦꯟ ꯏꯖꯨꯀꯦꯁꯟꯁꯦ ꯑꯉꯥꯡ ꯃꯌꯥꯝꯁꯦ ꯅꯥꯐꯨ ꯁꯥꯐꯨ ꯇꯧꯔꯒ ꯅꯝꯗꯅ ꯈꯣꯠꯇꯅ ꯇꯧꯔ ꯄꯩꯈꯥ ꯄꯥꯁ ꯇꯧꯅꯕ ꯑꯣꯏꯅ ꯇꯧꯔꯦꯕ ꯑꯗꯣ ꯈꯔ ꯑꯃꯗꯤ ꯃꯥꯔꯛ ꯋꯥꯡꯉꯦꯅ ꯍꯔꯥꯎꯔꯤꯅꯤꯀꯣ ꯑꯗꯨꯗꯩ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯂꯣꯏꯔ ꯃꯥꯁꯇꯔ ꯂꯣꯏꯔ ꯑꯗꯨꯝ ꯌꯦꯡꯕꯤꯌꯣ ꯒꯣꯔꯃꯦꯟ ꯖꯣꯕ ꯑꯗꯨꯝ ꯊꯤꯔꯅꯤ ꯄ꯭ꯔꯥꯏꯚꯦꯠꯀꯤ ꯖꯣꯕ ꯑꯗꯨꯝ ꯊꯤꯔꯅꯤ ꯑꯗꯩ ꯈꯔ ꯑꯃꯅ UPSC ꯇꯧꯈ꯭ꯔꯅꯤ ꯃꯔꯥꯏꯕꯛ ꯐꯔꯒꯗꯤ ꯈꯟꯒꯅꯤ ꯈꯜꯍꯧꯗ꯭ꯔꯒꯗꯤ ꯂꯥꯏꯐ ꯆꯥꯔꯅꯤ ꯑꯩꯒꯤ ꯔꯤꯌꯦꯜ ꯂꯥꯏꯐꯇ ꯏꯃꯥꯟꯅꯕ ꯈꯔ ꯑꯃꯕꯨꯗꯤ DC ꯑꯣꯏꯈ꯭ꯔꯦ ꯀꯣ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗꯒꯤ ꯑꯗꯩ ꯏꯃꯥꯟꯅꯕ ꯑꯃꯅ ꯍꯧꯖꯤꯛ UPSC ꯑꯗꯨꯝ ꯈꯟꯗ꯭ꯔꯤ ꯍꯧꯖꯤꯛꯄꯨ ꯑꯩꯈꯣꯏ ꯂꯦꯡꯒꯥꯅꯤ ꯑꯗꯨꯝ ꯂꯩꯔꯤ ꯑꯗꯨꯅ ꯁꯤ ꯂꯥꯏꯕꯛꯇꯁꯨ ꯈꯔ ꯂꯩ ꯑꯗꯨꯅ ꯌꯥꯔꯒꯗꯤ ꯃꯌꯥꯝ ꯃꯣꯗꯔꯟ ꯋꯦ ꯑꯣꯐ ꯏꯖꯨꯀꯦꯁꯟ ꯇꯝꯕꯤꯌꯨ ꯃꯣꯗꯔꯟ ꯋꯦ ꯑꯣꯐ ꯕꯤꯖꯤꯅꯦꯁꯁꯦ ꯁꯤ ꯈꯪꯕꯤꯌꯣꯕ ꯑꯗꯣ ꯑꯩꯅ ꯇꯥꯛꯄꯗꯁꯨ ꯑꯩꯗꯤ ꯃꯣꯗꯔꯟ ꯋꯦ ꯑꯣꯐ ꯕꯤꯖꯤꯅꯦꯁ ꯇꯥꯛꯀꯅꯤꯕ ꯏꯟ ꯗ ꯍꯤꯁꯇ꯭ꯔꯤ ꯑꯣꯐ ꯃꯅꯤꯄꯨꯔ ꯁꯤ ꯑꯩꯒꯤꯁꯨ ꯔꯦꯀꯣꯔꯠ ꯊꯝꯒꯦꯅ ꯔꯦꯀꯣꯔꯠ ꯑꯗꯤ ꯉꯁꯤꯕꯨꯛꯇ ꯃꯅꯤꯄꯨꯔꯗ ꯇꯥꯛꯇꯕ ꯂꯦꯁꯟ ꯀꯣ ꯑꯩ ꯇꯥꯛꯆꯒꯅꯤ ꯅꯣꯏ ꯃꯌꯥꯝꯁꯨ ꯄ꯭ꯔꯥꯎꯠ ꯑꯣꯏꯅꯤꯕ ꯑꯗꯨꯒꯤ ꯀꯩꯅꯣꯁꯦ ꯎꯕ ꯃꯇꯝꯗ ꯑꯩꯒꯤ ꯏꯟꯇꯔꯟꯒꯤ ꯑꯉꯥꯡꯉꯩꯗꯤ ꯎꯔꯝꯃꯅꯤ ꯑꯩꯅ ꯍꯦꯗꯤꯡ ꯃꯣꯏꯗꯗꯤ ꯎꯠꯈ꯭ꯔꯦꯕ ꯑꯗꯣ ꯃꯟꯗꯦ ꯅꯨꯃꯤꯠꯇ ꯃꯌꯥꯝ ꯉꯥꯏꯕꯤꯔꯣ ꯑꯩꯅ ꯏꯟ ꯗ ꯍꯤꯁꯇ꯭ꯔꯤ ꯑꯣꯐ ꯃꯅꯤꯄꯨꯔ ꯍꯥꯏꯁꯦ ꯁꯤ ꯇꯣꯉꯥꯜꯂꯕꯅꯤ ꯃꯌꯥꯝꯅ ꯇꯝꯅꯩꯅ ꯄꯪꯇꯝ ꯇꯝꯕ ꯅꯠꯇꯕ ꯑꯩꯈꯣꯏꯗꯤ ꯇꯝꯃꯤꯕ ꯄꯣꯠꯇꯣ ꯔꯤꯖꯜ ꯐꯪꯗ꯭ꯔꯤꯐꯥꯎ ꯇꯝꯅꯤꯕ ꯇꯣꯛꯄ ꯅꯠꯇꯕ ꯇꯣꯛꯑꯦꯗꯅ ꯑꯩꯅ ꯀꯩꯗꯧꯕꯩ ꯇꯣꯛꯏꯅꯣꯅ ꯃꯅꯤꯡꯗ ꯏꯟꯈꯠꯂꯛꯀꯅꯤꯕ ꯑꯗꯨꯃꯥꯏꯅ ꯆꯠꯃꯤꯟꯅꯁꯦ ꯁꯣ ꯅꯥꯎ let's get started welcome to my student Gregson Sapam you can take this and you can start teaching your first website in just 6 steps the ma'am
ꯌꯥꯔꯒꯗꯤ ꯃꯌꯥꯝꯁꯦ ꯃꯌꯥꯝ ꯒ꯭ꯔꯦꯛꯁꯟ ꯑꯩꯒꯤ ꯁ꯭ꯇꯨꯗꯦꯟꯠꯅꯤ ꯀꯣ ꯃꯥꯅ ꯍꯧꯖꯤꯛ ꯊꯥ 6 ꯁꯨꯗ꯭ꯔꯤ ꯁꯤꯕꯨꯛꯇ ꯃꯥ ꯅꯣꯂꯦꯖ ꯃꯌꯥꯝ ꯂꯩ ꯀꯣꯟꯇꯦꯟꯠꯒ ꯁꯦꯝꯗꯅ ꯑꯗ ꯑꯩꯒꯤ ꯃꯇꯦꯡꯁꯨ ꯌꯥꯝ ꯄꯥꯡꯕꯤꯀꯣ ꯃꯩꯇꯩ ꯃꯆꯥꯅꯦ ꯑꯩꯉꯣꯟꯗ ꯇꯝꯕ ꯂꯣꯏꯔ ꯑꯩꯅ ꯑꯃꯨꯛ ꯋꯥꯔꯜ ꯋꯥꯏꯗꯇ ꯑꯃꯨꯛ ꯊꯥꯗꯣꯔꯛꯀꯦ ꯇꯧꯕꯅꯦꯕ ꯅꯣꯏꯁꯨ ꯑꯗꯨꯃꯥꯏꯅ ꯀꯣ ꯑꯦꯁ ꯑꯦꯟ ꯑꯦꯛꯖꯥꯝꯄꯜ ꯑꯩꯅꯁꯨ ꯑꯩ ꯁꯥꯇ꯭ꯔ ꯁꯦꯝꯃꯤꯅꯦꯕ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯈꯛꯇꯪ ꯅꯩꯁꯜꯂ ꯂꯩꯒꯅꯣ ꯃꯄꯥꯟꯁꯨ ꯊꯣꯛꯂꯛꯁꯦꯕ ꯃꯄꯥꯟ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯑꯣꯖꯥ ꯌꯥꯎꯗꯕ ꯁꯨꯡꯌꯥ ꯌꯥꯔꯔꯣꯏ ꯁꯤꯃꯗꯤ ꯆꯥꯎꯅ ꯍꯥꯏꯒꯦ ꯏꯁꯥꯅ ꯍꯩꯖꯔꯦꯅ ꯌꯨꯇ꯭ꯌꯨꯕꯇ ꯄꯦꯡ ꯌꯦꯡꯉꯒ ꯌꯥꯔꯣꯏ ꯋꯥꯔꯜ ꯋꯥꯏꯗꯇ ꯀꯝꯄꯤꯠ ꯇꯧꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗꯅꯦ ꯌꯨ ꯅꯤꯠ ꯑꯦ ꯀꯣꯆ ꯑꯐꯥꯎꯕ ꯑꯝꯇ ꯍꯥꯏꯕꯤꯌꯣ ꯀꯣꯆ ꯌꯥꯎꯗꯅ ꯑꯐꯥꯎꯔꯛꯄ ꯑꯝꯇ ꯋꯥꯔꯜ ꯋꯥꯏꯗꯇ ꯀꯝꯄꯤꯠ ꯇꯧꯔꯛꯄ ꯃꯇꯝꯗꯅꯦ ꯅꯪꯕꯨ ꯈꯨꯠ ꯄꯥꯏꯔ ꯁꯝꯕꯤꯕ ꯑꯃ ꯗꯔꯀꯥꯔ ꯑꯗꯨꯒꯤ ꯅꯨꯄꯥ ꯑꯃ ꯗꯔꯀꯥꯔ ꯑꯣꯏꯌꯦꯕ ꯗꯥꯏꯠ ꯄ꯭ꯂꯥꯟꯗ ꯑꯣꯏꯒꯦꯔꯥ ꯄ꯭ꯔꯦꯛꯇꯤꯁꯇ ꯑꯣꯏꯒꯦꯔꯥ ꯀꯣ ꯅꯪꯕꯨ ꯀꯗꯥꯏꯗ ꯁꯣꯏꯒꯗꯒꯦ ꯍꯥꯏꯅ ꯅꯪꯒꯤ ꯈꯨꯠ ꯄꯥꯏꯔ ꯇꯥꯛꯄꯤꯕ ꯅꯨꯄꯥ ꯑꯃꯗꯤ ꯗꯔꯀꯥꯔ ꯂꯩꯕꯅꯤ ꯑꯩꯁꯨ ꯀꯩꯗꯧꯕꯩꯗꯃꯛꯇ ꯑꯩ ꯃꯦꯟꯇꯣꯔ 9 ꯍꯦꯟꯅ ꯂꯩꯔꯛꯏꯅꯣ ꯍꯧꯖꯤꯛꯄꯨ ꯑꯗꯨꯝ ꯁꯥꯔ ꯁꯤ ꯑꯝꯇ ꯈꯪꯗ꯭ꯔꯦ ꯃꯩꯇꯩꯂꯣꯟꯗꯗꯤ ꯍꯥꯏꯗ꯭ꯔꯦꯀꯣ ꯃꯣꯏꯗꯤ ꯑꯪꯒ꯭ꯔꯦꯖ ꯉꯥꯛꯇꯅꯤ ꯁꯤꯗꯥꯔꯠ ꯔꯥꯖꯁꯦꯈꯔ ꯑꯩꯅ ꯍꯧꯖꯤꯛ ꯁꯥꯔ ꯀꯦꯟ ꯌꯨ ꯍꯦꯜꯞ ꯃꯤ ꯑꯥꯎꯠ ꯗꯤꯁ ꯑꯥꯏ ꯑꯦꯝ ꯀꯟꯐ꯭ꯌꯨꯁ ꯍꯥꯏꯕ ꯃꯇꯝꯗ ꯂꯦꯠꯁ ꯒꯣ ꯑꯣꯟ ꯖꯨꯝ ꯀꯣꯜ ꯍꯥꯏꯌꯦꯕ ꯀꯩꯒꯤꯅꯣ I was passionate about ꯑꯩꯅ ꯇꯧꯖꯩꯗꯨꯗ ꯑꯩꯁꯦ ꯉꯥꯎꯋꯦꯕ ꯔꯥꯖꯤꯞ ꯇꯜꯔꯦꯖꯥ one of the best ꯀꯣꯆꯅꯤ ꯏꯟꯗꯤꯌꯥꯒꯤ ꯀꯅꯦꯛ ꯇꯧꯕ ꯃꯇꯝꯗ ꯅꯣꯏꯅ ꯍꯧꯖꯤꯛ ꯑꯩꯉꯣꯟꯗ ꯔꯤꯆ ꯑꯥꯎꯠ ꯇꯧꯔꯛꯏꯗꯣ ꯃꯣꯏꯁꯨ ꯇꯧꯕꯤꯌꯦꯕ ꯁꯤ ꯈꯪꯗ꯭ꯔꯗꯤ ꯌꯨꯝꯗ ꯂꯥꯛꯑꯦꯅ ꯂꯥꯛꯑꯣ ꯑꯗꯒꯤ ꯁꯨꯃꯥꯏꯅ ꯁ꯭ꯇꯦꯞꯇꯣ ꯁꯨꯝ ꯃꯣꯏꯒ ꯂꯣꯏꯅꯔ ꯆꯠꯄꯅꯤꯅ ꯃꯦꯟꯇꯦꯂꯤꯇꯤꯁꯨ ꯑꯩꯅ ꯄꯩꯁꯥ ꯄꯥꯏꯗ꯭ꯔꯁꯨ ꯑꯩꯁꯨ ꯃꯤꯂꯤꯅꯤꯌꯔꯅꯦꯅ ꯈꯟꯖꯩꯅꯦꯕ ꯋꯥꯈꯜꯗ ꯀꯩꯒꯤꯅꯣ ꯑꯩꯒꯤ ꯁꯔꯥꯎꯟꯗꯤꯡꯗꯣ ꯑꯐꯕ ꯃꯤ ꯉꯥꯛꯇ ꯄꯨꯜꯂꯛꯑꯕ ꯑꯗꯩ ꯁꯛꯁꯦꯁꯐꯨꯜ ꯉꯥꯛꯇ ꯑꯣꯏꯔꯛꯑꯕꯅꯤꯅ ꯃꯣꯏꯒ ꯄꯨꯜꯂꯛꯑꯗꯤ ꯃꯥꯏꯟꯁꯦꯠꯁꯨ ꯑꯗꯨꯝ ꯐꯅꯌꯥꯝ ꯁꯛꯁꯦꯁ ꯑꯣꯏꯗ꯭ꯔꯁꯨ ꯑꯗꯨꯝ ꯃꯁꯥ ꯃꯊꯟꯇ ꯑꯗꯨꯝ ꯏꯟꯈꯤꯕ ꯑꯗꯩ ꯌꯨ ꯑꯦꯁꯇ ꯑꯃꯨꯛ ꯆꯠꯂꯦ ꯌꯨ ꯑꯦꯁꯇꯗꯤ ꯃꯤꯂꯤꯅꯤꯌꯔ ꯉꯥꯛꯇꯅꯤ ꯒ꯭ꯂꯣꯕꯦꯜ ꯃꯤꯂꯤꯅꯤꯌꯔꯅꯤ ꯑꯣꯅꯔꯁꯦ ꯀꯦꯁ ꯀꯦꯄꯤꯇꯦꯜ ꯍꯥꯏꯕꯗꯗꯤ ꯀꯩꯅꯣ ꯇꯧꯔꯔꯣꯏ ꯇꯦꯁꯂꯥꯒꯁꯦ 5 ꯂꯩꯌꯦꯕ ꯃꯣꯏꯒꯤ ꯀꯩꯅꯣꯁꯦ ꯍꯥꯏꯗꯤ ꯂꯥꯏꯐ ꯁ꯭ꯇꯥꯏꯜꯁꯦ ꯅ꯭ꯌꯨꯌꯣꯔꯛ ꯍꯥꯏ ꯃꯦꯅꯍꯇꯟ ꯍꯥꯏꯁꯦ ꯄꯩꯁꯥ ꯌꯥꯝꯅ ꯇꯥꯡꯕ ꯃꯐꯝꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯃꯦꯟꯇꯣꯔ ꯑꯃꯁꯨ ꯂꯩꯀꯣ ꯕꯤꯛ ꯁ꯭ꯇ꯭ꯔꯥꯏꯖꯦꯁ ꯑꯅ ꯊꯥ ꯑꯝꯗ 1 ꯃꯤꯂꯤꯌꯟ ꯁꯨꯃꯥꯏꯅ ꯇꯧꯔ ꯇꯥꯜꯂꯦ $1 million ꯑꯩꯁꯨ ꯍꯦꯛꯇ ꯄꯪꯇꯝ ꯇꯝꯃꯛꯄ ꯅꯠꯇꯦꯕ ꯃꯣꯏꯗ ꯄꯩꯁꯥ ꯊꯤꯗꯅ ꯃꯣꯏꯅ ꯃꯣꯏꯒꯤ ꯑꯩꯅ ꯄꯥꯝꯕ ꯔꯤꯖꯜꯗꯣ ꯃꯣꯏꯗꯤ ꯑꯣꯜꯔꯦꯗꯤ ꯌꯧꯈ꯭ꯔꯕꯅꯤꯅ ꯃꯣꯏꯗꯤ ꯇꯝꯅꯤꯡꯉꯛꯑꯦꯕ ꯑꯗꯨꯅꯅꯤ ꯑꯩꯁꯨ ꯋꯥꯔꯜ ꯋꯥꯏꯗꯇ ꯊꯣꯛꯂꯛꯑꯒ ꯌꯨ ꯑꯦꯁꯀ ꯌꯨ ꯀꯦ ꯑꯣꯁꯇ꯭ꯔꯦꯂꯤꯌꯥ ꯅ꯭ꯌꯨꯖꯤꯂꯦꯟ ꯃꯣꯏꯒ ꯊꯕꯛ ꯇꯧꯃꯤꯟꯅꯔꯤꯁꯦ ꯑꯗꯨꯅ ꯃꯌꯥꯝ ꯁ꯭ꯀꯤꯜ ꯇꯝꯕꯤꯌꯨ ꯑꯩꯅ ꯇꯥꯛꯇꯣꯔꯤꯕ ꯁ꯭ꯀꯤꯜꯗꯨꯗꯤꯅ ꯑꯦꯅꯤꯋꯦꯔ ꯏꯟ ꯗ ꯀꯝꯄꯅꯤ ꯑꯗꯨꯝ ꯌꯥꯔꯅꯤ ꯑꯣꯀꯦ ꯁꯣ ꯒ꯭ꯔꯦꯛꯁꯟ ꯅꯪꯒꯤ ꯁ꯭ꯀ꯭ꯔꯤꯟꯗꯣ ꯁꯤꯌꯔ ꯇꯧꯔꯣ ꯃꯌꯥꯝꯗ 6 ꯁ꯭ꯇꯦꯞꯇꯣ ꯁ꯭ꯇꯦꯞ ꯕꯥꯏ ꯁ꯭ꯇꯦꯞꯇꯣ ꯑꯩꯁꯨ ꯑꯗꯨꯝ ꯂꯩꯅꯤ ꯑꯗꯨꯒ ꯃꯌꯥꯝ ꯏꯟꯖꯣꯏ ꯇꯧꯕꯤꯌꯨ ꯈꯪꯗ꯭ꯔꯦꯗꯅ I will help you ꯌꯥꯝ ꯍꯧꯔꯁꯦ ꯑꯗꯨꯗꯤ let's go Yes, so I screen thank share you ꯇꯧꯖꯔꯛꯑꯒꯦ. ꯇꯧꯔꯣ ꯑꯩ ꯌꯨꯇ꯭ꯌꯨꯕꯀꯤ ꯑꯩꯈꯣꯏꯒꯤ ꯐꯦꯃꯤꯂꯤ ꯃꯌꯥꯝꯈꯩꯁꯨ ꯑꯩ ꯑꯝꯇ ꯀꯩꯅꯣ ꯇꯧꯖꯒꯦ ꯔꯤꯄ꯭ꯂꯥꯏ ꯄꯤꯔꯛꯀꯦ ꯀꯣ ꯊꯦꯡꯛ ꯌꯨ ꯚꯦꯔꯤ ꯃꯆ ꯅꯥꯎ ꯅꯤꯡꯊꯧꯖꯝ ꯀꯣ ꯌꯨꯇ꯭ꯌꯨꯕꯇ ꯑꯣꯏꯅ ꯌꯥꯎꯔꯦ ꯀꯩꯝ ꯀꯥꯏꯗꯦ ꯅꯪ ꯌꯨꯇ꯭ꯌꯨꯕꯇ ꯂꯩꯔꯁꯨ ꯑꯗꯨꯝ ꯊꯣꯏꯊꯣꯏ ꯑꯣꯁꯝ ꯅꯝꯕꯔꯁꯦ ꯅꯪꯅ ꯑꯩꯒꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯖꯣꯏꯟ ꯇꯧꯔꯒꯗꯤ ꯌꯨ ꯀꯦꯟ ꯑꯣꯜꯋꯦꯁ ꯍꯦꯚ ꯃꯥꯏ ꯅꯝꯕꯔ 100% ꯑꯗꯒꯤ ꯍꯦꯄꯤ ꯑꯦꯅꯤꯚꯔꯁꯔꯤ ꯊꯦꯡꯛ ꯌꯨ I can't join your WhatsApp from description ꯑꯗꯨ ꯌꯥꯗꯤ ꯌꯥꯔꯝꯒꯅꯤ ꯑꯗꯣ ꯁꯨꯃꯥꯏꯅ ꯇꯧꯕꯤꯔꯣ ꯅꯪꯒꯤ ꯅꯝꯕꯔꯗꯣ ꯗ꯭ꯔꯣꯞ ꯇꯧꯕꯤꯔꯣ ꯑꯩ ꯑꯦꯗ ꯇꯧꯖꯔꯛꯑꯒꯦ ꯈꯨꯗꯛꯇ ꯑꯣꯀꯦ ꯀ꯭ꯔꯤꯁꯟ ꯍꯧꯕꯤꯔꯣ ꯌꯥꯔꯦ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯅ ꯗꯣꯃꯦꯟꯁꯦ ꯀꯗꯥꯏꯗꯒꯤ ꯂꯩꯅꯤ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯁꯥꯔꯅꯁꯨ ꯍꯥꯏꯕꯤꯈ꯭ꯔꯦ ꯗꯣꯃꯦꯟꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯩꯈꯣꯏꯅꯁꯨ ꯁꯤꯖꯤꯟꯅꯖꯕ ꯂꯩꯕꯩ ꯃꯐꯝꯁꯦ namecheap.comꯁꯦ ꯁꯤꯗꯒꯤ ꯆꯪꯕꯤꯔꯅꯤ ꯑꯗꯨꯒ namecheapꯁꯦ ꯁꯨꯃꯥꯏꯅ ꯊꯣꯛꯂꯛꯑꯅꯤ ꯑꯗꯨꯒ ꯑꯩ ꯁꯥꯏꯟ ꯏꯟ ꯇꯧꯕꯒꯤ ꯀꯩꯅꯣ ꯊꯣꯛꯂꯛꯑꯦ ꯍꯥꯟꯅ ꯁꯥꯏꯟ ꯏꯟ ꯇꯧꯈꯤꯕꯒꯤ ꯒ꯭ꯔꯦꯛꯁꯟ ꯑꯩ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯔꯥ ꯑꯣꯀꯦ ꯌꯥꯏ ꯑꯣꯀꯦ ꯒꯥꯏꯁ ꯁ꯭ꯇꯦꯞ ꯅꯝꯕꯔ 1 ꯅꯤꯡꯁꯤꯡꯕꯤꯌꯣ ꯅꯦꯝꯆꯤꯞ ꯑꯅ ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯀꯝꯄꯅꯤ ꯑꯃ ꯏꯕꯗꯣ ꯁ꯭ꯇꯦꯞ ꯅꯝꯕꯔ 1ꯗ ꯑꯗꯨꯒꯤ ꯋꯦꯕꯁꯥꯏꯠꯅꯦꯕ ꯁꯦ ꯏꯁꯜꯂꯨꯀꯣ ꯁꯤꯒꯤ ꯀꯩꯅꯣꯁꯤꯁꯨ ꯗꯣꯃꯦꯟꯗꯨꯁꯨ namecheap.com ꯑꯅ ꯍꯣꯔꯦꯟ ꯑꯃꯨꯛ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯕ ꯇꯥꯛꯄ ꯂꯣꯏꯔꯒꯅꯦ ꯊꯝꯖꯤꯟꯕ ꯅꯠꯇꯕ ꯏꯁꯥꯅ ꯑꯃꯨꯛ namecheap ꯍꯥꯏꯁꯦ
amuk changdana khotana yengoba number 1 da domain kadai de laini hai do sidamte isaloba ko correction imoinu.com ka iyo thiba mutamo asai price ki kari gi haibado hujik hairage search tawra imoinu pamba yawbado nangi damuktani aina choose tawrise price tawlani okay imoinu.com sidi mina logre 2020 da ado imoinu.com nataba ama khanbiro sidi mina already registered ta khoi manipur so na longuni na khanjai tor carry on correction ai example bi bane ꯑꯩꯒꯤ ꯃꯤꯡ ꯑꯗꯨꯝ ꯍꯥꯏꯔꯁꯤ 2024 ꯒꯨꯝꯕ okay exana explain tor ko mayam seeing biro somna pamjariba somgi domain somgi company gi maming somna towning iba po somna passionate orba maming do sigi bar sida maming je nambiyo nambaga search tawbiro asai price ki kari gi am hangbodo sile to 854 rupees 854 52 paise chahi madani go sidi yam cheap oibra na khanjai mayam yen charamgani ko nga chanaramgani adi pork chaba yaramgani nangi pamjariba business to da sigi domain ji nang lupa chani pan ga yankhai mari khatang bukti nang invest tawdi yaidana mayam ai ganom hajage sidi ne kanamta da invest tawbana teba nangonde invest tawbane haba nangi business to gi domain am nang pamjariba do aduda tawbane ba simjo ai mayam da hayoge mina business am taw matam da na investment as 100% tawrdawni yango restaurant hangera fast food hangera kai laini plate ler kani table ler kani chair ler kani degi employee mayam dugi salary pair kani investment na tro nang business to hingera hingoigera you need to pay the money for your employee investment aduna ne aina mayam je khanbiyo ba nang ngasi nangi business da invest story do nang later on adugi reward to nang phangbiyo adu nangna nangi business da invest over kiragadi adu nang swaya ro o aidi pasala kana honi gumba o aidi loinama khanga honi gumba adudi mina dum competition ne hujikti business e adum thindala ani pai lekte aduna any business ama hobu matamda sumba domain ko sidi nasada invest tawbuneba nangi business ne aduga aigi satra gaidi aidi pasayam ne invest tawloi kaigino am tamda we will sell information product knowledge business tawon ganiba sida is the office lobe darkar ode ngasi ai noina urisijo aigi yumni ai yumdai ne huji ai employee virtual ngata ne huji sida yawrisijo sida employee ani yawri amana bangalore da sulai anywhere internet session to pangata ni na office ka lohondana paisa ga tingandana chair tools adu ada luxury nungzari mamang na swor mamam do hujiti sworno aduna now mayam daina hajaning badi nasada invest yourself first and get rewards later on entrepreneur ki definition de yongo it's the loneliest sport in the world entrepreneur is a sports ne ai definition de world compete to with holpani yamnazu lonely oi nang phawdre na nobody cares about you nang pasha mang na nobody cares about your money du kadoni nang result ga phang kan de oh sky har kani boss ma di yai ne kaina power kan de dang adu so phawdre ge di kan amtana nang recognize to ro aduna mayam gi domain do as a good student yaragadi amma khatang leibiyo lupa chani pani chahim dadi yapna yabra na khale aduna ma'am are you ready to invest your money in your first domain type on the comments are you ready to buy your first domain lupa chani pan khatang di no yadro ready awesome binoy sasikumar yes nikesh awesome Ganesor yep mayam ready lay aina noida
ꯑꯃ ꯄꯤꯕ ꯑꯃ ꯗꯔꯀꯥꯔ ꯑꯣꯏꯌꯦꯕ ꯅꯠꯇ꯭ꯔꯒꯗꯤ ꯂꯝꯕꯤꯗꯣ ꯈꯪꯗ꯭ꯔꯕꯅꯤꯅ ꯀꯗꯥꯏꯗ ꯂꯩꯗꯣꯏꯅꯣ ꯀꯩ ꯂꯩꯗꯣꯏꯅꯣ don't worry I'm here awesome ꯄꯦꯜꯂꯦ ꯃꯌꯥꯝ good job ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯗꯣꯃꯦꯟꯁꯦ ꯂꯩꯔꯦꯅ ꯈꯜꯂꯁꯦꯕ ꯀꯣ ꯒ꯭ꯔꯦꯛꯁꯟ ꯁꯥꯏꯟ ꯑꯞꯇ ꯀ꯭ꯂꯤꯛ ꯇꯧꯔꯣ ꯁꯤ ꯗꯣꯃꯦꯟꯁꯦ ꯂꯩꯒꯦ ꯍꯥꯏꯇꯥꯔꯒꯗꯤ add to cart ꯑꯣꯀꯦ ꯃꯌꯥꯝ ꯒ꯭ꯔꯦꯛꯁꯟꯗꯩ ꯑꯃꯨꯛ ꯇꯥꯕꯤꯔꯣ add to cart ꯇꯧꯁꯜꯂꯅꯤ ꯑꯗꯨꯗꯒꯤꯗꯤ ꯁꯤ ꯃꯌꯥꯝꯁꯤꯅ ꯃꯣꯏꯒꯤ ꯑꯣꯐꯔ ꯑꯣꯏꯗꯣꯏꯅꯦꯕ ꯋꯦꯕ ꯍꯣꯁꯇꯤꯡ ꯌꯥꯎꯒꯗ꯭ꯔꯥ ꯑꯗꯩ VPN ꯌꯥꯎꯒꯗ꯭ꯔꯥ ꯁꯤ ꯃꯌꯥꯝꯁꯦ ꯀꯩꯁꯨ ꯑꯗꯨꯝ ꯗꯔꯀꯥꯔ ꯇꯥꯗꯦ yes ꯀꯥꯔꯠꯇ ꯍꯥꯞꯆꯤꯜꯂꯕ ꯃꯇꯨꯡꯗ ꯁꯤ ꯈꯟꯗꯕꯁꯦ ꯀꯃꯥꯏꯅ view itemꯗ ꯆꯪꯉꯣ scroll down ꯕꯣꯇꯝꯗ view item ꯁꯤ ꯑꯧ ꯂꯩꯔꯦ ꯇꯧꯔꯣ ꯌꯥꯔꯦ ꯇꯣꯇꯦꯜꯁꯦ ꯄꯤꯁ 869.52 check out ꯂꯩꯒꯦ ꯇꯧꯔꯣ ꯍꯥꯏꯔꯒꯅ ꯆꯦꯛꯑꯥꯎꯠꯇ ꯑꯗꯨꯝ ꯆꯠꯄꯤꯔꯅꯤ ꯑꯗꯒꯤ ꯁꯤꯗꯒꯤꯗꯤ ꯀꯟꯐꯥꯔꯝ ꯑꯣꯔꯗꯔꯗ ꯅꯝꯕꯤꯔꯣ ꯗꯣꯃꯦꯟ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯆꯍꯤ ꯑꯃꯅꯤꯀꯣ ꯒ꯭ꯔꯦꯛꯁꯟ ꯁꯤꯗ ꯑꯝꯇ ꯅꯝꯃꯝꯃꯣ 1 yearꯒꯤꯗꯨꯗ ꯆꯍꯤꯗꯣ ꯈꯜꯂꯣ ꯁꯤꯗ ꯃꯌꯥꯝ ꯃꯤꯡꯕꯤꯔꯣ 10 years ꯁꯤꯗ ꯍꯥꯏꯔꯦ ꯁꯣꯝꯒꯤ ꯗꯣꯃꯦꯟꯗꯣ ꯁꯝꯅ ꯍꯥꯏꯔꯕꯗ ꯉꯁꯥꯏꯒꯤ ꯄꯟꯊꯧ.com ꯀꯣ imoinu.com lifestylemybum.com ꯑꯗꯒꯤ mm.com ꯂꯩꯕꯗꯣ ꯆꯍꯤ ꯑꯃꯒꯤ ꯂꯩꯒꯦꯔꯥ 2ꯒꯤ ꯂꯩꯒꯦꯔꯥ 3ꯒꯤ ꯂꯩꯒꯦꯔꯥ 4ꯒꯤ ꯂꯩꯒꯦꯔꯥ 5ꯒꯤ ꯂꯩꯒꯦꯔꯥ you decide but ꯑꯩꯒꯤ ꯔꯤꯀꯣꯃꯦꯟꯗꯦꯁꯟꯗꯗꯤ ꯆꯍꯤ 1 ꯅꯠꯇ꯭ꯔꯒ 2 ꯈꯟꯕꯤꯌꯣ ꯆꯍꯤ 5 ꯇꯔꯨꯛ ꯈꯜꯂꯨꯒꯤꯅꯣꯕ ꯍꯌꯦꯡꯋꯥꯏ ꯍꯦꯟꯒꯠꯂꯛꯑꯀꯥꯟꯗ ꯅꯪ ꯁꯤ ꯗꯣꯃꯦꯟꯁꯦ ꯑꯃꯨꯛ ꯄꯥꯝꯃꯛꯑꯣꯏꯕ ꯑꯩꯕꯨꯛꯇꯁꯨ ꯗꯣꯃꯦꯟ 35 ꯂꯩ ꯑꯗꯨꯅ ꯆꯍꯤ 1-2ꯗ ꯁ꯭ꯇꯤꯛ ꯇꯧ ꯍꯥꯟꯅ ꯇꯝꯃꯣ ꯀꯃꯥꯏꯅ ꯇꯧꯕ ꯄꯔꯁꯣꯅꯦꯜ ꯕ꯭ꯔꯥꯟ ꯑꯗꯨ ꯑꯗꯥ ꯂꯩꯗꯅ ꯑꯗꯒꯤ ꯅꯪꯅ ꯊꯤꯕ ꯍꯩꯇ꯭ꯔꯦ ꯅꯪꯒꯤ ꯃꯤꯡꯗ ꯑꯗꯨꯝ ꯂꯩꯌꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯅꯪꯒꯤ ꯃꯤꯡ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯦꯛꯖꯥꯝꯄꯜ ꯑꯣꯏꯅ jack.com ꯑꯣꯏꯔꯣ ꯑꯗꯒꯤ ꯑꯦꯅꯤ ꯀꯣ ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯦꯛꯁꯟꯒꯤꯁꯨ ꯍꯧꯖꯤꯛ ꯃꯥꯏ ꯃꯃꯤꯡꯗ ꯂꯩꯗꯅ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯄꯔꯁꯣꯅꯦल ꯕ꯭ꯔꯥꯟ ꯁꯦꯝꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯅꯪꯒꯤ ꯃꯤꯡꯒꯤ ꯗꯣꯃꯦꯟ ꯂꯩꯌꯨ ꯑꯩꯅ ꯑꯩꯒꯤ ꯑꯣꯖꯥꯗ ꯊꯥꯏꯅ ꯁꯤ ꯈꯟꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯀꯣꯛ ꯊꯣꯛꯈꯤꯗꯦꯕ ꯑꯩꯅ ꯑꯣꯖꯥꯗ ꯍꯪꯉꯦꯕ ꯁꯥꯔ ꯑꯩꯒꯤ ꯗꯣꯃꯦꯟꯁꯤꯕꯨ ꯀꯩ ꯃꯃꯤꯡ ꯂꯩꯗꯣꯏꯅꯣꯅ ꯅꯣꯏꯁꯨ ꯍꯪꯀꯅꯤ ꯍꯌꯦꯡꯋꯥꯏ ꯌꯦꯡꯉꯣ ꯑꯗꯣ ꯑꯟꯁꯔ ꯄꯤꯍꯧꯔꯒꯦ ꯍꯧꯖꯤꯛ ꯁꯨꯈꯪ ꯈꯪꯉꯛꯇ꯭ꯔꯕ ꯅꯪꯒꯤ ꯃꯤꯡꯗꯣ ꯑꯗꯨꯒꯤ .com ꯂꯩꯌꯨ .in .org ꯂꯩꯒꯅꯨ ꯃꯌꯥꯝꯅ always .comꯗ ꯊꯤꯅꯕꯅꯤ ꯑꯗꯨꯒ ꯁꯨꯈꯪ ꯑꯩꯅ ꯁꯤ ꯅꯪꯒꯤ ꯃꯤꯡꯗ ꯂꯩꯌꯣꯅ ꯍꯥꯏꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯅꯪ ꯕ꯭ꯔꯦꯟ ꯑꯃ ꯁꯦꯝꯃꯛꯑꯕꯅꯦꯕ ꯑꯩꯒꯤ ꯃꯤꯡꯗ ꯌꯦꯡꯉꯣꯁꯦ surmangol.com ꯅꯣꯏ ꯑꯗꯨꯝ ꯋꯦꯕꯁꯥꯏꯠ ꯆꯪꯉꯣ ꯍꯧꯖꯤꯛ ꯑꯗꯨꯝ ꯂꯩꯔꯝꯒꯅꯤ ꯑꯩꯁꯨ ꯑꯩꯒꯤ ꯑꯣꯖꯥꯅ ꯇꯥꯛꯄꯤꯈꯤꯕꯅꯦꯕ ꯑꯗꯨ ꯅꯣꯏꯗꯁꯨ ꯁꯤꯌꯔ ꯇꯧꯔꯤꯁꯤꯅꯦ ꯑꯩꯅ ꯑꯩꯒꯤ ꯃꯦꯟꯇꯣꯔ ꯁꯤꯗꯥꯔꯠ ꯔꯥꯖꯁꯦꯈꯔꯗ ꯑꯩꯅ ꯃꯦꯁꯦꯖ ꯇꯥꯏꯀꯣ ꯐꯦꯁꯕꯨꯛꯇ ꯁꯥꯔ ꯑꯥꯏꯝ ꯀꯟꯐ꯭ꯌꯨꯁ ꯑꯩꯒꯤ ꯃꯤꯡꯁꯦ ꯃꯌꯥꯝꯅ ꯄꯥꯕ ꯊꯣꯛꯇꯦꯕ ꯊꯣꯛꯇ꯭ꯔꯒꯁꯨ ꯑꯩ ꯍꯥꯏꯗꯤ ꯃꯩꯇꯩ ꯃꯆꯥꯅꯤ ꯏꯕꯣꯛꯅ ꯊꯣꯟꯕꯤꯔꯝꯕ ꯃꯤꯡꯅꯤ ꯑꯩ ꯃꯥꯡꯍꯟꯗꯦ ꯑꯗꯨꯗꯨꯅ ꯑꯩꯒꯤ ꯃꯤꯡꯗ ꯑꯗꯨꯝ ꯂꯩꯈꯤ ꯀꯣ ꯍꯧꯖꯤꯛ ꯑꯗꯨꯝ ꯆꯠꯂꯤ ꯑꯗꯨꯅ ꯃꯌꯥꯝꯁꯨ ꯑꯁ ꯑꯩꯗꯤ ꯀꯔꯤ ꯃꯤꯡ ꯈꯟꯗꯣꯏꯅೋ ꯑꯗꯨꯒꯤ ꯀꯟꯐ꯭ꯌꯨꯖꯟꯗꯣ ꯅꯪꯒꯤ ꯃꯤꯡꯗ ꯔꯦꯖꯤꯁꯇꯔ ꯇꯧ ꯗꯦꯠꯁ ꯐꯥꯏꯟ ꯑꯣꯀꯦ ꯒ꯭ꯔꯦꯛꯁꯟ ꯂꯦꯠꯁ ꯒꯣ ꯁꯤ ꯆꯍꯤ ꯑꯄꯥꯝꯕ ꯈꯜꯂꯅꯤ 1 year ꯑꯣꯏꯒꯦꯔꯥ 2 year ꯑꯣꯏꯒꯦꯔꯥ ꯑꯗꯨꯒ ꯑꯗꯨꯝ ꯀꯟꯐꯥꯔꯝ ꯑꯣꯔꯗꯔꯗ ꯆꯪꯁꯜꯂꯅꯤ ꯑꯗꯨꯒ ꯃꯥꯒꯤ ꯀꯥꯔꯠ ꯗꯤꯇꯦꯜꯁ ꯄꯦꯃꯦꯟꯒꯤ ꯃꯌꯥꯝ ꯊꯣꯛꯂꯛꯑꯅꯤ ꯁꯥꯏꯟ ꯏꯟ ꯇꯧꯗ꯭ꯔꯤꯕꯩꯅꯤ ꯁꯤꯗꯤ ꯑꯗꯣ ꯃꯌꯥꯝ ꯁꯤꯗ ꯑꯩ ꯀꯩꯅꯣꯝ ꯍꯥꯏꯖꯒꯦ ꯁꯤꯒꯤ ꯁꯥꯏꯟ ꯑꯞ ꯇꯧꯕꯁꯤ ꯏꯂꯥꯏ ꯂꯥꯏꯅ ꯍꯧꯖꯤꯛ ꯅꯣꯏ ꯐꯦꯁꯕꯨꯛ ꯄꯥꯏꯗꯨꯁꯨ ꯅꯪꯒꯤ ꯐꯥꯔꯁ ꯅꯦꯝ ꯂꯥꯁ ꯅꯦꯝ ꯄꯥꯁꯋꯥꯔꯗ ꯑꯗꯨ ꯑꯗꯥ ꯇꯧꯔ ꯑꯦꯀꯥꯎꯟ ꯑꯃ ꯀ꯭ꯔꯤꯌꯦꯠ ꯇꯧꯕꯤꯔꯣꯕ ꯅꯦꯝ ꯆꯤꯞꯁꯤꯗ ꯑꯗꯨꯒ ꯅꯪꯅ ꯈꯜꯂꯤꯕ ꯄ꯭ꯂꯥꯟ ꯀꯣ 1 yearꯒꯤ ꯑꯣꯏꯒꯦꯔꯥ 2 yearꯒꯤ ꯑꯣꯏꯒꯦꯔꯥ ꯑꯗꯨ ꯄꯦꯃꯦꯟ ꯇꯧꯕꯤꯔꯣ ꯑꯗꯨꯒ ꯗꯣꯃꯦꯟꯗꯣ ꯅꯪ ꯍꯧꯖꯤꯛ ꯂꯩꯔꯅꯤ ꯒ꯭ꯔꯦꯛꯁꯟ ꯄ꯭ꯂꯤꯖ ꯁꯥꯏꯟ ꯏꯟ ꯑꯣꯟ ꯗ ꯅꯦꯝ ꯆꯤꯞ ꯑꯩꯒꯤ ꯍꯥꯟꯅꯒꯤ ꯑꯦꯀꯥꯎꯟ ꯑꯃ ꯂꯩꯕꯅꯤ ꯑꯩꯒꯤ ꯁꯤꯖꯤꯟꯅꯔꯁꯨ ꯑꯗꯨꯝ ꯌꯥꯏ ꯒꯥꯏꯁ ꯑꯩꯈꯣꯏꯗꯤ ꯂꯥꯏꯐꯇꯅꯤꯀꯣ ꯇꯥꯛꯏꯁꯦ ꯁꯤꯗꯩꯁꯤꯗ ꯍꯥꯟꯅ ꯑꯗꯨ ꯇꯧꯕ ꯑꯗꯥ ꯇꯧꯕ ꯀꯩꯝ ꯅꯠꯇꯦ ꯃꯌꯥꯝ ꯃꯥꯅ ꯁꯣꯏꯔꯁꯨ ꯀꯣ ꯃꯌꯥꯝ ꯉꯥꯛꯄꯤꯌꯨ ꯑꯩ ꯑꯃꯨꯛ ꯂꯩꯔꯦ ꯑꯩꯅ ꯑꯃꯨꯛ ꯇꯥꯛꯀꯅꯤ ꯗꯣꯟ ꯋꯥꯔꯤ ꯁꯤꯅ ꯂꯣꯏꯕ ꯅꯠꯇꯦ I will provide you my best
Kano khotang username da Surmangol tang iyo. ꯑꯩ ꯑꯦꯀꯥꯎꯟꯁꯦ ꯌꯥꯗꯦꯅꯦ ꯑꯩ ꯇꯥꯛꯂꯛꯑꯒꯦ ꯁꯣꯝꯗ ꯌꯥꯔꯦ. Okay. Lesson I screen share ꯇꯧꯔꯒꯦ ꯌꯥꯔꯦ. Okay, ꯃꯌꯥꯝ ꯑꯩꯉꯣꯟꯗ ꯑꯣꯏꯅ ꯌꯦꯡꯕꯤꯔꯣ ꯀꯣ ꯑꯩ share ꯇꯧꯔꯛꯑꯒꯦ. ꯃꯥꯏꯁꯦ ꯈꯤꯇꯪ technically difficulties, it's fine, no problem. ꯁꯤꯗ ꯃꯌꯥꯝ ꯌꯦꯡꯕꯤꯔꯣ. Step number 1, name chip. ꯁꯤ ꯀꯝꯄꯅꯤꯁꯤꯗꯒꯤ ꯅꯪ domain ꯂꯩꯗꯣꯏꯅꯦꯕ. ꯑꯩ ꯁꯤ name chip ꯏꯔꯦꯀꯣ Googleꯗ ꯏꯕꯗꯩ ꯀꯩꯗꯧꯔꯦ ꯁꯤꯗ click ꯇꯧꯕꯤꯔꯣ. ꯁꯤꯗ click ꯇꯧꯕꯗꯩꯗꯤ ꯀꯩꯗꯧꯔꯦ ꯌꯦꯡꯉꯨꯀꯣ ꯑꯩꯗꯤ already sign in ꯇꯧꯔꯦꯕ ꯁꯤꯗ ꯑꯗꯣ sign in ꯇꯧ ꯀꯩꯝ ꯈꯟꯕꯤꯒꯅꯣ ꯑꯩ logout ꯑꯃꯨꯛ ꯊꯣꯛꯀꯦ ꯀꯣ ꯀꯃꯥꯏꯅ ꯇꯧꯔ domain ꯂꯩꯅꯤꯗꯣ ꯑꯩ ꯇꯥꯛꯀꯦꯕ sign up ꯁꯤꯗ ꯍꯥꯟꯅ click ꯇꯧꯕꯤꯔꯣ ꯀꯣ ꯁꯤꯗꯩꯁꯤꯗ ꯅꯪꯒꯤ username ꯁꯝꯅ ꯍꯥꯏꯔ ꯅꯪꯒꯤ ꯃꯤꯡꯁꯦ ꯀꯩꯅꯣ ꯍꯥꯏꯔꯁꯦꯕ Charlex ꯍꯥꯏꯔꯁꯦꯕꯀꯣ ꯑꯗꯒꯤ ꯅꯪꯒꯤ ꯄꯥꯁꯋꯥꯔꯗꯇꯣ ꯅꯪ ꯁꯦꯝꯕꯤꯔꯣ ꯅꯪꯒꯤ ꯄꯥꯁꯋꯥꯔꯗꯇꯣ ꯁꯦ ꯁꯝꯅ ꯍꯥꯏꯔꯕꯗ Charlex ꯀꯣ ꯑꯗꯒꯤ @123 ꯀꯥꯏꯅ ꯁꯨꯝ ꯂꯩꯗꯅ ꯅꯪ ꯄꯥꯁꯋꯥꯔꯗꯇꯨ ꯅꯪ ꯑꯗꯨꯝ ꯁꯦꯝꯃꯣ ꯄꯥꯁꯋꯥꯔꯗ ꯀꯟꯐꯥꯔꯝ ꯇꯧꯔꯣ ꯅꯪꯒꯤ ꯃꯤꯡꯗꯣ Charlex ꯁꯤꯃ ꯍꯥꯞꯄꯤꯔꯣ first name ꯗ last name ꯁꯤꯗ let's say Charlex Singh ꯀꯥꯏꯅ ꯅꯠꯇ꯭ꯔꯒ Charlex ꯃꯩꯇꯩ ꯍꯥꯏꯔꯁꯦꯕꯀꯣ ꯑꯗꯨꯒ ꯅꯪꯒꯤ ꯏꯃꯦꯜ ꯑꯦꯗ꯭ꯔꯦꯁꯁꯨ ꯁꯣꯝꯒꯤ ꯏꯃꯦꯜꯗꯣ ꯍꯥꯞꯆꯔꯣ ꯑꯩꯒꯤ ꯏꯃꯦꯜꯁꯦ for example contact@asur.com ꯁꯤ ꯍꯥꯞꯆꯜꯂꯁꯦꯕ ꯑꯗꯨꯒ create an account ꯇꯧꯕꯤꯔꯣ ꯁꯤ ꯍꯥꯟꯅ ꯂꯣꯏꯔꯕ ꯃꯇꯨꯡꯗꯒꯤꯗꯤ ꯅꯪ ꯁꯤ domainꯁꯦ ꯂꯥꯛꯑꯣ domain searchꯁꯤꯗ account create ꯇꯧꯈ꯭ꯔꯦꯀꯣ ꯅꯪꯒꯤ name chipꯇ ꯑꯗꯒꯤ ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯄꯥꯝꯖꯕ domainꯗꯣ ꯈꯟꯕꯤꯔꯣ any domain ꯑꯣꯏꯕ ꯌꯥꯏꯀꯣ ꯑꯩꯒꯤ ꯃꯤꯡ sur123.com ꯍꯥꯏꯔꯁꯦꯕ exampleꯅꯤ ꯁꯤ search ꯇꯧꯔꯅꯤ ꯑꯗꯨꯒ ꯌꯦꯡꯕꯤꯔꯣ ꯃꯌꯥꯝ ꯁꯤ ꯃꯤꯅ ꯂꯩꯔꯝꯃꯦꯅꯦ sur123.comꯁꯦ ꯀꯩꯝ ꯀꯥꯏꯗꯦ sur12 ꯍꯥꯏꯒꯦꯕꯀꯣ ꯁꯤꯃ ꯃꯤꯅ ꯂꯩꯗ꯭ꯔꯦ 854 rupees 52 ꯄꯩꯁꯦꯅꯦꯕ ꯁꯤ ꯑꯩꯅ ꯁꯤ ꯂꯩꯒꯦ ꯃꯇꯝꯗ add to cart ꯇꯧꯔꯅꯤ ꯅꯪꯅ account ꯍꯥꯡꯒꯤ ꯇꯥꯔꯗꯤꯀꯣ ꯆꯞ ꯃꯥꯟꯅꯩ checkoutꯁꯤꯗ click ꯇꯧꯔꯣ ꯀꯣ checkoutꯁꯤ click ꯇꯧꯔꯒ ꯁꯤꯒꯤ confirm orderꯁꯦ ꯁꯤꯗ ꯌꯦꯡꯉꯣ domain registration ꯁꯤꯗ ꯅꯪꯒꯤ domain sur12.com ꯆꯍꯤ ꯀꯌꯥꯒꯤꯅꯣ ꯆꯍꯤ 1 ꯆꯍꯤ 2 ꯁꯤ ꯂꯩꯔꯦ ꯀꯣ ꯁꯤ ꯂꯣꯏ ꯂꯩꯔꯕ ꯃꯇꯨꯡꯗꯒꯤꯗꯤ ꯁꯤ ꯑꯇꯣꯞꯄ ꯀꯩꯝ ꯌꯦꯡꯗ꯭ꯔꯁꯨ ꯌꯥꯏ confirm order ꯇꯧꯔꯣ ꯌꯥꯔꯦ ꯁꯤ ꯉꯁꯥꯏ ꯅꯪꯅ account ꯍꯥꯡꯈꯤꯕꯗ ꯅꯪꯒꯤ sign up ꯇꯧꯈꯤꯕꯗꯣ ꯑꯗꯨ username-ꯗꯨꯒ password-ꯗꯨꯒ ꯁꯤꯟꯅꯔꯣꯕ let's say ꯑꯩꯒꯤꯗꯤ Surmangol ꯍꯥꯏꯔꯒꯦꯕꯀꯣ ꯑꯩ sign in ꯇꯧꯔꯒꯦꯕ ꯑꯩ sign in ꯇꯧꯔꯦꯀꯣ ꯑꯩ verification code ꯑꯩꯒꯤ email-ꯗ ꯆꯠꯂꯝꯃꯅꯤ ꯑꯩ email-ꯗ verify ꯇꯧꯔꯒꯦ Okay, submit tꯧꯔꯒꯦ info for template to okay ꯁꯤ log ꯇꯧꯔꯝꯃꯦꯅꯦꯍꯦ ꯔꯤꯛꯁꯟꯅ ꯍꯟꯖꯟ ꯆꯪꯕ꯭ꯔꯣ ꯆꯪꯗꯦ Okay ꯌꯥꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯣ guys ꯁꯤꯒꯤ ꯀꯩꯅꯣꯁꯤꯗꯒꯤ name chipꯇꯒꯤ ꯑꯩꯅ ꯁꯤ ꯃꯣꯏꯁꯦ 15 minutes log ꯇꯧꯋꯦ ꯁꯤꯗ ꯃꯌꯥꯝ ꯀꯟꯅ ꯋꯥꯕꯤꯒꯅꯣ ꯑꯩꯒꯤ ꯗꯣꯃꯦꯟꯁꯦ ꯁꯤꯗꯒꯤ ꯂꯩꯔꯦꯅ ꯈꯜꯂꯁꯦꯕ ꯑꯩꯒꯤ ꯗꯣꯃꯦꯟꯁꯦ surmangol.co ꯅ ꯂꯩꯔꯦꯅ ꯈꯜꯂꯁꯦꯕ ꯑꯩꯒꯤ ꯗꯣꯃꯦꯟꯁꯦ ꯑꯩꯁꯨ ꯂꯩꯈ꯭ꯔꯦꯅ already ꯑꯗꯨꯅ step number 2ꯗ hostinger-ꯅ ꯁꯥꯏ ꯂꯩꯔꯝꯒꯅꯤ ꯁꯤꯅ step number 2ꯗꯨꯅꯤꯀꯣ ꯉꯁꯥꯏꯒꯤ mind map-ꯇ ꯃꯌꯥꯝ ꯀꯩꯝꯇ ꯉꯥꯎꯕꯤꯒꯅꯨ ꯁꯤꯗ ꯌꯦꯡꯕꯤꯔꯣ ꯗꯣꯃꯦꯟꯁꯦ ꯑꯩꯒꯤ ꯗꯣꯃꯦꯟꯁꯦ ꯍꯧꯖꯤꯛ ꯃꯃꯤꯡꯁꯦ ꯑꯩꯅ surmangol.co ꯁꯤ ꯑꯩ ꯂꯩꯔꯦꯕ ꯁꯤ ꯗꯣꯃꯦꯟꯁꯦ ꯀꯣ ꯁꯤ ꯂꯩꯕꯗꯒꯤꯗꯤ ꯀꯩꯗꯧꯔꯦ ꯑꯩ ꯍꯧꯖꯤꯛ hostinger-ꯗ ꯆꯪꯗꯣꯏꯅꯦꯕ hostinger-ꯗꯒꯤ ꯅꯪꯒꯤ ꯖꯒꯥ ꯑꯃ ꯍꯧꯖꯤꯛ choose ꯇꯧꯗꯣꯏꯅꯦꯕ ꯂꯥꯛꯑꯒꯦꯀꯣ ꯁꯤ hostinger-ꯁꯦ ꯀꯣ ꯑꯩ slow ꯑꯝꯇ ꯇꯧꯈꯤꯒꯦ Okay ꯑꯍꯥꯟꯕꯗ ꯅꯪꯒꯤ ꯄ꯭ꯂꯥꯟꯗꯣ ꯍꯥꯟꯅ ꯈꯟꯕꯤꯔꯣ ꯀꯣ ꯁꯤꯒꯤ hostinger ꯍꯥꯏꯁꯤꯗ ꯅꯣꯏꯅ ꯀꯩꯝꯇ ꯁꯤꯗ ꯃꯊꯥ ꯁꯥꯕ ꯀꯩꯝ ꯇꯧꯕꯤꯒꯅꯨ ꯀꯣ ꯁꯣꯝꯒꯤ ꯕꯤꯖꯤꯅꯦꯁꯁꯦ ꯃꯆꯥ ꯑꯣꯏꯔꯒꯗꯤ ꯄ꯭ꯂꯥꯟ ꯃꯆꯥ ꯈꯟꯕꯤꯌꯣꯕ ꯑꯆꯧꯕ ꯑꯣꯏꯔꯒꯗꯤ ꯑꯆꯧꯕ ꯈꯟꯕꯤꯌꯣꯕ ꯀꯣ ꯑꯗꯨꯅ ꯁꯤꯗ WordPress-ꯀꯤ ꯋꯦꯕꯁꯥꯏꯠ ꯕꯤꯜꯗꯔ ꯁꯤ ꯀꯩꯝ ꯌꯦꯡꯒꯅꯨ ꯍꯣꯁꯇꯤꯡꯁꯤꯗ click ꯇꯧꯕꯤꯔꯣ ꯀꯣ ꯁꯤ hostinger.in ꯁꯤꯗ ꯆꯪꯉꯒ ꯁꯤ click ꯇꯧꯔ ꯁꯤꯗꯩ ꯈꯟꯕꯤꯔꯣ ꯋꯦꯕ ꯍꯣꯁꯇꯤꯡ ꯍꯥꯏꯕ ꯑꯃ ꯂꯩꯔꯦ
cloud hosting have BPS hosting have adubu aige recommendation di when you just started hek hok ta ngai ge di mayam sigi web hosting ni choose to bi over si click tor ge ko si click tor aduga web hosting de click tor matung de di ge dora sida price yang over sai price am hang do kya pi adu pi ge do single website sabagi di 69 rupees per month ko nangna internet ta nangi yum ama adigi nangi rent ama nangna bara am lojabado adugi pasa nangna thamada lupa humbu mapan per month thi do ne ko save 83% aje adu website ama khatang gi ni adu nangna pasa yam leijare dana si premium sidana 139 rupees thiak to ne ba sida website chama sabi yare ko my future standard performance at the 100 GB SSD storage weekly backup free email unlimited free SSL si myam lere ko sida somna pamba plan se somga chanaba somgi business tugi chanaba ma sidagi choose to biro ba adubo as my student I will recommend with single amma khatang hana khanbiyo sidagi sige nang si add to cart matam chap manai ko sagi aina name chip ta sign up to process to adu chap manai sida yengbiro sida aina khali do sai all in one source one website kini ko aduga 1 month 399 INR per month plan renew at 399 per month si is at 27/02/2024 sidangi expire oiduneba myam sing biu ko second da nang na 12 months ki low targadi nang save is that 2008 aduga 159 aduga si loi det si loi la sidagi apamba chahi amagi logera chahi ani gi logera chahi kano gi logera mari gi logera si apamba je choose tawro aduga sigi kano sa ayi oina di 1 year natraga 2 years asa hijabado si dum lowro ko si lowro matung de di ke dawra sida nangi email address to iro ko nangi password ama create tawro aduga sida nangi payment thina bagi si chahi magi plan se 1908 save to se nangna 4788 tabado 1900 si moi one time chahi mai pulap ni ko nangna internet ta nangi yumam lok pa ise natraga bhara on ro adu main khan biro aduga first name last name phone number adagi nang kai lam de no kai country de no the state ko manipur adagi city state address zip code si loi ibiro aduga discount jengo 60% discount neba text na si aduga total nang cp do 2251 adu si payment tor matung dagi di moi gida hosting jaram lawni so far huji bukta ma'am hadi ngawdabra tang haibiro step by step chaje khanga chat ko ngawde okay nikesh sidi yam lai hadi Facebook da sign up to go chap manei ba full understand awesome Alex thank you very much Gyantari okay yam lai na chachida okay ngawde okay yare ma'am ngawdragadi ngawdwe thawa ma horse okay clearly awesome sidi kemna te pot leiba chap manei noi Amazon dai pot leiba do noina apam khala leiba khataneba aduda leibham do kai deino khak tak pawani daina aduga nangi pamjaba domain do khalaga adagi host sidagi chahi mai logera chahi ani ge logera adu khala matungda payment tawba khatani da sidi ado pare nang si payment se tawren khalasi ko tawgramnina nang huji it's time to log in question jamanung changa seba login tawjarage okay sixna login tawra ay manungda change ko sidengo sida nangi ay ming hi ay payment tor matungda sinang urni ba nangi ming ko any obi si orni sidengo number 1 the home have a website have a hosting have a email domain si kem yeng orno nangi main se kaino asai gi website to sak to ni dana
ꯁꯤꯗꯩꯁꯤꯗ ꯑꯩ ꯋꯦꯕꯁꯥꯏꯠꯇ ꯀ꯭ꯂꯤꯛ ꯇꯧꯔꯦꯀꯣ ꯁꯤ ꯃꯌꯥꯝ ꯌꯦꯡꯉꯨꯅꯨ ꯁꯤ ꯑꯩꯒꯤ ꯀꯩꯅꯣ ꯉꯥꯛꯇꯅꯦ ꯗꯣꯃꯦꯟ ꯉꯥꯛꯇꯅꯦ ꯑꯇꯣꯞꯄ ꯕꯤꯖꯤꯅꯦꯁꯀꯤꯁꯨ ꯀ꯭ꯂꯥꯏꯟꯒꯤꯁꯨ ꯂꯣꯏ ꯌꯥꯎꯔꯦ ꯑꯗꯨꯅ ꯁꯤꯒꯤ ꯀꯩꯅꯣꯁꯤꯗ add or migrate ꯋꯦꯕꯁꯥꯏꯠꯁꯤꯗ ꯑꯃ ꯀ꯭ꯂꯤꯛ ꯇꯛ ꯇꯧꯕꯤꯔꯣ ꯑꯗꯒꯤꯗꯤ ꯀꯩ ꯍꯪꯉꯦ what is your website type ꯍꯥꯏꯔꯦꯕ ꯅꯪ ꯑꯣꯟꯂꯥꯏꯟ ꯁ꯭ꯇꯣꯔ ꯑꯣꯏꯔꯒꯗꯤ ꯑꯣꯟꯂꯥꯏꯟ ꯁ꯭ꯇꯣꯔꯗ ꯀ꯭ꯂꯤꯛ ꯇꯧꯕꯤꯔꯣ ꯕ꯭ꯂꯣꯛ ꯏꯅꯤꯡꯉꯅ ꯕ꯭ꯂꯣꯛ ꯏꯕꯤꯔꯣ ꯕꯤꯖꯤꯅꯦꯁ ꯇꯧꯅꯤꯡꯉꯅ ꯕꯤꯖꯤꯅꯦꯁ ꯇꯧꯔꯣ ꯄꯣꯔꯠꯐꯣꯂꯤꯑꯣ ꯏꯅꯤꯡꯉꯅ ꯇꯧꯕꯤꯔꯣ ꯁꯤꯗꯤ ꯑꯗꯔꯁꯤꯗꯤ ꯑꯦꯅꯤ ꯇꯥꯏꯞ ꯑꯣꯐ ꯋꯦꯕꯁꯥꯏꯠ ꯑꯣꯏꯕ ꯌꯥꯔꯦꯀꯣ ꯁꯤꯅ ꯑꯩꯈꯣꯏ CB ꯔꯤꯖꯨꯃꯤ ꯑꯗꯨ ꯕꯤꯖꯤꯅꯦꯁꯀꯤꯅ ꯕꯤꯖꯤꯅꯦꯁ ꯑꯣꯏꯔ ꯑꯩꯒꯤꯗꯤ I will choose business ꯇꯧꯔꯅꯦꯕ this is a website to showcase a local or online business ꯍꯥꯏꯁꯦ ꯑꯗꯣ ꯑꯩꯒꯤꯗꯤ ꯁꯤ ꯆꯨꯁ ꯇꯧꯔꯅꯤ ꯕ꯭ꯂꯣꯛ ꯏꯕ ꯃꯤꯒꯤꯅ ꯕ꯭ꯂꯣꯛ ꯆꯨꯁ ꯇꯧꯔꯣ ꯑꯗꯒꯤ ꯏ-ꯀꯃꯔꯁꯀꯨꯝꯕ ꯄꯥꯝꯕ ꯃꯤꯒꯤꯅ ꯑꯣꯟꯂꯥꯏꯟ ꯁ꯭ꯇꯣꯔ ꯇꯧꯔꯣ ꯑꯗꯨ now I will choose ꯁꯤ ꯆꯨꯁ ꯇꯧꯗ꯭ꯔꯁꯨ ꯑꯗꯨꯝ ꯌꯥꯏ ꯀꯣ skip ꯇꯧꯔꯒ I don't want ꯑꯩꯗꯤ ꯄꯔꯁꯣꯅꯦꯜ ꯑꯣꯏꯔꯁꯨ ꯇꯧꯕ ꯌꯥꯏ ꯑꯗꯣ ꯕꯤꯖꯤꯅꯦꯁ ꯑꯃꯨꯛ ꯇꯧꯁꯦꯕ ꯁꯤꯗ ꯌꯦꯡꯉꯣ ꯁꯤꯗꯩ ꯀꯩ ꯍꯪꯉꯦ create a new website ꯑꯩ ꯁꯤ ꯀ꯭ꯂꯤꯛ ꯇꯧꯔꯒꯦ ꯑꯗꯣ ꯁꯤꯗ artificial intelligence WordPress ꯃꯅꯨꯡꯗ AI ꯌꯥꯎꯕ ꯑꯗꯒꯤ ꯁꯤꯅ ꯁꯨꯡꯍꯩ ꯍꯩꯖꯗꯕ ꯃꯤꯒꯤꯗꯤ ꯁꯤ hosting builder with AI ꯁꯤ ꯆꯨꯁ ꯇꯧꯕꯗ ꯁꯦꯀꯦꯟ 30ꯗ ꯑꯗꯨꯝ ꯅꯪꯒꯤ ꯋꯦꯕꯁꯥꯏꯠ ꯁꯥꯔꯅꯤ ꯌꯥꯝ ꯂꯥꯏꯕ ꯃꯑꯣꯡꯗ ꯑꯗꯨꯕꯨ ꯑꯩꯗꯤ ꯈꯤꯇꯪ ꯄꯔꯁꯣꯅꯦꯂꯥꯏꯁ ꯄꯥꯝꯖꯩ ꯑꯗꯨꯅ ꯑꯩ ꯁꯤ skip ꯇꯧꯒꯦ ꯑꯗꯣ ꯍꯩꯇ꯭ꯔꯗꯤ ꯁꯤ ꯑꯗꯨꯝ ꯆꯨꯁ ꯇꯧꯁꯜꯂꯣ ꯁꯤꯗꯤ ꯌꯥꯝ ꯂꯥꯏꯔꯦ ꯅꯪꯒꯤ ꯀꯝꯄꯅꯤ ꯃꯃꯤꯡ ꯄꯤꯁꯜꯂꯣ ꯀꯔꯤ ꯏꯟꯗꯁꯇ꯭ꯔꯤꯒꯤꯅꯣ ꯍꯥꯏꯔꯒ ꯑꯗꯨꯝ ꯑꯣꯇꯣꯃꯦꯇꯤꯛ ꯁꯥꯔꯛꯑꯅꯤ ꯁꯦꯀꯦꯟ 30ꯗ ꯂꯣꯏꯔꯦ ꯁꯤꯒꯤ ꯋꯦꯕꯁꯥꯏꯠꯁꯤꯗꯤ ꯑꯗꯣ ꯑꯁꯤꯃꯛꯇꯤ ꯑꯩ ꯔꯦꯀꯣꯃꯦꯟ ꯇꯧꯅꯤꯡꯗꯦ ꯀꯣ ꯌꯥꯝꯅ ꯕꯤꯒꯤꯅꯔꯃꯛꯁꯨ ꯐꯖꯗꯦ ꯑꯗꯨꯅ ꯁꯤ skip ꯇꯧꯁꯤ ꯁꯤꯗ ꯌꯦꯡꯉꯣ ꯁꯤꯗ buy a domain ꯍꯥꯏꯗ꯭ꯔꯥ ꯗꯣꯃꯦꯟꯗꯤ ꯅꯪ ꯉꯁꯥꯏ ꯅꯦꯝ ꯆꯤꯞꯇꯩ ꯑꯣꯜꯔꯦꯗꯤ ꯂꯩꯈ꯭ꯔꯦꯗꯅ use an existing domain ꯁꯤ ꯆꯨꯁ ꯇꯧꯔꯣ ꯁꯤ ꯆꯨꯁ ꯇꯧꯕ ꯃꯇꯝꯗꯗꯤ ꯀꯩꯗꯧꯔꯦ ꯅꯪꯅ ꯂꯩꯈꯤꯕ ꯅꯪꯒꯤ ꯗꯣꯃꯦꯟꯗꯣ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯁꯦ surmangol.co ꯍꯥꯏꯔꯁꯦꯕ ꯁꯤ ꯑꯩ ꯂꯩꯈ꯭ꯔꯦꯕ ꯁꯤ ꯅꯝꯃꯦ ꯑꯗꯨꯒ ꯑꯩ ꯀꯟꯇꯤꯅ꯭ꯌꯨ ꯇꯧꯔꯒꯦꯕ ꯃꯌꯥꯝ ꯑꯗꯨꯝ ꯆꯠꯂꯣ ꯁꯤ ꯔꯦꯀꯣꯔꯗꯤꯡ ꯉꯥꯛꯇ ꯍꯣꯔꯦꯟ ꯑꯗꯨꯝ ꯌꯦꯡꯕ ꯁꯤꯗ ꯑꯃꯨꯛ ꯌꯦꯡꯉꯣ ꯁꯤꯗ ꯑꯩꯒꯤ ꯄ꯭ꯔꯣꯚꯥꯏꯗꯔꯁꯦ ꯑꯣꯇꯣꯃꯦꯇꯤꯛ ꯊꯣꯛꯂꯛꯇ꯭ꯔꯥ ꯅꯦꯝ ꯆꯤꯞ INC ꯑꯩꯅ ꯁꯤ ꯗꯣꯃꯦꯟꯁꯦ ꯀꯥꯏꯗ ꯂꯩ ꯁꯤꯒꯤ ꯀꯝꯄꯅꯤꯁꯤꯗꯒꯤ ꯅꯦꯝ ꯆꯤꯞꯁꯤꯗꯒꯤ ꯂꯩꯀꯣ ꯃꯌꯥꯝ ꯑꯗꯨꯅ ꯁꯤꯗ ꯌꯦꯡꯉꯣꯕ ꯅꯦꯝ ꯆꯤꯞ INC ꯍꯥꯏꯁꯦ ꯀꯝꯄꯅꯤ ꯃꯃꯤꯡꯗꯨꯅꯦꯕ ꯑꯩꯒꯤ ꯄ꯭ꯔꯣꯚꯥꯏꯗꯔꯗꯣ ꯗꯣꯃꯦꯟꯁꯤꯒꯤ ꯁꯤꯗꯩꯁꯤꯗ ꯃꯣꯏꯅ ꯅꯦꯝ ꯁꯔꯚꯔꯁꯦ ꯁꯤꯒꯤꯁꯦ DNS ꯁꯦꯠꯇꯤꯡꯗ ꯍꯥꯞꯄꯣ ꯍꯥꯏꯕꯅꯦꯕ ꯁꯤ ꯌꯥꯝ ꯊꯤ ꯂꯥꯏ ꯁꯤ ꯌꯦꯡꯉꯣ ꯁꯤ ꯀꯟꯇꯤꯅ꯭ꯌꯨ ꯇꯛ ꯇꯧꯕꯤꯔꯅꯤ ꯃꯌꯥꯝ ꯈꯔ ꯑꯃꯗꯤ ꯑꯁꯃꯥꯟ ꯇꯧꯔꯤꯁꯦ ꯂꯨꯏ ꯈꯣꯠꯂꯦ ꯃꯥꯏ ꯐ꯭ꯔꯦꯟ ꯁꯤ ꯌꯥꯝ one time ꯈꯛꯇꯅꯤ ꯑꯗꯒꯤ ꯁꯤꯗꯒꯤ connect your domain ꯅꯪꯒꯤ ꯉꯁꯥꯏꯒꯤ ꯌꯨꯝꯗꯨꯒ ꯗꯣꯃꯦꯟꯗꯨꯒ ꯑꯅꯤ ꯁꯝꯅꯔꯛꯄꯩ ꯇꯥꯏꯃꯤꯡꯅꯦꯕ ꯁꯤꯁꯦ ꯀꯅꯦꯛꯁꯟ ꯇꯧꯗꯣꯏꯅꯤꯀꯣ ꯁꯤ ꯀꯅꯦꯛ ꯇꯧꯔꯁꯤ let's activate surmangol.co ꯁꯤ activate ꯇꯧꯁꯜꯂꯁꯦꯕ ꯍꯩꯇ꯭ꯔꯦꯗꯅ ꯃꯣꯏꯅ ꯑꯃꯨꯛ ꯚꯤꯗꯤꯑꯣꯗ ꯑꯁ ꯀꯃꯥꯏꯅ ꯇꯧꯔ ꯇꯥꯛꯏ ꯈꯣꯠꯂꯤ ꯁꯤ ꯃꯣꯏ ꯇꯥꯛꯂꯛꯑꯅꯤ ꯃꯁꯤꯗ ꯁꯤꯒꯤ ꯃꯦꯟꯇꯣꯔꯁꯤꯅ ꯑꯗꯨꯝ ꯇꯥꯛꯆꯔꯅꯤ ꯅꯪ ꯀꯃꯥꯏꯅ ꯀꯅꯦꯛ ꯇꯧꯗꯣꯏꯅꯣ ꯁ꯭ꯇꯦꯞ ꯕꯥꯏ ꯁ꯭ꯇꯦꯞ ꯑꯗꯨꯝ ꯇꯥꯛꯑꯅꯤ ꯃꯥꯅ ꯁꯤ ꯑꯗꯨꯝ ꯌꯦꯡꯉꯒ ꯀꯣ ꯌꯥꯝ ꯂꯥꯏꯕꯅꯤ ꯈꯪꯗ꯭ꯔꯦꯅ ꯌꯥꯝ ꯂꯥꯏꯕ ꯑꯃꯁꯨ ꯂꯩ ꯃꯣꯏꯒꯤ ꯀꯁꯇꯃꯔ ꯁꯞꯄꯣꯔꯠꯇꯣ ꯑꯗꯨꯏꯗꯨꯗ hey can you please connect my domain to this hosting platform ꯃꯣꯏꯒꯤ ꯀꯁꯇꯃꯔ ꯁꯞꯄꯣꯔꯠꯇ ꯁꯤꯒꯤ ꯁꯕꯃꯤꯠ ꯂꯥꯏꯚ ꯆꯦꯠꯁꯤꯗ ꯑꯗꯨꯝ ꯍꯥꯏꯔꯁꯨ ꯌꯥꯏ ꯏꯂꯥꯏ ꯂꯥꯏ ꯁꯤꯒꯤꯁꯨ ꯆꯞ ꯃꯥꯟꯅꯩ ꯁꯤ ꯀꯟꯇꯤꯅ꯭ꯌꯨ ꯇꯧꯔꯁꯤꯀꯣ all set ꯍꯥꯏꯔꯗꯣ name server requires up to 24 hours to work worldwide use this link to check name server status of surmangol.com ꯁꯤ finish ꯇꯧꯔꯁꯦꯕ you're almost there to view your website and make any change you need to contact your domain your name server from your current server ꯑꯩ ꯍꯧꯖꯤꯛ ꯑꯩ almost done sida nangi name chiptuga asai nang leigiba domain duga hosting jaga connect toba ani khatane sibukta mayam any question laiba haibro name chip ka hosting jargi connection dune hujibukta gyan taribo mayam yam lai name chip tuga hosting jar ani kha connect toba khatane sida lore awesome gyan ta ngawru ngawre dum haibiro okay thank you Okay, ataiju iro sum ngawrbo kaino kana miraktrijibo mi khatan khak iraida noise ngawbo malida okay understand ngawde okay yam lai okay thank you very much ma'am simbilida gyan tadre adudi aina
ꯑꯩꯒꯤ ꯅꯠꯇ꯭ꯔꯦ ꯐꯣꯟ ꯄꯂꯥꯛꯇ ꯂꯥꯛꯁꯟꯕꯗꯨꯗꯤ ꯍꯧꯕꯤꯖꯝ ꯃꯤꯂꯤꯌꯝ ꯑꯣꯀꯦ ꯌꯥꯔꯦ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯀꯩꯗꯧꯔꯦ ꯌꯨꯇ꯭ꯌꯨꯕꯇ ꯌꯦꯡꯂꯒꯦ ꯑꯣꯀꯦ ꯐꯔꯦ ꯌꯦꯡꯉꯣꯀꯣ ꯉꯁꯥꯏꯒꯤ ꯃꯥꯏꯟ ꯃꯦꯞꯇ ꯑꯃꯨꯛ ꯂꯥꯛꯑꯒꯦ ꯂꯥꯏꯅ ꯈꯪꯒꯣꯕ ꯅꯪꯒꯤ ꯃꯤꯡꯗꯨꯝ ꯂꯩꯔꯦ ꯑꯩꯒꯤꯅ surmangol.co ꯍꯥꯏꯔꯦꯕ ꯀꯣ ꯑꯩ ꯅꯦꯝ ꯆꯤꯞꯇꯩ ꯂꯩꯔꯦ ꯃꯇꯨꯡꯗ ꯍꯣꯁꯇꯤꯟꯖꯔ ꯍꯥꯏꯕ ꯀꯝꯄꯅꯤꯗꯒꯤ ꯑꯩ ꯆꯨꯁ ꯍꯣꯁ ꯇꯧꯔꯦꯕ ꯑꯩꯒꯤ ꯑꯄꯥꯝꯕꯗꯣ ꯂꯦꯠꯁ ꯁꯦ 1 yearꯒꯤ ꯀꯣ 1 yearꯒꯤ ꯑꯗꯨꯒ ꯀꯩꯗꯧꯔꯦ ꯑꯩꯒꯤ ꯗꯣꯃꯦꯟꯁꯤꯒ ꯀꯅꯦꯛ ꯇꯧꯔꯦꯕ ꯀꯅꯦꯛ ꯋꯤꯠ ꯌꯣꯔ ꯗꯣꯃꯦꯟ ꯍꯥꯏꯁꯦ ꯇꯧꯈ꯭ꯔꯦꯀꯣ ꯉꯁꯥꯏ ꯅꯣꯏꯅ ꯁꯤꯒꯤ ꯒꯨꯒꯜ ꯀꯩꯅꯣꯗ ꯎꯈꯤꯕꯗꯣ ꯀꯣ ꯁꯤ ꯃꯤꯅꯤꯃꯥꯏꯁ ꯑꯃ ꯇꯧꯒꯦ ꯁꯤ ꯀꯅꯦꯛ ꯇꯧꯈ꯭ꯔꯦꯅ ꯑꯗꯨꯗꯤ ꯅꯥꯎ ꯃꯌꯥꯝ ꯁ꯭ꯇꯦꯞ ꯅꯝꯕꯔ 3ꯗ ꯀꯩꯗꯧꯅꯤ ꯑꯦꯀꯣꯔꯗꯤꯡ ꯇꯨ ꯗꯤꯁ ꯍꯥꯏꯖꯈ꯭ꯔꯦ ꯁ꯭ꯇꯦꯞ ꯅꯝꯕꯔ 3 WordPress install ꯇꯧꯔꯣꯕ ꯁꯤꯒꯤ hostinjar ꯍꯥꯏꯕ ꯁꯤꯒꯤ ꯃꯅꯨꯡꯁꯤꯗ ꯑꯗꯨ ꯎꯠꯂꯛꯑꯒꯦꯀꯣ ꯌꯦꯡꯉꯣ ꯁꯤꯗꯩꯁꯤꯗ ꯑꯩꯒꯤ ꯁꯤ ꯀꯅꯦꯛ ꯇꯧꯈ꯭ꯔꯦ ꯀꯣ ꯁꯤ ꯑꯣꯜꯔꯦꯗꯤ ꯇꯧꯈ꯭ꯔꯕꯅꯤꯅ ꯁꯤ hostinjar ꯑꯗꯨꯝ ꯆꯪꯉꯁꯤ hostinjar ꯍꯥꯏꯔꯒ ꯑꯣꯀꯦ ꯁꯤꯗ ꯌꯦꯡꯉꯣ ꯅꯝꯕꯔ 1ꯗ ꯑꯩꯒꯤ ꯁꯤꯒꯤ ꯋꯦꯕꯁꯥꯏꯠꯁꯦ ꯆꯪꯉꯁꯦꯕ sida surmangol.co ꯅ ꯍꯧꯖꯤꯛꯇ ꯑꯩꯅ ꯍꯥꯞꯈꯤꯕꯗꯣ ꯋꯦꯕꯁꯥꯏꯠꯇ ꯍꯦꯛ ꯆꯪꯕꯒ ꯁꯤ ꯊꯣꯛꯂꯛꯑꯦꯅ ꯁꯤꯗ ꯁꯣꯝꯅ ꯃꯦꯅꯦꯖ ꯍꯥꯏꯁꯤꯗ ꯆꯪꯕꯤꯔꯣ ꯁꯤꯗꯩꯁꯤꯗ ꯀ꯭ꯂꯤꯛ ꯇꯧꯕꯤꯔꯣ ꯁꯤꯗ ꯌꯦꯡꯉꯨꯀꯣ ꯏꯠꯁ ꯇꯥꯏꯝ ꯀꯩꯗꯧꯅꯤ ꯁ꯭ꯇꯦꯞ ꯅꯝꯕꯔ 3ꯗ ꯃꯌꯥꯝ ꯍꯥꯏꯕꯤꯔꯣ ꯁ꯭ꯇꯦꯞ ꯅꯝꯕꯔ 3ꯗ ꯀꯩꯗꯧꯅꯤ ꯍꯥꯏꯔꯛꯇꯦꯗ ꯁ꯭ꯇꯦꯞ ꯅꯝꯕꯔ 3ꯗ ꯀꯩꯗꯧꯗꯣꯏꯅꯣ ꯍꯥꯏꯔꯣ ꯑꯦꯀꯣꯔꯗꯤꯡ ꯇꯨ ꯃꯥꯏꯟ ꯃꯦꯞ ꯉꯁꯥꯏ ꯅꯣꯏ ꯅꯣꯠ ꯇꯧꯕ꯭ꯔꯥ ꯁ꯭ꯇꯦꯞ ꯅꯝꯕꯔ 3 ꯀꯩꯗꯧꯗꯣꯏꯅꯣ WordPress install ꯇꯧꯗꯣꯏꯅꯦꯕ ꯀꯣ install WordPress awesome yes WordPress install ꯇꯧꯔꯁꯤ ꯌꯥꯔꯦꯀꯣ ꯑꯗꯨꯗꯤ ꯑꯩ ꯍꯧꯖꯤꯛ WordPress install ꯇꯧꯔꯒꯦ ꯀꯣ ꯁꯤꯗ ꯂꯥꯛꯑꯁꯤ ꯁꯤꯗꯩꯁꯤꯗ auto installer ꯑꯃ ꯌꯥꯎꯏꯁꯦ ꯁꯤꯗꯩꯁꯤꯗ ꯀ꯭ꯂꯤꯛ ꯇꯧꯔꯣꯕ ꯁꯤ ꯀ꯭ꯂꯤꯛ ꯇꯧꯕꯗꯗꯤ ꯀꯩꯗꯧꯔꯦ WordPress ꯑꯅ ꯎꯏꯁꯤ the optimize for a smooth web building experience ꯑꯩ select ꯑꯗꯒꯤꯗꯤ ꯌꯦꯡꯉꯣ ꯋꯦꯕꯁꯥꯏꯠꯁꯤꯒꯤ ꯇꯥꯏꯇꯜꯁꯦ ꯀꯔꯤꯅꯣ ꯍꯧꯖꯤꯛꯄꯨꯗꯤ ꯁꯤꯒꯤꯁꯦ ꯑꯩ ꯇꯥꯏꯇꯜꯁꯦ how to build a website in just 6 steps ꯀꯣ ꯑꯩꯒꯤ ꯏꯃꯦꯜꯗꯣ ꯑꯗꯨꯝ ꯂꯩꯖꯔꯦ ꯀꯣ ꯑꯗꯒꯤ ꯁꯤ ꯂꯩꯔꯦ ꯄꯥꯁꯋꯔꯗꯁꯦ ꯁꯣꯝꯒꯤ ꯄꯥꯁꯋꯔꯗꯇꯣ ꯑꯃ ꯀ꯭रिꯌꯦꯠ ꯇꯧꯕꯤꯔꯣ ꯁꯣꯝꯒꯤ ꯑꯄꯥꯝꯕ ꯄꯥꯁꯋꯔꯗ ꯑꯃ ꯇꯧꯔꯣ ꯑꯩꯒꯤꯁꯨ ꯀ꯭रिꯌꯦꯠ ꯇꯧꯔꯦ ꯀꯣ ꯑꯗꯨꯒ ꯀꯩꯗꯧꯔꯦ ꯑꯩ ꯍꯧꯖꯤꯛ ꯁꯤꯒꯤꯁꯦ ꯑꯩ ꯁꯦꯞ ꯇꯧꯖꯔꯒꯦꯕ install ꯇꯧꯔꯒꯦꯕ I mean install ꯇꯧꯈ꯭ꯔꯦꯀꯣ ꯇꯧꯔꯤꯁꯦ ꯍꯧꯖꯤꯛ ꯃꯌꯥꯝꯁꯤꯕꯨ ꯂꯨꯕ꯭ꯔꯣ ꯂꯨꯔꯝꯃꯣꯏꯗ ꯂꯥꯏꯕꯅꯤꯗ ꯑꯣꯀꯦ ꯅꯥꯎ WordPress install ꯇꯧꯕ ꯂꯣꯏꯔꯦ ꯑꯩꯗꯤ ꯅꯣꯏꯗ ꯍꯪꯉ ꯇꯥꯛꯇꯣꯏꯅꯤꯀꯣ ꯑꯩꯗꯤ ꯀꯩꯝ ꯈꯪꯖꯕ ꯅꯠꯇꯦ ꯑꯩꯗꯤ ꯅꯣꯏꯗ ꯍꯪꯗꯣꯏꯅꯦꯕ ꯁꯤ ꯌꯦꯡꯕꯤꯔꯣ ꯃꯌꯥꯝ WordPress install ꯇꯧꯕ ꯃꯇꯨꯡꯗꯒꯤꯗꯤ ꯑꯩ ꯀꯩꯗꯧꯔꯦ appearance ꯑꯅ ꯑꯃ ꯂꯩꯇ꯭ꯔꯣ ꯊꯤꯝ install ꯇꯧꯗꯣꯏꯅꯦꯕ WordPress ꯃꯅꯨꯡꯁꯤꯗ ꯑꯗꯨꯗꯤ ꯑꯩ ꯂꯥꯛꯑꯒꯦꯀꯣ ꯁ꯭ꯇꯦꯞ ꯅꯝꯕꯔ 4ꯗ ꯁꯤꯗ ꯌꯦꯡꯕꯤꯔꯣ edit website ꯑꯅ ꯍꯥꯏꯁꯦ admin panel ꯑꯅ ꯍꯥꯏꯁꯦ ꯑꯩ ꯁꯤ ꯍꯥꯡꯗꯣꯛꯆꯔꯛꯑꯒꯦ ꯌꯦꯡꯕꯤꯔꯣ ꯌꯦꯡꯉꯨꯀꯣ so this is the WordPress dashboard ꯁꯤꯗꯩꯁꯤꯗ website is published ꯀꯣ ꯑꯗꯒꯤ go to post ꯑꯗꯒꯤ ꯁꯤ ꯀꯩꯝꯇ ꯁꯤ ꯅꯪ ꯈꯪꯗ꯭ꯔꯁꯨ ꯌꯥꯔꯦ ꯁꯤꯗ preview website ꯀꯣ ꯁꯤ ꯑꯗꯨꯝ ꯇꯧꯕꯤꯔꯣ ꯑꯩꯈꯣꯏ ꯋꯦꯕꯁꯥꯏꯠꯁꯦ ꯍꯧꯖꯤꯛ Surmangol testing website ꯑꯅ ꯁꯤ ꯂꯩꯔꯦꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯁꯤꯗ ꯌꯦꯡꯉꯁꯦꯕ ꯍꯧꯖꯤꯛ appearance ꯁꯤ ꯂꯩꯔꯦꯀꯣ ꯑꯩ ꯁ꯭ꯇꯦꯞꯇꯨ ꯑꯗꯨꯝ ꯆꯠꯂꯣꯕ appearance ꯂꯩꯔꯦ ꯑꯗꯨꯒ appearance ꯁꯤꯗ ꯑꯩꯈꯣꯏꯅ ꯊꯤꯝ install ꯇꯧ ꯍꯥꯏꯗꯅꯦ ꯊꯤꯝꯁꯦ ꯀ꯭ꯂꯤꯛ ꯇꯧꯔꯣ ꯑꯗꯨꯒ ꯊꯤꯝ ꯉꯁꯥꯏ ꯃꯃꯤꯡꯗꯣ ꯀꯩ ꯀꯧꯋꯦꯕ ꯌꯦꯡꯕꯤꯌꯨ ꯃꯌꯥꯝ ꯌꯦꯡꯕꯤꯌꯨ ꯁꯤꯗ ꯂꯩꯔꯦꯇꯣ ꯑꯦꯁꯇ꯭ꯔꯥ ꯍꯥꯏꯁꯦ ꯑꯩ ꯑꯦꯁꯇ꯭ꯔꯥꯁꯦ ꯑꯃꯨꯛ ꯍꯥꯞꯆꯤꯜꯂꯒꯦꯀꯣ ꯁꯤ ꯌꯦꯡꯉꯣ add a new theme ꯗꯤ ꯂꯥꯛꯑꯣ ꯑꯗꯨꯒ ꯁꯤꯗꯩꯁꯤꯗ ꯑꯦꯁꯇ꯭ꯔꯥꯁꯦ ꯍꯥꯞꯆꯤꯜꯂꯛꯑꯣꯕ ꯁꯤꯗ ꯑꯗꯣ ꯁꯤꯗ ASTRA ꯍꯥꯏꯅ ꯅꯝꯃꯣ ꯏꯟꯇꯔ ꯇꯧꯔꯣ ꯑꯗꯣ ꯁꯤꯗꯩꯁꯤ ꯊꯣꯛꯂꯛꯑꯦ ꯇꯣꯁꯦ ꯑꯦꯛꯁꯇ꯭ꯔꯥ ꯍꯥꯏꯁꯦ ꯑꯩ ꯁꯤ ꯏꯟꯁꯇꯣꯜ ꯇꯧꯁꯜꯂꯒꯦꯕ ꯀꯣ
ꯁꯤ ꯏꯟꯁꯇꯣꯜ ꯇꯧꯕ ꯃꯇꯨꯡꯗꯗꯤ ꯀꯩꯗꯧꯔꯦ ꯑꯦꯛꯇꯤꯚꯦꯠꯁꯨ ꯇꯧꯕꯤꯔꯝꯃꯣꯕ ꯗꯥꯏꯔꯦꯛ ꯑꯗꯩꯗꯤ ꯑꯩ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯑꯦꯛꯇꯤꯚꯦꯠ ꯇꯧꯈ꯭ꯔꯦ ꯑꯦꯛꯁꯇ꯭ꯔꯥ ꯍꯥꯏꯕꯁꯦ ꯀꯣ ꯑꯗꯨꯒ ꯁꯤꯒꯤ ꯃꯌꯥꯝ ꯑꯩꯅ ꯁꯤꯖꯤꯟꯅꯗꯕ ꯃꯌꯥꯝꯁꯤꯗꯤ ꯁꯤ ꯑꯩ ꯀꯛꯊꯠꯂꯝꯃꯒꯦꯕ ꯁꯤ ꯁꯠ ꯀꯛꯊꯠꯂꯒꯦ ꯁꯤ ꯀꯛꯊꯠꯄꯗꯤ ꯂꯩꯀꯣ ꯗꯕꯜ ꯀ꯭ꯂꯤꯛ ꯇꯧꯔꯅꯤ ꯑꯗꯨꯒ ꯑꯣꯀꯦ ꯇꯧꯕꯤꯔꯣ ꯁꯤ ꯀꯛꯑꯁꯨ ꯌꯥꯏ ꯀꯛꯇ꯭ꯔꯁꯨ ꯌꯥꯏ ꯑꯗꯨꯕꯨ ꯀ꯭ꯂꯤꯟ ꯑꯣꯏꯅ ꯆꯠꯁꯦꯕ ꯑꯣꯀꯦ ꯑꯩ ꯁꯤꯒꯤ ꯊꯤꯝꯁꯤꯅꯤꯀꯣ ꯑꯩꯅ ꯁꯤꯖꯤꯟꯅꯗꯣꯏꯁꯦ ꯁꯤꯗꯩꯁꯦ ꯏꯟꯁꯇꯣꯂꯔ ꯁ꯭ꯇꯥꯔꯠ ꯇꯦꯝꯄ꯭ꯂꯦꯠ ꯁꯤꯁꯨ ꯑꯗꯨꯝ ꯑꯦꯛꯇꯤꯚꯦꯠ ꯇꯧꯁꯜꯂꯨꯀꯣ ꯁꯤ ꯐ꯭ꯔꯤꯅꯤ ꯀꯩꯅꯣꯒꯤ ꯃꯣꯏꯒꯤ ꯊꯦꯡꯛꯁ ꯐꯣꯔ ꯏꯟꯁꯇꯣꯂꯤꯡ ꯗ ꯑꯦꯛꯁꯇ꯭ꯔꯥ ꯊꯤꯝ ꯍꯥꯏꯁꯦ ꯁꯤ ꯑꯗꯨꯝ ꯑꯦꯛꯇꯤꯚꯦꯠ ꯇꯧꯁꯜꯂꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨꯗꯤ ꯑꯩ ꯀꯩꯗꯧꯔꯦ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯊꯤꯝ ꯏꯟꯁꯇꯣꯜ ꯇꯧꯈ꯭ꯔꯦ ꯊꯤꯝ ꯏꯟꯁꯇꯣꯜ ꯇꯧꯔ ꯃꯇꯨꯡꯗꯩꯗꯤ ꯀꯔꯤ ꯁ꯭ꯇꯦꯞꯅꯣ ꯃꯦꯅꯨ ꯄ꯭ꯂꯛꯏꯟꯁ ꯃꯌꯥꯝ ꯍꯥꯏꯕꯤꯔꯛꯑꯣ ꯊꯤꯝ ꯏꯟꯁꯇꯣꯜ ꯇꯧꯕꯐꯥꯎꯗ ꯃꯌꯥꯝ ꯒ꯭ꯌꯥꯟ ꯇꯥꯕꯤꯔꯕ ꯇꯥꯗꯦ ꯃꯁꯤꯗꯒꯤ ꯋꯦꯕꯁꯥꯏꯠ ꯁꯥꯕ ꯍꯩꯈ꯭ꯔꯣ ꯑꯣꯀꯦ ꯑꯣꯁꯝ ꯇꯦꯟꯁꯨꯝꯕꯝ ꯑꯣꯄꯦꯟꯗ꯭ꯔꯖꯤꯠ ꯅꯦꯇꯥꯖꯤ ꯄ꯭ꯔꯤꯌꯣꯖꯤꯠ ꯇꯥꯏ ꯑꯣꯁꯝ ꯖꯣꯁꯤꯂꯥ ꯑꯣꯁꯝ ꯑꯣꯀꯦ ꯃꯌꯥꯝꯁꯦ ꯂꯣꯏ ꯒ꯭ꯌꯥꯟ ꯇꯥꯔꯦꯅꯦ ꯐꯖꯅ ꯇꯥꯏ ꯑꯣꯀꯦ ꯑꯗꯨꯗꯤ ꯁ꯭ꯇꯦꯞ ꯊꯤꯝ ꯏꯟꯁꯇꯣꯜ ꯇꯧꯔ ꯃꯇꯨꯡꯗꯒꯤꯗꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯀꯩꯗꯧꯅꯤ ꯃꯌꯥꯝ ꯍꯥꯏꯕꯤꯔꯛꯑꯣ ꯄ꯭ꯂꯛꯏꯟꯁ ꯏꯟꯁꯇꯣꯜ ꯇꯧꯔꯅꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯈꯔ ꯍꯥꯞꯆꯤꯜꯂꯁꯦ ꯑꯗꯨꯗꯤ ꯀꯩꯅꯣꯗ ꯋꯦꯕꯁꯥꯏꯠ ꯁꯥꯟꯅꯕꯒꯤꯗꯃꯛꯇ ꯌꯥꯔꯦꯀꯣ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯃꯦꯅꯨꯁꯤꯗ ꯆꯪꯉꯒ ꯄ꯭ꯂꯛꯏꯟꯁ ꯊꯤꯔꯁꯦꯕ ꯑꯗꯨ ꯁ꯭ꯇꯦꯞ ꯅꯝꯕꯔ 5 ꯑꯦꯄ꯭ꯂꯥꯏ ꯇꯧꯔꯒꯦꯀꯣ ꯂꯦꯠꯁ ꯒो ꯋꯤꯠ ꯁ꯭ꯇꯦꯞ ꯅꯝꯕꯔ 5 ꯑꯣꯀꯦ ꯁꯤꯁꯤꯃ ꯑꯦꯛꯖꯤꯠ ꯇꯨ ꯗꯦꯁꯕꯣꯔꯗ ꯋꯥꯔꯗꯄ꯭ꯔꯦꯁꯇ ꯂꯥꯛꯑꯒꯦ ꯇꯣ ꯁꯤꯗ ꯌꯦꯡꯕꯤꯔꯣꯀꯣ ꯁꯤꯗꯩꯁꯤꯗ ꯁ꯭ꯇꯦꯞ ꯅꯝꯕꯔ 5ꯇ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯄ꯭ꯂꯛꯏꯟꯁ ꯏꯟꯁꯇꯣꯜ ꯇꯧꯗꯣꯏꯅꯦꯕ ꯁꯤꯗꯩꯁꯤꯗ ꯌꯦꯡꯕꯤꯔꯣ ꯃꯌꯥꯝ ꯄ꯭ꯂꯛꯏꯟꯁ ꯑꯃ ꯎꯏꯁꯦ ꯁꯤ ꯄ꯭ꯂꯛꯏꯟꯁꯤꯗ ꯏꯟꯁꯇꯣꯜ ꯄ꯭ꯂꯛꯏꯟ ꯀ꯭ꯂꯤꯛ ꯇꯧꯔꯣ ꯑꯗꯨꯒ ꯏꯟꯁꯇꯣꯜ ꯄ꯭ꯂꯛꯏꯟ ꯀ꯭ꯂꯤꯛ ꯇꯧꯕꯗꯩꯗꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯍꯥꯞꯀꯗꯕꯗꯣ ꯃꯃꯤꯡꯗꯣ ꯍꯥꯏꯗꯕꯤꯔꯛꯑꯣ ꯃꯌꯥꯝ ꯀꯔꯤꯅꯣ ꯅꯝꯕꯔ 1ꯗ ꯏꯂꯤꯃꯦꯟꯇꯣꯔꯅ ꯑꯃ ꯂꯩꯔꯝꯒꯅꯤ ꯑꯗꯨꯃ ꯑꯩ ꯍꯥꯞꯆꯤꯜꯂꯒꯦ ꯀꯣ ꯏꯂꯤꯃꯦꯟꯇꯣꯔ ꯏꯕꯤꯔꯣ ꯑꯗꯨꯒ ꯁꯤꯁꯤꯃ ꯑꯩ ꯏꯟꯁꯇꯣꯜ ꯇꯧꯁꯜꯂꯒꯦ ꯑꯗꯣ ꯏꯂꯤꯃꯦꯟꯇꯣꯔꯁꯦ ꯑꯅꯤ ꯂꯩꯀꯣ ꯉꯁꯥꯏ ꯑꯩꯅ ꯍꯥꯏꯖꯈꯤꯕꯗꯣ ꯀꯅꯥꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯏꯂꯤꯃꯦꯟꯇꯣꯔꯁꯦ ꯐ꯭ꯔꯤꯗ ꯑꯃ ꯂꯩ ꯑꯗꯨꯒ ꯄꯦꯗꯇꯁꯨ ꯑꯃ ꯂꯩꯌꯦꯕ ꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯑꯩ ꯑꯍꯥꯟꯕꯩꯗꯣ ꯐ꯭ꯔꯤꯅꯤ ꯑꯩ ꯏꯟꯁꯇꯣꯜ ꯇꯧꯈ꯭ꯔꯦ ꯑꯦꯛꯇꯤꯚꯦꯠ ꯑꯃꯨꯛ ꯇꯧꯖꯔꯒꯦ ꯑꯗꯣ ꯁꯣꯝꯅ ꯄꯩꯁꯥ ꯂꯩꯔꯒꯗꯤ ꯑꯩꯗꯤ ꯏꯂꯤꯃꯦꯟꯇꯣꯔꯁꯤꯁꯨ ꯑꯩꯗꯤ ꯄꯦꯗ ꯚꯔꯖꯟ ꯁꯤꯖꯤꯟꯅꯩꯌꯦꯕ ꯑꯗꯣ ꯑꯩꯒꯤꯗꯤ ꯄꯦꯗ ꯂꯩꯕꯅꯤꯅ ꯑꯩ ꯄꯦꯗꯁꯨ ꯀꯅꯦꯛ ꯇꯧꯒꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯑꯩ ꯇꯥꯛꯆꯔꯛꯀꯦꯕ ꯁꯤꯗꯩꯁꯤꯗ ꯒꯦꯠ ꯄ꯭ꯔꯣꯗ ꯆꯪꯕꯤꯔꯣ ꯀꯣ ꯑꯗꯨꯒ ꯑꯩꯗꯤ ꯍꯥꯟꯅ ꯑꯣꯜꯔꯦꯗꯤ ꯂꯩ ꯑꯗꯩ ꯁꯤꯗꯩ ꯆꯨꯁ ꯄ꯭ꯂꯥꯟꯗꯣ ꯈꯟꯕꯤꯔꯣ ꯏꯂꯤꯃꯦꯟꯇꯣꯔ ꯁꯤ ꯁꯣꯝꯒꯤ ꯑꯣꯞꯁꯟꯅꯤꯀꯣ ꯁꯣꯝꯅ ꯂꯩꯔꯁꯨ ꯌꯥꯏ ꯂꯩꯗ꯭ꯔꯁꯨ ꯌꯥꯏ ꯀꯩꯝ ꯀꯥꯏꯗꯦ ꯑꯗꯨꯕꯨ ꯍꯦꯟꯅ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯑꯣꯏꯅ ꯇꯧꯅꯤꯡꯉꯒꯗꯤ ꯂꯩꯕꯗ ꯀꯩꯁꯨ ꯀꯥꯏꯗꯦ ꯄ꯭ꯂꯥꯟ ꯑꯄꯥꯝꯕ ꯑꯃ ꯈꯟꯕꯤꯔꯣ ꯑꯗꯨꯒ ꯑꯗꯨꯝ ꯂꯩꯕꯤꯔꯣ ꯁꯤꯗꯒꯤꯀꯣ $59 ꯈꯔ ꯇꯥꯡꯉꯦ 99 ꯂꯨꯄꯥ 9,900 ꯀꯣ ꯍꯦꯟꯅ ꯇꯥꯡꯉꯦ ꯑꯗꯨ ꯆꯍꯤ ꯑꯃꯗ ꯂꯨꯄా 9,900 ꯁ꯭ꯄꯦꯟ ꯇꯧꯕꯅꯦꯕ ꯑꯗꯒꯤ ꯁꯤꯁꯤꯅ ꯖꯁ $59 ꯑꯦꯔꯥꯎꯟ ꯂꯨꯄꯥ 3,400 ꯁꯤ ꯂꯩꯔ ꯃꯇꯨꯡꯗꯒꯤ ꯅꯪ ꯂꯩꯔꯦꯅ ꯈꯜꯂꯁꯤ ꯑꯩ ꯂꯣꯛꯏꯟ ꯇꯧꯔꯒꯦ ꯀꯣ ꯑꯩꯒꯤ ꯄ꯭ꯂꯥꯟ ꯑꯄꯥꯝꯕꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯐ꯭ꯔꯤꯒ ꯄꯦꯗꯀꯁꯨ ꯑꯩ ꯑꯅꯤꯃꯛ ꯇꯥꯛꯊꯣꯛꯀꯦꯕ ꯑꯗꯨꯒ ꯁꯤ ꯂꯩꯔꯦꯀꯣ ꯁꯤꯁꯨ ꯑꯗꯨꯝ ꯉꯥꯛꯇꯪ ꯎꯪꯖꯈꯤꯁꯅꯨ ꯄ꯭ꯂꯛꯏꯟꯁ ꯑꯇꯣꯞꯄ ꯑꯃꯗꯨꯅ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯁꯤ ꯌꯦꯡꯕꯤꯔꯣ ꯃꯌꯥꯝ ꯁꯦꯀꯦꯟꯒꯤ ꯄ꯭ꯂꯛꯏꯟꯁꯦ ꯏꯂꯤꯃꯦꯟꯠꯁ ꯀꯤꯠ ꯍꯥꯏꯁꯦ ꯁꯤꯃꯒ ꯑꯩ ꯍꯥꯞꯆꯤꯜꯂꯒꯦꯀꯣ add a new plugin ꯗ ꯀ꯭ꯂꯤꯛ ꯇꯧꯕꯤꯔꯣ ꯑꯗꯨꯒ ꯁꯤꯗ elements kit ꯑꯅ ꯁꯤ ꯏꯕꯤꯔꯣ ꯁ꯭ꯄꯦꯁ ꯁꯤꯃ ꯂꯧꯊꯣꯛꯑꯣ ꯑꯗꯨꯒ ꯁꯤ ꯂꯩꯔꯦꯇꯣ elements kit elementor add-on ꯁꯤ ꯏꯟꯁꯇꯣꯜ ꯇꯧꯔꯒꯦ ꯏꯟꯁꯇꯣꯜ ꯇꯧꯕ ꯍꯦꯛ ꯂꯣꯏꯕꯒ ꯀꯩꯗꯧꯅꯤ ꯑꯦꯛꯇꯤꯚꯦꯠꯁꯨ ꯇꯧꯔꯒꯦ ꯑꯩ ꯍꯧꯖꯤꯛꯐꯥꯎꯗ ꯃꯨꯟꯅ ꯌꯦꯡꯕꯤꯌꯨꯀꯣ ꯃꯌꯥꯝ ꯑꯩꯅ ꯀꯔꯤ ꯇꯧꯔꯒꯦ ꯍꯥꯏꯕꯗꯣ ꯁ꯭ꯇꯦꯞꯇ ꯉꯥꯛꯇꯅꯤ ꯁ꯭ꯇꯦꯞ ꯅꯝꯕꯔ 5ꯇꯏꯂꯤꯃꯦꯟꯇꯣꯔ ꯑꯃ ꯍꯥꯞꯈ꯭ꯔꯦꯏꯂꯤꯃꯦꯟꯠꯁ ꯀꯤꯠ ꯑꯃ ꯍꯥꯞꯈ꯭ꯔꯦꯕ ꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯁꯤ ꯂꯥꯛꯆꯔꯒꯦ ꯍꯧꯖꯤꯛꯀꯤꯗ ꯄ꯭ꯔꯣꯒꯤꯗꯣ ꯁꯤ ꯂꯩꯔꯦ ꯀꯣ ꯁꯤꯗꯩꯁꯤꯗ ꯃꯌꯥꯝ ꯌꯦꯡꯕꯤꯔꯣ ꯅꯪ ꯍꯧꯖꯤꯛ ꯏꯂꯤꯃꯦꯟꯇꯔ ꯄ꯭ꯔꯣꯒꯤ ꯃꯅꯨꯡꯗ ꯀꯃꯥꯏꯅ ꯂꯩꯒꯦꯗꯣ ꯎꯠꯀꯦꯕ ꯄ꯭ꯂꯥꯟꯗꯣ ꯂꯩꯔ ꯃꯇꯨꯡꯗ ꯁꯤꯗ ꯗꯥꯎꯟꯂꯣꯗꯀꯤ ꯁꯥꯏꯟ ꯑꯃ ꯂꯩꯕ꯭ꯔꯥ ꯍꯌꯦꯡꯋꯥꯏ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯑꯣꯏꯔꯀꯥꯟꯗ
pro oiba tool sina ning taragadi adu kamai install taw adu ju taamgeba free da ngada ta ena mo hayani pro gi sum takcharke myam yai ko aduna download simu click tawro si download to biro si download tawri ko si download taw loigra si ai side lok thokcharage desktop thamage okay zip file ne na download tawjaido aduga aigi asaigi kano sida plugin sida mulage sida get elementor pro na hydra moina sida ai click macham tawbirage natrajo smai num direct option gyare add a new plugin ko aduga upload plugin da tawbiro choose file sida asagi nanga download tawgibi si hapchalo aduga install tawsanbiro sina pro gini sina paisa paiba mayam gi aduda si laiba ngamdre na kasu kaide elementor dum sina view ko ado aina animak takpo ni free gi su pro gi su kamaina plugins to adu khenabdu su noi ju khangau ri phaidana adu gi takpani da so now sida hayto elementor pro connect and activate say connector gi mayam ko ngau bro in to jibo ngasidi question khara hange kaino di noina gyan tar chat ki doi pameba ai usi active ore ko ai pro gi do sima yare adu tari mayam kedongni je ai plugin su loinama hapre plugin sapa matung degi di mayam kedongni habiro step to comment da thada biro create exactly sida biro mayam biro to sida ai plugins hapre adagi appearance theme hapre wordpress install tawre hosting de plan khangre domain IC khangre now step number 6 da hoi enter focus tawsi ko sida mayam biro start building a website number 1 da create a page ko page kana no home ne about ne services ne contact us ne create menu sim ko lage ham da page hana create tawr se adudi last ko okay sideng biro si ahamada nangi dashboard wordpress to gi laire aduga ai page create tawgeri sida page an leise sida ureko myam sida all pages ta click tawbiro aduga add a new page sida myam click tawbiro first ta kai lei myam home adudai home sarage si kemda khanbi ganu sidum close tawbiro welcome back to blog editor sida ai home mana ai khalage ai website to gi home si ire ko si ru matung da kedongni ham tam da templates anam leise nang website chigi music default template ni ado is elementor full white to into gi hadi pak na yang pado ko si khan gi dei ke dora ai publish to gi ko si publish to ra publish to dei ke dora si demo edit with elementor na haisa ai sida mu si mu click to jarage aduga home page sigi nang haidi magi template choose tawbado adu sidai dum tawbi moi sagi extra gi khoina kanu lei kanu activate tawgibado template to choose tawgi be sidai dum okay sidai ai template ama choose tawge sidai na trasu dum si horen back wordpress okay okay si myam si urena si ai si close tawjarge ko adu sidai yeng biro myam sidai how to build a website in just 6 steps asagi aina title thagibdo sidai sida ai sima tawjarage ko sidagi ai home page amai khalage sida dum myam sidai home page amai ta khalasi ko si ai huzik sigi jai khandarage sigis ado apamba choose to view ko hama beginners ke da si kem ka de ko namuk semdoksi ko sidum semasu yare ko ai si live preview the website che comment to dino adu ju ulake si manungda website just mind to dine home about us services ko the industry
website ki look se hana yeng wani da horen kamai orak tino habdo adu tar si ai insert toksalagi templates template khalo aduga template to choose toro si install tors okay awesome ado huzik akhoi sigi kano se kano tawre template se install tawre aduga ko si kitang tape okay si huzik ai home page tugi template hapkrabani muse si hapade ke dawra ai publish update tawmage okay update taw ai preview tawge ko okay ai home page lore ko jing ma'am ure ko to website sa home page so lore gram si design nungjain si ko na semak si ana page han create to gi se home page to ji ai lore gre si home page se now mathang da home page lore ga kaino ma'am ming biro about page amu sarji service amu sarji contact amu sarji si home jar sa do se bo ahamba home page saba haigardi ilai lare atopadi dum nang mathang jar 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 sada yani ai jik jar jar kitang thujalake ko sige sa page da hana changbiro aduga second da about page so musa biro about ko template chango adagi full white eliminator ko aduga si publish to biro si ju publish to ro aduga sige sa add new tongno ama hangdu piramo aduga edit with eliminator to biramo aduga about lor matungda ai services amu sarage ko services amu sare template choose to biro full white publish to ro ko aduga amaga mu ai hangdongge edit with eliminator khar thunabani aduga sina mu last ki page na contact us to sarage adu nang page saba lore je contact us ko okay aduna huzik default template ta ichangage full with eliminator publish tawge duga edit with eliminator mayam ai page kai je loinamak sagre huzik saba matamda yam line line saramgani ainu huzik sabado adagidi sida yengbiro sida template cha sidagi nang khanbe yare si kari page no haiba matamda sidai dum yengbiro na si home page sai coin tawgibdo si about page lai about page se koina same ge hai targedi template ama ana somna sidagi choose tawbiro about page ama sina trasu sidai dum khalasis sidagi about page ama ai khallage ko editing du de horen akhoi dum khoina apamba mong da dum semji hojik magi framework ama khatang kon tok seba ko sida dum home thai je home page 1 ko home page 2 sidagi khoi about page ama choose to biro si da khallage ko si insert tawrage si insert tawjar sanu ko sina khoi live da about page se ing biro comment tawgen to si about us hai to se dum professional mali dan when semak si ko si kem khan biro no about page lore adagi si about la si publish store mage about ki mathang da kaino sideng service se moi install tawge sidai dum khala su yare ko adagi somna services har su dum yare san tawga sidagi ama khanbiro ko ai huzik si da khallage insert tawge duga contact ki zo mai khallage ko contact sei sidagi on khallage contact page ko si da khallage context contact hapkre services su hapsangre ko adagi simaga hapage update simaga okay adudi ai page loinamak saba lore hojik
ꯑꯗꯨꯒ ꯄꯦꯖ ꯁꯥꯕ ꯂꯣꯏꯅꯃꯛ ꯂꯣꯏꯔ ꯃꯇꯨꯡꯗꯒꯤꯗꯤ ꯑꯩꯈꯣꯏ ꯀꯩꯗꯧꯔꯦ ꯍꯥꯏꯕ ꯃꯇꯝꯗ create a main menu ꯑꯃ ꯁꯥꯕ ꯑꯃ ꯗꯔꯀꯥꯔ ꯑꯣꯏꯕ so ꯃꯌꯥꯝ any question page ꯁꯥꯕꯗ any problem ꯃꯌꯥꯝ ꯍꯪꯕꯤꯔꯛꯑꯣ any question so far ꯁꯤꯒꯤ ꯀꯩꯅꯣꯕꯨꯛꯇ ꯑꯩꯈꯣꯏꯒꯤ page ꯁꯥꯔꯛꯄꯕꯨꯛꯇ ꯑꯩꯅ ꯍꯧꯖꯤꯛ ꯁꯥꯖꯈꯤꯕꯗꯣ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯍꯧꯖꯤꯛ ꯑꯩ ꯂꯥꯛꯆꯔꯒꯦꯀꯣ ꯀꯩꯅꯣꯗ next stepꯇ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯃꯌꯥꯝ ꯌꯦꯡꯕꯤꯔꯣ create a main menu ꯁꯤ ꯌꯦꯡꯕꯤꯔꯣ ꯁꯤ ꯈꯤꯇꯪ ꯕꯦꯛ ꯇꯧꯔꯁꯤꯀꯣ decide later on ꯁꯤꯗꯩꯁꯤꯗ ꯑꯩꯒꯤ ꯄꯦꯖꯇꯣ ꯍꯧꯖꯤꯛ ꯃꯌꯥꯝ ꯌꯦꯡꯕꯤꯔꯣ ꯍꯣꯝ ꯍꯥꯏꯕ ꯑꯃ ꯀꯣꯟꯇꯦꯛ ꯍꯥꯏꯕ ꯑꯃ ꯑꯦꯕꯥꯎꯠ ꯍꯥꯏꯕ ꯑꯃ ꯁꯔꯚꯤꯁꯦꯁ ꯑꯃ ꯑꯩ ꯂꯣꯏꯅꯃꯛ ꯁꯦꯝꯕ ꯂꯣꯏꯖꯈ꯭ꯔꯦꯀꯣ ꯍꯧꯖꯤꯛ ꯃꯌꯥꯝ ꯑꯗꯨꯅ ꯍꯧꯖꯤꯛ ꯀꯩꯗꯧꯅꯤ ꯍꯥꯏꯕ ꯃꯇꯝꯗ create a main menu ꯑꯃ ꯁꯥꯔꯁꯦꯕ ꯍꯧꯖꯤꯛ ꯁꯤꯗ appearance ꯆꯪꯉꯁꯤꯀꯣ ꯁꯤ appearance ꯆꯪꯉꯒ ꯃꯦꯅꯨ ꯁꯥꯕ ꯃꯇꯝꯗ ꯃꯦꯅꯨꯅ ꯎꯏꯁꯦ ꯁꯤꯗ ꯂꯥꯛꯄꯤꯔꯣ ꯃꯦꯅꯨꯗ ꯀ꯭ꯂꯤꯛ ꯇꯧꯔꯒ ꯀꯣ ꯃꯦꯅꯨꯗ ꯀ꯭ꯂꯤꯛ ꯇꯧꯕꯗꯩꯗꯤ ꯀꯩꯗꯧꯔꯦ ꯁꯤꯗꯩꯁꯤꯗ ꯃꯦꯟ ꯃꯦꯅꯨ ꯑꯁꯤꯗ ꯑꯩꯈꯣꯏ ꯃꯦꯟ ꯃꯦꯅꯨꯅ ꯑꯃ ꯀ꯭ꯔꯤꯌꯦꯠ ꯇꯧꯕꯤꯔꯣ ꯁꯤ ꯇꯧꯕꯗꯩꯗꯤ enable this menu for ꯁꯤ ꯇꯧꯕꯤꯔꯣ ꯀꯣ ꯑꯗꯨꯒ ꯁꯤꯗ ꯑꯍꯥꯟꯕ ꯀ꯭ꯔꯤꯌꯦꯠ ꯇꯧꯕꯤꯔꯣ ꯁꯤꯅ ꯃꯦꯅꯨ ꯁꯥꯕꯩ ꯑꯗꯣ ꯃꯦꯅꯨ ꯁꯥꯕꯗꯒꯤꯗꯤ ꯑꯩꯈꯣꯏ ꯀꯩꯗꯧꯔꯦ ꯁꯤꯗꯩꯁꯤꯗ view all ꯇꯧꯕꯤꯔꯣ ꯁꯤ ꯍꯣꯝꯁꯤꯃ ꯈꯟꯕꯤꯔꯣ about ꯈꯟꯕꯤꯔꯣ contact ꯈꯟꯕꯤꯔꯣ service ꯈꯟꯕꯤꯔꯣ ꯑꯗꯨꯒ add to menu ꯁꯤ ꯍꯥꯞꯆꯤꯜꯂꯁꯤ ꯁꯤ ꯍꯥꯞꯄꯗꯩꯗꯤ ꯀꯩꯗꯧꯔꯦ ꯍꯣꯝ about ꯁꯤꯅ ꯑꯃꯨꯛ ꯊꯝꯕ ꯌꯥꯏ ꯁꯤꯅ ꯑꯃꯨꯛ ꯊꯝꯕ ꯌꯥꯏ ꯁꯤ ꯑꯄꯥꯝꯕ ꯑꯗꯨꯝ ꯇꯧꯕ ꯌꯥꯏꯀꯣ ꯍꯣꯝ ꯃꯊꯪꯗ about ꯃꯊꯪꯗ ꯁꯔꯚꯤꯁꯦꯁ ꯑꯗꯨ ꯀꯣꯟꯇꯦꯛ ꯁꯤ ꯐꯣꯔꯃꯦꯠꯁꯤꯗ ꯃꯌꯥꯝ ꯊꯝꯕꯤꯔꯣ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯁꯤ ꯁꯦꯞ ꯃꯦꯅꯨ ꯇꯧꯕꯤꯔꯣ ꯑꯗꯒꯤꯗꯤ ꯑꯩ create menu ꯁꯥꯕ ꯂꯣꯏꯈ꯭ꯔꯦ ꯃꯊꯪꯗ ꯑꯃꯨꯛ ꯌꯦꯡꯕꯤꯔꯣ ꯀꯔꯤ ꯁ꯭ꯇꯦꯞꯅꯣꯅ create menu appearance menu ꯍꯧꯖꯤꯛ ꯁꯥꯈ꯭ꯔꯦꯀꯣ ꯁꯥꯕꯗꯒꯤ ꯀꯩꯗꯧꯔꯦ ꯊꯥꯔꯠ ꯁꯦꯀꯦꯟꯗ header and footer ꯁꯤꯃꯨꯛ ꯁꯥꯔꯁꯦꯕ elements kit ꯁꯤꯖꯤꯟꯅꯔꯒ ꯑꯣꯀꯦ ꯍꯧꯖꯤꯛ ꯐꯥꯎꯗꯤ ꯌꯥꯔꯤ ꯁꯥꯔ ꯑꯣꯀꯦ ꯑꯗꯣ ꯃꯌꯥꯝꯁꯦ ꯏꯉꯥꯎ ꯉꯥꯎꯕ ꯃꯥꯜꯂꯤꯗ ꯑꯣꯀꯦ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯅ ꯃꯊꯪꯗ ꯏꯄꯥꯖꯒꯦꯀꯣ ꯑꯣꯀꯦ ꯌꯥꯔꯤ ꯊꯦꯡꯛ ꯌꯨ ꯑꯣꯀꯦ ꯑꯗꯨꯒ ꯁꯤ ꯑꯩ ꯁꯦꯞ ꯑꯝꯇꯪ ꯇꯧꯖꯔꯝꯒꯦ ꯀꯣ ꯁꯤꯒꯤꯁꯦ ꯐꯨꯇꯔ ꯃꯦꯅꯨ ꯑꯃ ꯊꯣꯛꯍꯜꯂꯁꯤ ꯑꯣꯇꯣꯃꯦꯇꯤꯛ ꯍꯥꯞꯄꯁꯤ ꯄ꯭ꯔꯥꯏꯃꯥꯔꯤ ꯃꯦꯅꯨ ꯀꯣ ꯁꯤ ꯑꯗꯨꯝ ꯑꯩ ꯑꯣꯐ ꯀꯦꯟꯚꯥꯁ ꯌꯥꯔꯦ ꯁꯦꯞ ꯇꯧꯔꯝꯃꯒꯦ ꯑꯣꯜꯔꯥꯏꯠ ꯑꯗꯨꯒꯗꯤ ꯑꯩꯈꯣꯏꯅ ꯁꯦꯀꯦꯟꯗ ꯏꯂꯤꯃꯦꯟꯠꯁ ꯀꯤꯠꯇ ꯑꯃꯨꯛ ꯂꯥꯛꯑꯁꯦꯕ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯁ꯭ꯇꯦꯞ ꯅꯝꯕꯔꯗꯣ ꯌꯦꯡꯕꯤꯌꯨꯕ ꯑꯩꯗꯤ ꯁ꯭ꯇꯦꯞꯇ ꯉꯥꯛꯇꯅꯦ ꯁꯤ ꯁ꯭ꯇꯦꯞꯇ ꯂꯣꯏ ꯐꯣꯂꯣ ꯇꯧꯗꯣꯏꯅꯦ ꯍꯦꯗꯔ ꯑꯦꯟ ꯐꯨꯇꯔꯁꯤ ꯑꯃꯨꯛ ꯁꯥꯔꯁꯦꯕ ꯁꯤ ꯀꯃꯥꯏꯅ ꯁꯥꯗꯣꯏꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯁꯤ ꯌꯦꯡꯕꯤꯔꯣ elements ꯀꯤꯠꯇ ꯆꯪꯕꯤꯔꯣ header and footerꯗ ꯀ꯭ꯂꯤꯛ ꯇꯧꯕꯤꯔꯣ ꯀꯣ ꯁꯤꯗꯩꯁꯤꯗ basic recommendation ꯁꯤ ꯑꯗꯨꯝ ꯆꯨꯁ ꯇꯧ ꯑꯗꯨ ꯁꯤ next step ꯑꯗꯨꯝ ꯇꯧꯕꯤꯔꯣ ꯀꯣ next step ꯑꯗꯨꯝ ꯇꯧꯕꯤꯔꯣ ꯑꯗꯒꯤ ꯁꯤꯁꯨ next step ꯇꯧꯕꯤꯔꯣ next step ꯇꯧꯕꯤꯔꯣ next step ꯇꯧꯕꯤꯔꯣ save changes ꯇꯧ ꯌꯥꯔꯕ ꯑꯗꯒꯤꯗꯤ ꯁꯤ ꯂꯣꯏꯅꯃꯛ ꯑꯩꯈꯣꯏ ꯗꯦꯁꯕꯣꯔꯗ ꯂꯣꯏ ꯎꯔꯦ ꯁꯤꯗꯩꯁꯤꯗ ꯌꯦꯡꯉꯣ ꯃꯌꯥꯝ ꯁꯥꯏꯠꯇ elements kit ꯍꯦꯛ ꯃꯈꯥꯗ header and footerꯅ ꯌꯥꯎꯁꯦ ꯁꯤꯗ ꯀ꯭ꯂꯤꯛ ꯇꯧꯕꯤꯔꯣ ꯑꯗꯒꯤꯗꯤ ꯁꯤ ꯍꯦꯛ ꯀ꯭ꯂꯤꯛ ꯇꯧꯕꯗꯩꯗꯤ add new ꯍꯥꯏꯕ꯭ꯔꯥ header ꯎꯕ꯭ꯔꯥ footer ꯎꯕ꯭ꯔꯥ ꯁꯤꯗꯩꯁꯤꯗ add newꯁꯦ ꯂꯥꯛꯄꯤꯔꯣ ꯀꯣ ꯅꯪꯅ ꯁꯥꯗꯣꯏ ꯄꯣꯠꯇꯣ ꯀꯩꯅꯣ header answers ꯁꯤ header ꯑꯗꯨꯝ ꯂꯩꯖꯔꯦ entire site ꯍꯥꯏꯗꯤ ꯅꯪꯒꯤ ꯋꯦꯕꯁꯥꯏꯠꯇꯨꯗ entire siteꯇ ꯎꯅꯕ ꯀꯣ ꯑꯗꯨꯒ ꯁꯤꯒꯤꯁꯦ ꯑꯣꯟ ꯇꯧꯕꯤꯔꯣ ꯑꯦꯛꯇꯤꯚꯦꯠ ꯇꯧꯕꯤꯔꯣ ꯑꯗꯨꯒ edit content ꯂꯥꯛꯄꯤꯌꯣꯕ header ꯑꯃ ꯑꯩꯈꯣꯏ ꯆꯨꯁ ꯇꯧꯁꯦꯕ ꯈ꯭ꯋꯥꯏ ꯐꯖꯕ ꯑꯃ ꯁꯤꯗ ꯐ꯭ꯔꯤꯁꯨ ꯂꯩꯅꯤ ꯑꯗꯒꯤ ꯄꯦꯗꯁꯨ ꯂꯩꯅꯤ ꯀꯣ ꯑꯗꯨꯗꯤ ꯁꯣꯝꯅ ꯑꯄꯥꯝꯕ ꯑꯗꯨꯝ ꯈꯟꯕꯤꯌꯨ ꯀꯣ ꯑꯩ ꯁꯤ ꯆꯪꯉꯛꯑꯒꯦ ꯁꯤꯗꯩꯁꯤꯗ ꯁꯤ ꯀꯦꯇꯦꯒꯣꯔꯤꯗ ꯂꯥꯛꯑꯣ ꯁꯤꯗ ꯐꯨꯇꯔ ꯑꯃ ꯂꯩꯔꯦꯀꯣ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯍꯦꯗꯔ ꯁꯥꯕꯅꯤꯅ ꯍꯦꯗꯔꯗ ꯀ꯭ꯂꯤꯛ ꯇꯧꯕꯤꯔꯣ ꯍꯦꯗꯔꯗ ꯀ꯭ꯂꯤꯛ ꯇꯧꯔꯣ ꯀꯩꯗꯧꯔꯦ ꯁꯤ ꯍꯦꯗꯔ ꯃꯌꯥꯝ ꯊꯣꯛꯑꯦꯗꯣ ꯁꯤꯗ ꯍꯦꯗꯔ ꯃꯇꯣꯟꯒꯤꯗꯣ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯑꯩ ꯁꯤ ꯑꯗꯨꯝ ꯈꯜꯂꯒꯦ ꯁꯤ ꯆꯨꯁ ꯇꯧꯔꯒꯦ ꯀꯣ ꯁꯤ ꯏꯟꯁꯔꯠ ꯇꯧꯖꯔꯒꯦ ꯁꯤꯗꯒꯤꯗꯤ ꯑꯩ ꯍꯦꯗꯔ ꯍꯥꯞꯈ꯭ꯔꯦ ꯁꯤ ꯍꯦꯗꯔꯁꯦ ꯑꯩ
ꯁꯦꯞ ꯇꯧꯖꯔꯒꯦ ꯍꯧꯖꯤꯛ ꯑꯣꯀꯦ ꯍꯦꯗꯔ ꯁꯥꯕ ꯂꯣꯏꯈ꯭ꯔꯦ ꯃꯌꯥꯝ ꯍꯦꯗꯔ ꯁꯥꯕ ꯈꯪꯍꯧꯋꯤꯀꯣ ꯁꯤ ꯍꯦꯗꯔ ꯂꯣꯏꯔꯕꯅꯤꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯐꯨꯇꯔꯗ ꯑꯃꯨꯛ ꯂꯥꯛꯁꯦꯕ ꯏꯂꯤꯃꯦꯟꯠꯁ ꯀꯤꯠꯇ ꯑꯗꯨꯝ ꯆꯪꯕꯤꯔꯣ ꯍꯦꯗꯔ ꯂꯥꯛꯄꯤꯔꯣ ꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯐꯨꯇꯔꯗ ꯑꯃꯨꯛ ꯂꯥꯛꯁꯦꯕ ꯁꯤꯗ ꯐꯨꯇꯔ ꯀꯣ ꯁꯤ ꯍꯦꯗꯔꯅꯤꯅ ꯁꯤ ꯐꯨꯇꯔꯗ ꯆꯦꯟꯖ ꯇꯧꯕꯤꯔꯣ ꯑꯦꯟꯇꯥꯌꯔ ꯁꯥꯏꯠ ꯑꯗꯨꯝ ꯊꯝꯕꯤꯔꯣ ꯁꯤ ꯑꯣꯟ ꯇꯧꯕꯤꯔꯣ ꯏꯗꯤꯠ ꯀꯣꯟꯇꯦꯟ ꯂꯥꯛꯑꯣ ꯑꯣꯀꯦ ꯑꯗꯒꯤꯗꯤ ꯏꯂꯤꯃꯦꯟꯠꯁ ꯀꯤꯠꯇ ꯑꯃꯨꯛ ꯆꯨꯁ ꯇꯧꯕꯤꯔꯣ ꯁꯤꯗꯒꯤ ꯑꯩꯈꯣꯏ ꯐꯨꯇꯔ ꯆꯨꯁ ꯇꯧꯕꯤꯔꯣꯕ ꯐꯨꯇꯔ ꯀꯃꯥꯏꯅ ꯆꯨꯁ ꯇꯧꯅꯤ ꯍꯥꯏꯕ ꯃꯇꯝꯗ ꯁꯤ ꯂꯥꯛꯄꯤꯔꯣ ꯑꯗꯣ ꯁꯤ ꯐꯨꯇꯔꯗ ꯀ꯭ꯂꯤꯛ ꯇꯧꯕꯤꯔꯣ ꯑꯗꯨꯒ ꯑꯗꯨꯝ ꯁꯤꯗ ꯐꯨꯇꯔ ꯃꯌꯥꯝ ꯊꯣꯛꯂꯛꯑꯅꯤ ꯁꯤꯗ ꯃꯌꯥꯝ ꯊꯣꯛꯂꯛꯑꯦꯅ ꯍꯧꯖꯤꯛ ꯑꯗꯨꯝ ꯑꯃꯦꯠꯇ ꯈꯜꯂꯁꯤꯀꯣ ꯁꯤ ꯄ꯭ꯔꯤꯃꯤꯌꯝ ꯂꯦꯌꯔ ꯁꯤ ꯇꯧꯁꯜꯂꯁꯤ ꯏꯟꯁꯔꯠꯁꯦ ꯍꯣꯔꯦꯟ ꯑꯗꯨꯝ ꯏꯗꯤꯠ ꯇꯧꯕ ꯌꯥꯕꯅꯤꯅ ꯀꯩꯁꯨ ꯀꯥꯏꯗꯦꯕ ꯑꯗꯣ ꯁꯤ ꯐꯨꯇꯔ ꯊꯣꯛꯂꯛꯑꯦꯗꯣ ꯑꯩ ꯁꯤꯃꯒ ꯁꯦꯞ ꯇꯧꯁꯜꯂꯝꯃꯒꯦ ꯑꯣꯜ ꯔꯥꯏꯠ ꯑꯗꯨꯗꯤ ꯃꯌꯥꯝ ꯍꯧꯖꯤꯛꯐꯥꯎꯗ ꯀꯔꯤ ꯂꯣꯏꯈ꯭ꯔꯦ ꯍꯦꯗꯔ ꯐꯨꯇꯔ ꯀꯣ ꯁꯤ ꯑꯩ ꯍꯧꯖꯤꯛ ꯁꯤꯕꯨꯛ ꯂꯣꯏꯔꯦꯕ ꯁꯤꯗ ꯃꯌꯥꯝ ꯑꯦꯅꯤ ꯀꯣꯏꯁꯟ ꯁꯣ ꯐꯥꯔ ꯃꯌꯥꯝꯒꯤ ꯀꯩꯅꯣꯗꯣ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ ꯀꯣ ꯑꯩ ꯕꯦꯇ꯭ꯔꯤꯁꯨ ꯆꯥꯔꯖ ꯑꯃ ꯇꯧꯒꯦ ꯑꯗꯣ ꯃꯌꯥꯝ ꯑꯦꯅꯤ ꯁꯤꯕꯨꯛꯇ ꯃꯌꯥꯝꯒꯤ ꯀꯟꯐ꯭ꯌꯨꯖꯟ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ ꯀꯣꯃꯦꯟꯗ ꯗ꯭ꯔꯣꯞ ꯇꯧꯕꯤꯔꯛꯑꯣ ꯃꯌꯥꯝ ꯑꯣꯀꯦ ꯌꯥꯒꯤꯅꯤ ꯕ꯭ꯔꯣ ꯑꯩꯒꯤꯗꯤ ꯅꯣ ꯀꯟꯐ꯭ꯌꯨꯖꯟ ꯅꯣ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯒ꯭ꯌꯥꯟ ꯇꯥꯏ ꯁꯥꯔ ꯊꯦꯡꯛ ꯌꯨ ꯇꯥꯗ꯭ꯔꯒꯗꯤ ꯑꯗꯨꯝ ꯇꯥꯗꯦ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯎꯀꯣ ꯑꯩꯁꯨ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯒꯦ ꯅꯣꯏ ꯃꯌꯥꯝꯒꯤ ꯀꯣꯏꯁꯟꯁꯦ ꯌꯦꯡꯉꯒ ꯍꯧꯖꯤꯛ ꯋꯦꯕꯁꯥꯏꯠ ꯁꯥꯕ ꯂꯣꯏꯔꯦ ꯑꯗꯨꯅꯅꯦ ꯑꯩꯅ ꯍꯥꯏꯒꯦ ꯇꯧꯔꯤꯁꯦ ꯑꯣꯀꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯋꯦꯕ ꯗꯤꯖꯥꯏꯟ ꯍꯥꯏꯁꯦ ꯁꯥꯔ ꯃꯣꯏꯅ ꯁꯤꯁꯦ ꯑꯗꯨꯝ ꯃꯥꯟꯕ ꯅꯠꯇ꯭ꯔꯣ ꯃꯥꯅꯤ ꯑꯣꯀꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯩꯈꯣꯏ ꯂꯥꯛꯑꯁꯤ ꯀꯣ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏ ꯁꯤ ꯑꯗꯨꯝ ꯂꯩꯖꯁꯅꯨ ꯀꯣ ꯂꯥꯛꯑꯁꯤ ꯑꯗꯨꯒ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯅ ꯋꯦꯕꯁꯥꯏꯠꯁꯦ ꯁꯦꯠꯇꯤꯡꯗ ꯑꯝꯇꯪ ꯁꯦꯝꯃꯝꯁꯤ ꯁꯦꯠꯇꯤꯡꯗ ꯀꯣ ꯍꯥꯏꯗꯤ ꯁꯦꯠꯇꯤꯡꯗ ꯂꯥꯛꯄꯤꯔꯣ ꯑꯗꯨꯒ ꯇꯦꯛꯂꯥꯏꯟꯁꯦ ꯁꯥꯔꯠꯁꯤ ꯌꯥꯔꯦ ꯀꯣ ꯁꯤ ꯁꯦꯠꯇꯤꯡꯗ ꯆꯪꯉꯒ ꯁꯤ ꯖꯦꯅꯔꯦꯜ ꯁꯦꯠꯇꯤꯡꯅꯤꯀꯣ ꯁꯤꯗ ꯀꯩꯁꯨ ꯌꯥꯝ ꯂꯨꯕ ꯅꯠꯇꯦ ꯁꯤ ꯁꯦꯞ ꯇꯧꯕꯤꯔꯝꯃꯣ ꯑꯗꯒꯤ ꯁꯦꯠꯇꯤꯡ ꯂꯣꯏꯔꯒ ꯔꯤꯗꯤꯡꯗ ꯑꯃꯨꯛ ꯂꯥꯛꯄꯤꯔꯝꯃꯣ ꯔꯤꯗꯤꯡꯗ ꯂꯥꯛꯑꯒ ꯁꯤ ꯁ꯭ꯇꯦꯇꯤꯛ ꯄꯦꯖ ꯆꯨꯁ ꯇꯧꯕꯤꯔꯣ ꯑꯗꯨꯒ ꯁꯤ ꯍꯣꯝꯗ ꯊꯝꯕꯤꯔꯣ ꯀꯣ ꯑꯗꯨꯒ ꯁꯤ ꯁꯦꯞ ꯇꯧꯕꯤꯔꯣ ꯑꯗꯨꯒ ꯄ꯭ꯔꯥꯏꯚꯦꯁꯤ ꯑꯃꯒ ꯌꯦꯡꯖꯒꯦ ꯄ꯭ꯔꯥꯏꯚꯦꯁꯤ ꯁꯤ ꯑꯗꯨꯝ ꯄ꯭ꯔꯥꯏꯚꯦꯁꯤ ꯌꯨꯁ ꯗꯤꯁ ꯄꯦꯖ ꯑꯗꯨꯝ ꯌꯥꯔꯦ ꯑꯣꯀꯦ ꯁꯤꯗꯒꯤꯗꯤ ꯑꯩꯒꯤ ꯁꯥꯇ꯭ꯔꯗ ꯑꯃꯨꯛ ꯍꯦꯟꯑꯣꯚꯔ ꯇꯧꯖꯔꯒꯦ ꯁꯤꯗꯩꯁꯤꯗ ꯃꯌꯥꯝ ꯀ꯭ꯔꯤꯌꯦꯠ ꯄꯦꯖ ꯕꯨꯛꯇ ꯁꯥꯕ ꯃꯇꯝꯗ ꯑꯦꯅꯤ ꯀꯟꯐ꯭ꯌꯨꯖꯟ ꯍꯥꯏꯕꯤꯔꯛꯑꯣ ꯄ꯭ꯔꯦꯛꯁꯟ ꯅꯪ ꯂꯣꯒꯏꯟ ꯇꯧꯔꯣ ꯌꯥꯔꯦ ꯁꯝꯃꯔꯤ ꯄꯥꯝꯃꯦ ꯁꯥꯔ ꯇꯧꯔꯛꯀꯦ ꯁꯝꯃꯔꯤꯁꯨ ꯇꯧꯔꯛꯀꯦ ꯁꯣꯏꯗꯅ ꯇꯧꯖꯔꯛꯀꯦ ꯑꯣꯀꯦ ꯑꯩ ꯑꯃꯨꯛ ꯁꯤꯌꯔ ꯇꯧꯔꯛꯑꯒꯦ ꯇꯧꯔꯣ ꯑꯣꯀꯦ ꯑꯍꯥꯟꯕꯗ ꯑꯩꯒꯤ ꯄꯔꯁꯄꯦꯛꯇꯤꯞꯇꯒꯤ ꯑꯣꯏꯔꯒꯗꯤꯀꯣ ꯍꯧꯖꯤꯛꯀꯤ ꯋꯥꯔꯗꯄ꯭ꯔꯦꯁꯀꯤ ꯗꯦꯁꯕꯣꯔꯗꯇꯣ ꯀꯃꯥꯏꯅ ꯑꯦꯛꯁꯦꯁ ꯇꯧꯅꯤ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯅ ꯍꯣꯁꯇꯤꯟꯖꯔꯗ ꯆꯪꯉꯅꯤꯕ ꯍꯣꯁꯇꯤꯟꯖꯔ ꯗꯣꯠ ꯏꯟꯗ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯦꯀꯥꯎꯟꯗ ꯂꯣꯒꯏꯟ ꯇꯧꯔꯅꯤ ꯁꯨꯃꯥꯏꯅ ꯂꯣꯒꯏꯟ ꯇꯧꯔꯅꯤ ꯑꯗꯨꯒ ꯊꯣꯛꯂꯛꯑꯅꯤ ꯑꯗꯨꯒ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯑꯗꯨꯝ ꯕꯨꯛ ꯃꯥꯔꯛ ꯇꯧꯁꯜꯂꯒ ꯊꯝꯕꯁꯨ ꯀꯥꯟꯅꯩ ꯑꯗꯨꯒ ꯁꯤ ꯋꯦꯕꯁꯥꯏꯠꯁꯤꯗ ꯂꯥꯛꯑꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯍꯥꯞꯈꯤꯕ ꯗꯣꯃꯦꯟꯗꯣ ꯁꯨꯃꯥꯏꯅ ꯊꯣꯛꯂꯛꯑꯅꯤꯕ ꯑꯗꯨꯗꯒꯤ ꯑꯦꯗꯃꯤꯟ ꯄꯦꯅꯦꯜ ꯍꯥꯏꯁꯤꯗ ꯀ꯭ꯂꯤꯛ ꯇꯧꯔꯅꯤ ꯑꯗꯨꯒ ꯑꯅꯧꯕ ꯇꯦꯞꯇꯀꯣ ꯃꯥꯒꯤ ꯋꯥꯔꯗꯄ꯭ꯔꯦꯁꯇ ꯔꯤꯗꯥꯏꯔꯦꯛ ꯇꯧꯔꯛꯑꯅꯤꯕ ꯑꯗꯨꯒ ꯋꯥꯔꯗꯄ꯭ꯔꯦꯁ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯂꯥꯛꯑꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯄꯦꯖ ꯃꯌꯥꯝꯁꯨ ꯁꯥ ꯂꯣꯏꯈ꯭ꯔꯕꯅꯤꯅ ꯀꯩꯅꯣ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯆꯪꯉꯒ ꯚꯤꯖꯤꯠ ꯁꯥꯏꯠꯁꯤꯗ ꯑꯣꯄꯟ ꯂꯤꯡꯛ ꯏꯟ ꯅ꯭ꯌꯨ ꯇꯦꯞꯁꯤ ꯆꯪꯉꯒ ꯊꯣꯛꯂꯛꯑꯕ꯭ꯔꯥꯅ ꯆꯦꯛ ꯇꯧꯕ ꯌꯥꯔꯅꯤ ꯑꯩꯈꯣꯏ ꯍꯣꯝꯁꯦ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯂꯩꯔꯤꯀꯣ ꯑꯗꯨꯅ ꯁꯤꯠꯇꯤꯡꯁꯇ ꯆꯪꯉꯒ ꯃꯥꯒꯤ
ꯄꯦꯖꯇ ꯆꯪꯉꯣꯛꯁꯟ ꯍꯣꯝꯗ ꯑꯗꯨꯒ ꯍꯣꯝꯗꯒꯤ ꯄ꯭ꯔꯤꯚ꯭ꯌꯨ ꯇꯧꯔꯒ ꯑꯃꯨꯛ ꯂꯣꯏꯔꯦ ꯑꯗꯨ ꯅꯠꯇ꯭ꯔꯁꯨ ꯍꯧꯖꯤꯛꯀꯤꯗꯣ ꯑꯗꯨꯝ ꯌꯥꯗ꯭ꯔꯁꯨ ꯏꯟꯀꯣꯛꯅꯤꯇꯣꯒꯨꯝꯕꯗꯁꯨ ꯆꯪꯉꯒ ꯀꯩꯅꯣ ꯌꯥꯝ ꯑꯗꯨꯝ ꯊꯣꯛꯂꯛꯄ ꯌꯥꯎꯕꯅꯦ surmangol.co.dꯅꯤꯀோ ꯋꯦꯕꯁꯥꯏꯠꯇꯣ ꯑꯗꯨ ꯆꯪꯒꯅꯤ ꯐꯨꯇꯔꯗꯤ ꯌꯥꯎꯕ ꯃꯥꯜꯂꯦ ꯍꯦꯗꯔꯒ ꯌꯥꯎꯋꯦ ꯆꯦꯛ ꯇꯧꯒꯦ ꯍꯥꯏꯔꯒꯅ ꯑꯩꯈꯣꯏꯒꯤ ꯁꯤ ꯄꯦꯖꯦꯁꯀꯤ ꯃꯦꯅꯨꯒꯤ ꯁꯤ ꯄꯦꯖꯦꯁꯁꯤꯗ ꯆꯪꯉꯒ ꯍꯣꯝꯒꯤꯁꯤꯗ ꯏꯗꯤꯠꯁꯤꯗ ꯆꯪꯉꯅꯤꯀꯣ ꯏꯗꯤꯠꯁꯦ ꯁꯨꯃꯥꯏꯅ ꯗꯦꯁꯕꯣꯔꯗꯇꯒꯤ ꯑꯦꯅꯤ ꯆꯪꯕ ꯃꯇꯝꯗ ꯑꯗꯨꯝ ꯑꯣꯄꯟ ꯂꯤꯡꯛ ꯏꯟ ꯅ꯭ꯌꯨ ꯇꯦꯞꯀꯤ ꯁꯤꯒꯤ ꯍꯩꯅꯕꯤꯁꯦ ꯊꯝꯃꯒꯗꯤ ꯑꯗꯨꯝ ꯀꯥꯟꯅꯕ ꯄ꯭ꯔꯦꯛꯇꯤꯁꯅꯦ ꯁꯨꯃꯥꯏꯅ ꯊꯣꯛꯂꯛꯑꯅꯤ ꯑꯗꯨꯒ ꯁꯤꯒꯤꯁꯤꯅ ꯀꯩꯅꯣꯒꯤ ꯋꯥꯔꯗꯄ꯭ꯔꯦꯁꯀꯤ ꯏꯗꯤꯇꯔꯅꯦꯕ ꯋꯥꯔꯗꯄ꯭ꯔꯦꯁꯀꯤ ꯏꯗꯤꯠ ꯇꯧꯐꯝꯅꯦꯕ ꯑꯩꯈꯣꯏꯅ ꯉꯁꯥꯏ ꯄ꯭ꯂꯒꯤꯟꯁꯇ ꯏꯂꯤꯃꯦꯟꯇꯔ ꯍꯥꯞꯈꯤꯕꯅꯤꯅ ꯑꯦꯗꯤꯋꯦꯠ ꯏꯂꯤꯃꯦꯟꯇꯔꯁꯦ ꯁꯤꯗ ꯑꯃꯨꯛ ꯆꯪꯉꯅꯤꯕ ꯉꯥꯛꯇꯪ ꯉꯥꯏꯔꯅꯤ ꯑꯗꯨꯒꯤꯗꯨꯗ ꯍꯥꯏꯗꯤ ꯃꯣꯏꯅ ꯑꯄꯥꯝꯕ ꯐꯣꯇꯣ ꯄꯤꯛꯆꯔ ꯃꯌꯥꯝꯗꯣ ꯁꯤꯗ ꯂꯣꯏ ꯏꯗꯤꯠ ꯇꯧꯔ ꯑꯗꯨꯝ ꯌꯥꯔꯅꯤ ꯁꯤꯒꯤ ꯏꯂꯤꯃꯦꯟꯇꯔꯒꯤ ꯀꯩꯅꯣꯗꯅꯦꯕ ꯑꯩꯈꯣꯏꯅ ꯂꯥꯛꯏꯁꯦ ꯃꯥꯒꯤ ꯋꯤꯟꯗꯣꯒꯨꯝꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯁꯤ ꯅꯥꯀꯟꯒꯤꯁꯤꯅ ꯃꯥꯒꯤ ꯏꯂꯤꯃꯦꯟꯇꯔꯒꯤ ꯋꯤꯖꯦꯠꯁ ꯅꯠꯇ꯭ꯔꯒ ꯏꯂꯤꯃꯦꯟꯠꯁ ꯑꯃꯃꯝꯁꯦ ꯏꯂꯤꯃꯦꯟꯠꯁ ꯀꯧꯋꯦꯕ ꯁꯤ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯅ ꯗ꯭ꯔꯦꯒ ꯑꯦꯟ ꯗ꯭ꯔꯣꯞ ꯇꯧꯕ ꯌꯥꯏꯀꯣ ꯏꯃꯦꯖ ꯍꯥꯞꯅꯤꯡꯉꯒꯅ ꯁꯤꯒꯤ ꯐꯣꯇꯣꯁꯤꯒ ꯁꯤ ꯃꯈꯥꯒꯤ ꯕꯣꯛꯁꯁꯤꯒꯤ ꯃꯔꯛꯇ ꯀꯩꯅꯣꯝ ꯍꯥꯞꯅꯤꯡꯉꯦ ꯍꯥꯏꯔꯒꯅ ꯃꯥꯒꯤ ꯁꯤꯒꯤ ꯄ꯭ꯂꯁ ꯁꯥꯏꯟꯁꯦ ꯁꯤꯒꯤ ꯑꯦꯔꯤꯌꯥꯗꯒꯤ ꯁꯤꯒꯤ ꯄ꯭ꯂꯁ ꯁꯥꯏꯟꯁꯦ ꯅꯝꯃꯒ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯀꯩꯅꯣꯗꯒꯤ ꯍꯥꯞꯄꯁꯨ ꯌꯥꯔꯦ ꯑꯦꯂꯤꯃꯦꯟꯠꯁ ꯀꯤꯠꯀꯤ ꯄ꯭ꯂꯒꯏꯟ ꯍꯥꯞꯈꯤꯕꯗꯨꯗꯒꯤ ꯍꯥꯞꯄꯁꯨ ꯌꯥꯔꯦ ꯑꯗꯨꯗꯒꯤ ꯁꯤꯅ ꯁ꯭ꯇꯥꯔꯇꯔ ꯇꯦꯝꯄ꯭ꯂꯦꯠꯁ ꯈꯔ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯁꯤꯅ ꯑꯃꯨꯛ ꯗꯥꯎꯟꯂꯣꯗ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯀꯝꯄ꯭ꯌꯨꯇꯔꯗꯒꯤ ꯑꯃꯨꯛ ꯍꯥꯞꯆꯤꯟꯗꯣꯏꯅꯦꯕ ꯁꯤꯁꯤꯅ ꯑꯗꯣ ꯄ꯭ꯂꯁ ꯁ꯭ꯇꯥꯔꯁꯦ ꯑꯗꯨꯒ ꯃꯥꯒꯤ ꯀꯟꯇꯦꯅꯔꯁꯦ ꯃꯈꯥꯗ ꯆꯠꯄ ꯑꯃ ꯑꯗꯨꯒ ꯔꯥꯏꯠ ꯁꯥꯏꯗꯇ ꯆꯠꯄ ꯑꯃ ꯑꯗꯨꯗ ꯔꯥꯏꯠ ꯁꯥꯏꯗꯀꯤꯁꯤꯅ ꯐꯖꯗꯧ ꯃꯥꯜꯂꯦ ꯁꯤ ꯇꯧꯁꯜꯂꯁꯦ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯊꯣꯛꯂꯛꯑꯅꯤꯕ ꯍꯥꯡꯉꯒ ꯑꯗꯨꯒ ꯁꯣꯝꯗꯒꯤ ꯏꯂꯤꯃꯦꯟꯁ ꯍꯥꯞꯆꯤꯟꯒꯦ ꯍꯥꯏꯔꯒꯅ ꯁꯤꯒꯤ ꯀꯩꯅꯣꯁꯦ 3x3 ꯀꯩꯅꯣꯁꯦ ꯗꯣꯠꯁꯦ ꯁꯤꯗ ꯆꯪꯉꯅꯤ ꯑꯗꯨꯒ ꯏꯃꯦꯖ ꯍꯥꯞꯆꯤꯟꯒꯦ ꯍꯥꯏꯔꯒꯅ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯆꯤꯡꯉꯒꯀꯣ ꯁꯤꯗꯒꯤ ꯑꯗꯨꯝ ꯍꯥꯞꯆꯤꯟꯈ꯭ꯔꯅꯤ ꯆꯥꯎꯕ ꯄꯤꯛꯄꯁꯦ ꯀꯩꯅꯣ ꯂꯣꯏ ꯁꯦꯝ ꯌꯥꯏ ꯃꯥꯒꯤ ꯑꯦꯗꯚꯥꯟꯁꯇ ꯆꯪꯉꯒ ꯑꯗꯨꯒ ꯇꯦꯛꯁꯀꯨꯝꯕ ꯍꯥꯞꯀꯦ ꯍꯥꯏꯔꯒꯅ ꯑꯗꯨꯝ ꯁꯤ ꯗꯤꯂꯤꯠ ꯇꯧꯒꯦ ꯍꯥꯏꯔꯒꯅ ꯁꯤꯒꯤ ꯀꯣꯂꯣꯝ ꯃꯥꯟꯕꯁꯤꯗ ꯃꯥꯒꯤ ꯏꯗꯤꯠꯀꯤ ꯑꯗꯨꯝ ꯐꯤꯆꯔꯁꯤꯗꯒꯤ ꯑꯦꯛꯁꯦꯁ ꯇꯧ ꯌꯥꯔꯅꯤ ꯗꯤꯂꯤꯠꯇꯣ ꯁꯤ ꯃꯥꯜꯂꯦ ꯑꯗꯨꯒ ꯍꯦꯗꯤꯡꯒꯨꯝꯕ ꯍꯥꯞꯀꯦ ꯍꯥꯏꯔꯒꯅ ꯍꯦꯗꯤꯡꯁꯤꯁꯨ ꯑꯗꯨꯝ ꯆꯤꯡꯁꯤꯜꯂꯒ ꯁꯨꯃꯥꯏꯅ ꯇꯧꯁꯜꯂꯒ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯏꯗꯤꯠ ꯇꯧ ꯌꯥꯔꯦ ꯁꯤꯗꯩ ꯇꯧꯔꯁꯨ ꯌꯥꯔꯅꯤ ꯑꯗꯨꯝ ꯁꯨꯔꯃꯪꯒꯣꯜ ꯍꯥꯏꯔꯁꯨ ꯌꯥꯔꯦ ꯑꯗꯨꯒ ꯃꯥꯒꯤ ꯁꯤꯒꯤ ꯀꯩꯅꯣꯁꯤꯒꯤ ꯃꯅꯨꯡꯗꯅꯦꯕ ꯍꯦꯗꯤꯡꯁꯤꯅ ꯌꯥꯎꯔꯤꯁꯦ ꯑꯗꯣ ꯁꯤꯒꯤ ꯏꯗꯤꯠ ꯀꯟꯇꯦꯅꯔ ꯍꯥꯏꯁꯦ ꯁꯤꯗ ꯍꯣቨꯔ ꯇꯧꯔꯀꯥꯟꯗ ꯁꯤꯗꯅ ꯑꯃꯨꯛ ꯃꯥꯒꯤ ꯁꯤꯒꯤ ꯑꯦꯔꯤꯌꯥꯁꯤꯒꯤ ꯏꯗꯤꯠꯁꯦ ꯑꯃꯨꯛ ꯁꯣꯝꯗ ꯊꯣꯛꯂꯛꯇꯣꯏꯅꯦꯕ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯣ ꯃꯌꯥꯏꯗ ꯂꯩꯍꯟꯒꯦꯗꯅ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯀꯟꯇꯦꯟꯁꯦ ꯁꯣꯝ ꯅꯥꯀꯟ ꯂꯩꯍꯟꯒꯦ ꯁꯣꯝ ꯅꯥꯀꯟ ꯂꯩꯍꯟꯒꯦ ꯑꯗꯩꯗꯤ ꯃꯌꯥꯝ ꯑꯗꯨꯝ ꯌꯥꯎꯔꯦ ꯁ꯭ꯇꯥꯏꯜꯗꯅ ꯑꯃꯨꯛ ꯀꯂꯔ ꯀꯩꯀꯥ ꯑꯗꯩꯗꯤ ꯃꯥꯒꯤ ꯐꯣꯟꯠ ꯑꯗꯩ ꯕꯣꯔꯗꯔ ꯂꯣꯏ ꯌꯥꯎꯔꯦ ꯑꯦꯗꯚꯥꯟꯁꯇꯅ ꯑꯃꯨꯛ ꯃꯅꯨꯡꯒꯤ ꯑꯣꯏꯕ ꯃꯥꯔꯖꯤꯟ ꯀꯩꯀꯥ ꯌꯥꯎꯔꯅꯤ ꯁ꯭ꯄꯦꯁ ꯀꯌꯥꯝ ꯆꯪꯍꯟꯅꯤ ꯆꯪꯍꯜꯂꯣꯏ ꯑꯗꯨꯗꯒꯤ ꯄꯦꯗꯤꯡꯁꯤꯅ ꯑꯃꯨꯛ ꯃꯥꯒꯤ ꯁꯤꯒꯤ ꯕꯣꯛꯁꯁꯤꯒꯤ ꯃꯅꯨꯡꯁꯤ ꯑꯣꯏꯔꯛꯇꯣꯏꯅꯦꯕ ꯑꯗꯨꯗ ꯀꯌꯥꯝ ꯌꯥꯎꯋꯤ ꯌꯥꯎꯗꯦꯅ ꯑꯗꯨꯒ ꯁꯤꯒꯤ ꯃꯤꯠꯀꯤ ꯀꯩꯅꯣ ꯁꯤꯝꯕꯣꯜꯁꯦ ꯁꯤꯅ ꯑꯃꯨꯛ ꯄ꯭ꯔꯤꯚ꯭ꯌꯨ ꯌꯦꯡꯅꯕꯅꯦꯕꯀꯣ ꯁꯤ ꯅꯝꯃꯀꯥꯟꯗ ꯃꯊꯟꯇ ꯍꯥꯡꯖꯔꯛꯑꯅꯤ ꯑꯅꯧꯕ ꯇꯦꯞ ꯑꯝꯗ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯊꯣꯛꯂꯛꯑꯦ ꯅꯈꯣꯏ ꯍꯣꯝ ꯄꯦꯖ ꯑꯗꯨꯒ ꯍꯧꯖꯤꯛ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯂꯥꯛꯑꯦꯕ ꯀꯃꯥꯏꯅ ꯃꯤꯁꯦ ꯑꯩꯈꯣꯏꯒꯤ ꯄꯦꯖ ꯃꯊꯪ ꯃꯊꯪꯁꯦ ꯀꯃꯥꯏꯅ ꯅꯦꯚꯤꯒꯦꯠ ꯇꯧꯅꯤꯅ ꯑꯗꯨꯒꯤ ꯀꯩꯅꯣꯗꯣ ꯑꯩꯈꯣꯏ
headerꯁꯦ edit ꯇꯧꯗꯣꯏꯅꯦꯕ headerꯁꯦ edit ꯇꯧꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯑꯃꯨꯛ ꯉꯁꯥꯏꯒꯤ page-ꯇꯩ ꯆꯪꯗ꯭ꯔꯁꯨ ꯑꯗꯨꯝ ꯋꯦꯕꯁꯥꯏꯠꯁꯦ ꯗꯣꯃꯦꯟꯁꯦ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯥꯎꯖꯔꯁꯤꯗ ꯏꯔꯒ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯊꯣꯛꯂꯛꯑꯅꯤꯕ ꯃꯊꯛꯇ ꯁꯨꯃꯥꯏꯅ ꯄꯔꯦꯡ ꯑꯃ ꯑꯩꯈꯣꯏꯒꯤ ꯍꯣꯁꯇꯦꯟꯖꯔꯁꯦ ꯀꯅꯦꯛ ꯇꯧꯔꯗꯤ ꯑꯗꯨꯒ ꯃꯥꯒꯤ ꯁꯤꯗ ꯍꯣቨꯔ ꯇꯧꯕ ꯃꯇꯝꯗꯅꯦ edit elementor ꯇꯧꯕ ꯃꯇꯝꯗ header ꯑꯗꯨꯒ footer ꯁꯨꯃꯥꯏꯅ ꯊꯣꯛꯄꯁꯤꯗ headerꯁꯤꯗ ꯆꯪꯕꯤꯔꯅꯤꯕ headerꯒ footerꯒꯗꯤ ꯇꯣꯉꯥꯟꯅ ꯑꯃꯨꯛ edit ꯇꯧꯗ ꯌꯥꯗꯦꯕ page ꯃꯥꯟꯅꯗꯕꯅꯤꯅ every ꯋꯦꯕꯁꯥꯏꯠꯀꯤ page ꯈꯨꯗꯤꯡꯃꯛꯇ ꯊꯣꯛꯇꯣꯏꯅꯤꯅ ꯑꯗꯨꯒ ꯁꯤꯗ ꯃꯦꯅꯨꯒꯨꯝꯕ ꯑꯃ ꯍꯥꯞꯇꯣꯏꯅꯦꯕꯀꯣ ꯑꯗꯣ ꯍꯥꯞꯀꯦ ꯍꯥꯏ ꯇꯥꯔꯗꯤ ꯁꯤꯒꯤ ꯃꯥꯒꯤ ꯍꯥꯟꯅ ꯂꯩꯔꯝꯃꯤꯕꯁꯦ ꯁꯤꯁꯦ ꯃꯥꯒꯤ ꯍꯥꯟꯅꯗꯤ ꯍꯥꯞꯆꯔꯝꯃꯦ ꯑꯗꯨꯗ ꯁꯦꯂꯦꯛ ꯃꯦꯅꯨꯅ ꯌꯥꯎꯔꯤꯁꯦ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏ ꯃꯦꯅꯨ ꯁꯦꯝꯈꯤꯕꯗꯣ ꯁꯔ ꯁꯨꯃꯪꯒꯣꯜꯅ ꯑꯗꯨꯒꯤ ꯃꯦꯅꯨꯗꯣ ꯁꯨꯃꯥꯏꯅ ꯈꯜꯂꯅꯤ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯊꯣꯛꯂꯛꯑꯅꯤ ꯍꯣꯝ ꯂꯩꯔꯦ ꯑꯕꯥꯎꯠ ꯂꯩꯔꯦ ꯁꯔꯚꯤꯁꯦꯁ ꯂꯩꯔꯦ ꯀꯟꯇꯦꯛꯁ ꯂꯩꯔꯦ ꯁꯤꯒꯤꯁꯦ ꯑꯦꯅꯤ ꯀꯩꯅꯣꯝꯃ ꯆꯦꯟꯖ ꯑꯃ ꯑꯗꯨꯝ ꯍꯥꯞꯆꯤꯟꯕ ꯃꯇꯝꯗ ꯑꯞꯗꯦꯠꯁꯦ ꯀꯧꯕꯤꯕ ꯌꯥꯗꯦꯀꯣ ꯑꯞꯗꯦꯠꯁꯦ ꯑꯗꯨꯝ ꯇꯧꯁꯟꯕꯤꯔꯝꯃꯅꯤ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯀꯥꯏꯖꯔꯦ ꯉꯁꯥꯏꯒꯤ ꯍꯣꯝꯒꯤꯁꯤꯗꯁꯨ ꯊꯣꯛꯂꯛꯑꯅꯤ ꯔꯤꯚ꯭ꯌꯨꯗ ꯑꯝꯇ ꯆꯪꯒꯦꯀꯣ ꯍꯣꯝꯒꯤ ꯑꯩꯈꯣꯏ ꯍꯦꯗꯔꯒꯤ ꯀꯩꯅꯣ ꯌꯥꯎꯔꯦ ꯍꯦꯗꯔꯒꯤ ꯃꯦꯅꯨ ꯌꯥꯎꯔꯦ ꯑꯗꯨꯒ ꯃꯈꯥꯗꯨꯗ ꯑꯃ ꯋꯥꯠꯂꯤ ꯐꯨꯇꯔꯒꯤ ꯑꯕꯥꯎꯠꯇ ꯅꯝꯕ ꯃꯇꯝꯗ ꯑꯕꯥꯎꯠ ꯄꯦꯖꯁꯨ ꯊꯣꯛꯂꯛꯑꯦ ꯅꯝꯕꯔꯒꯁꯦ ꯑꯦꯅꯤꯃꯦꯁꯟ ꯍꯥꯞꯆꯤꯜꯂꯒ ꯁꯤꯁꯨ ꯃꯁꯥ ꯌꯥꯎꯖꯔꯛꯄ ꯇꯦꯝꯄ꯭ꯂꯦꯠꯅꯤꯀꯣ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯆꯥꯅꯕ ꯀꯩꯅꯣꯗꯣ ꯁꯦꯝꯗꯣꯛꯄ ꯌꯥꯏ ꯑꯕꯥꯎꯠ ꯌꯥꯔꯦ ꯁꯔꯚꯤꯁꯦꯁꯁꯨ ꯐꯖꯅ ꯊꯣꯛꯂꯛꯑꯦ ꯀꯣꯄꯤꯔꯥꯏꯠ ꯑꯗꯨꯗ ꯀꯟꯇꯦꯛ ꯑꯁꯨꯝ ꯌꯦꯡꯒꯦ ꯑꯣꯀꯦ ꯑꯗꯣ ꯃꯔꯛꯇꯅ ꯃꯌꯥꯝꯒꯤ ꯐꯣꯟꯗꯅꯦ ꯑꯩꯈꯣꯏꯒꯤ ꯁꯤ ꯍꯧꯖꯤꯛ ꯂꯥꯏꯚ ꯁꯥꯔꯤꯁꯦ surmangol.co ꯅ ꯅꯝꯕꯤꯌꯣꯕ ꯂꯥꯏꯚꯁꯤ ꯑꯗꯨꯝ ꯊꯣꯛꯂꯛꯑꯅꯤ ꯍꯧꯖꯤꯛ ꯃꯌꯥꯝ ꯇꯧꯕꯤꯌꯨꯅꯦ ꯅꯝꯕꯤꯌꯨꯅꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯂꯥꯏꯚꯇ ꯇꯥꯛꯏꯕ ꯋꯦꯕꯁꯥꯏꯠꯁꯦ ꯃꯌꯥꯝ ꯍꯧꯖꯤꯛ ꯂꯥꯏꯚꯇ ꯎꯔꯅꯤ ꯖꯁ 6 ꯁ꯭ꯇꯦꯞꯁꯇꯅꯤꯀꯣ ꯃꯌꯥꯝ ꯁꯤꯗꯩꯁꯤꯗ ꯍꯦꯟꯅ ꯀꯩꯝꯇ ꯂꯨꯅꯤꯡꯉꯥꯏ ꯂꯩꯇꯦ ꯑꯣꯀꯦ ꯔꯤꯛꯁꯟ ꯀꯦꯔꯤ ꯑꯣꯟ ꯅꯠꯇ꯭ꯔ ꯃꯌꯥꯝ ꯎꯔꯀꯥꯟꯗ ꯍꯥꯏꯕꯤꯔꯛꯑꯣ ꯀꯣꯃꯦꯟꯇ ꯊꯥꯗꯕꯤꯔꯛꯑꯣ ꯃꯌꯥꯝ ꯁꯤꯒꯤ surmangol.co ꯁꯤ ꯃꯌꯥꯝ ꯍꯧꯖꯤꯛ ꯒꯨꯒꯜꯗ ꯌꯦꯡꯉꯣꯕ ꯎꯔꯦ ꯑꯣꯀꯦ ꯑꯗꯣ ꯁꯤ ꯎꯔꯕ ꯃꯇꯨꯡꯗꯩꯗꯤ ꯁꯣꯝꯗ ꯑꯩꯅ ꯃꯌꯥꯝꯗ ꯍꯥꯏꯖꯅꯤꯡꯉꯤꯁꯦ ꯍꯧꯖꯤꯛ ꯍꯦꯛ ꯇꯝꯕꯒ ꯃꯥꯁꯇꯔ ꯇꯧꯕꯃꯛꯇꯤ ꯍꯩꯈꯤꯔꯣꯏ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯕ ꯄꯣꯠꯇꯤ ꯃꯌꯥꯝ ꯋꯦꯕꯁꯥꯏꯠ ꯁꯥꯕꯗ ꯀꯔꯤꯝꯇ ꯂꯨꯗꯦ ꯌꯥꯝ ꯂꯥꯏ ꯁꯤꯒꯤ ꯖꯁ 6 ꯁ꯭ꯇꯦꯞꯁꯦ ꯁꯤ ꯈꯪꯉ ꯂꯣꯏꯔꯦ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯐꯣꯇꯣ ꯏꯗꯤꯇꯤꯡ ꯀꯣꯄꯤ ꯀꯃꯥꯏꯅ ꯏꯕ ꯈꯣꯠꯄ ꯏꯠꯁ ꯁꯨꯄꯔ ꯏꯖꯤ ꯑꯗꯣ ꯍꯧꯖꯤꯛꯐꯥꯎꯗ ꯋꯦꯕꯁꯥꯏꯠ ꯁꯥꯕꯁꯦ ꯍꯩꯗꯧ ꯃꯥꯟꯕ꯭ꯔꯣ ꯍꯩꯔꯣꯏꯗꯧ ꯃꯥꯟꯕ꯭ꯔꯣ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤ ꯎꯔꯒ ꯃꯌꯥꯝ ꯀꯣꯃꯦꯟ ꯑꯝꯇ ꯗ꯭ꯔꯣꯞ ꯇꯧꯕꯤꯔꯝꯃꯣ ꯋꯥꯠ ꯗꯨ ꯌꯨ ꯐꯤꯜ ꯔꯥꯏꯠ ꯅꯥꯎ ꯍꯩꯗꯧ ꯃꯥꯜꯂꯦ 100% ꯑꯣꯏꯗ꯭ꯔꯤ ꯀꯩꯒꯤꯅꯣ ꯁꯣꯏꯗꯅ ꯍꯩꯅꯤ ꯑꯣꯁꯝ ꯍꯩꯅꯤ ꯍꯩꯔꯦ ꯍꯥꯏꯁꯤꯅꯦ ꯑꯣꯁꯝ ꯍꯩꯔꯅꯤ ꯍꯩꯔꯦꯗ ꯍꯥꯏ ꯄꯦꯜꯂꯦ ꯑꯗꯣ ꯍꯩꯇ꯭ꯔꯁꯨꯅꯦ ꯑꯃꯨꯛ ꯇꯥꯛꯈꯤꯒꯦꯕ ꯉꯁꯤꯅ ꯍꯦꯛꯇ ꯂꯣꯏꯁꯟꯕ ꯅꯠꯇꯦꯕ ꯑꯩꯅ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯗ ꯑꯣꯏꯔꯣ ꯀꯝꯃ꯭ꯌꯨꯅꯤꯇꯤꯗ ꯑꯣꯏꯔో ꯅꯣꯏꯅ ꯍꯦꯛ ꯍꯩꯇ꯭ꯔꯤꯕ ꯑꯗꯨꯝ ꯇꯥꯛꯇꯧꯔꯕꯅꯤ ꯑꯍꯥꯟꯕꯒꯤ ꯖꯁ ꯁ꯭ꯇꯦꯞꯇꯣ ꯑꯗꯨ ꯈꯛ ꯇꯥꯛꯑꯣ ꯍꯥꯏꯕ ꯁꯤꯗꯩꯁꯤꯗ ꯑꯩꯅ ꯋꯦꯕꯁꯥꯏꯠ ꯑꯃ ꯄꯨꯔꯥ ꯐꯨꯜ ꯃꯥꯁꯇꯔ ꯇꯧꯕꯗꯨꯗꯤ ꯉꯁꯤꯗꯤ ꯄꯨꯔꯥ ꯅꯪꯉꯔꯣꯏꯕ ꯕꯦꯁꯤꯛ ꯉꯁꯥꯏꯒꯤ 6 ꯁ꯭ꯇꯦꯞꯁꯇꯣ ꯑꯗꯨ ꯈꯪꯉꯣ ꯑꯗꯨꯒ ꯃꯅꯨꯡꯒꯤ ꯐꯣꯇꯣ ꯑꯗꯒꯤ ꯅꯪꯒꯤ ꯏꯃꯦꯖ ꯑꯗꯨꯗꯤ ꯅꯁꯥꯒꯤ ꯑꯄꯥꯝꯕ ꯑꯗꯒꯤ ꯑꯕꯥꯎꯠ ꯀꯝꯄꯅꯤꯒꯤ ꯃꯇꯥꯡꯗ ꯅꯪ ꯏꯅꯤꯡꯕ ꯃꯇꯝ ꯆꯪꯉꯤ ꯑꯗꯨ ꯏꯕꯗ ꯅꯠꯇ꯭ꯔꯥ ꯑꯩꯅ ꯉꯁꯤ ꯇꯥꯛꯏꯁꯤ ꯀꯩꯅꯣ ꯐ꯭ꯔꯦꯝꯋꯔꯛꯇꯣ ꯋꯦꯕꯁꯥꯏꯠ ꯑꯃ ꯀꯃꯥꯏꯅ ꯁꯥꯅꯤ ꯍꯥꯏꯕꯗꯣ 6 ꯁ꯭ꯇꯦꯞꯁꯇ ꯑꯗꯨ ꯈꯛꯇꯅꯦꯕ ꯁꯤꯅ ꯍꯦꯛꯇ ꯃꯥꯁꯇꯔ ꯇꯧꯅꯤ ꯑꯗꯨꯗꯤ ꯌꯥꯈꯤꯔꯣꯏꯕ ꯀꯩꯒꯤꯅꯣ ꯌꯨ ꯅꯤꯗ ꯁꯝ ꯃꯣꯔ ꯄ꯭ꯔꯦꯛꯇꯤꯁ
ꯐꯨꯠꯕꯣꯜ ꯁꯥꯟꯅꯕꯗꯨꯕꯨ ꯅꯣꯡꯃꯇꯪꯗ ꯌꯥꯒꯗ꯭ꯔꯣ? ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯔ ꯁ꯭ꯀꯤꯜꯗꯩ ꯀꯩꯗꯩ ꯀꯥꯗꯒꯤ ꯍꯩꯒꯠꯂꯛꯈꯤꯅꯤ, ꯑꯗꯣꯝꯗ ꯆꯦꯟꯕ, ꯑꯗꯣꯝꯗ ꯋꯤꯡꯁ, ꯂꯦꯐ ꯔꯥꯏꯠ, ꯁ꯭ꯇ꯭ꯔꯥꯏꯀꯔ, ꯕꯦꯛ ꯃꯌꯥꯝ ꯂꯩꯗꯅ. ꯑꯗꯨꯁꯨ ꯑꯩ ꯍꯥꯏꯔꯛꯀꯦ, ꯔꯤꯗꯔ ꯉꯥꯛꯇꯪ ꯉꯥꯏꯕꯤꯀꯣ. ꯋꯦꯕꯁꯥꯏꯠ ꯍꯥꯟꯅ ꯒ꯭ꯌꯥꯟ ꯇꯥꯕꯤꯔꯕ? ꯁꯤꯗꯩ ꯍꯧꯔꯛꯇꯣꯏꯅꯤ, ꯇꯞ ꯇꯞ ꯍꯧꯔꯛꯇꯣꯏꯅꯤ. ꯑꯣꯀꯦ, ꯄꯦꯖ ꯅꯦꯚꯤꯒꯦꯇꯔ ꯃꯇꯥꯡꯁꯤ ꯈꯤꯇꯪ ꯍꯥꯏꯕꯤꯔꯝꯃꯣ. ꯑꯣꯀꯦ, ꯒ꯭ꯔꯦꯛꯁꯟ ꯍꯧꯔꯣ ꯅꯪ ꯑꯃꯨꯛ ꯄꯥꯔꯣ. ꯀꯟꯇꯤꯅ꯭ꯌꯨ. ꯄꯦꯖ ꯅꯦꯚꯤꯒꯦꯇꯔꯒꯤ ꯃꯇꯥꯡꯗꯀꯣ, ꯅꯦꯚꯤꯒꯦꯁꯟ ꯃꯇꯥꯡꯁꯦ ꯈꯤꯇꯪ ꯍꯥꯏꯕꯤꯔꯝꯃꯣ. ꯄꯦꯖ ꯅꯦꯚꯤꯒꯦꯁꯟ ꯍꯥꯏꯗꯤ ꯀꯩꯝꯇ ꯅꯠꯇꯦꯗ, ꯑꯩꯈꯣꯏꯒꯤ ꯋꯦꯕꯁꯥꯏꯠꯁꯤꯗ ꯆꯪꯉꯛꯄ ꯃꯤꯈꯩꯁꯦ ꯌꯥꯝ ꯂꯥꯏꯅ ꯄꯦꯖ, ꯍꯣꯝ, ꯑꯕꯥꯎꯠ, ꯑꯗꯩ ꯁꯔꯚꯤꯁꯦꯁ, ꯀꯟꯇꯦꯛ ꯑꯁ, ꯑꯩꯈꯣꯏꯒꯤ ꯋꯦꯕ ꯄꯦꯖ ꯃꯌꯥꯝꯁꯦ ꯌꯥꯝ ꯂꯥꯏꯅ ꯅꯝꯃꯒ ꯗꯥꯏꯔꯦꯛ ꯆꯪ ꯌꯥꯕꯗꯣ, ꯑꯗꯨꯒꯤ ꯀꯩꯅꯣꯗꯨꯅꯦꯕ. ꯑꯗꯣ ꯃꯥꯒꯤ ꯃꯦꯅ꯭ꯌꯨꯁꯦ ꯑꯩꯈꯣꯏꯅ ꯀ꯭ꯔꯤꯌꯦꯠ ꯇꯧꯈ꯭ꯔꯦꯗꯅ, ꯀꯥꯏ ꯆꯠꯈ꯭ꯔꯦ? ꯃꯦꯅ꯭ꯌꯨꯁꯦ ꯀ꯭ꯔꯤꯌꯦꯠ ꯇꯧꯒꯦ ꯍꯥꯏ ꯇꯥꯔꯒꯗꯤ ꯑꯦꯄꯤꯌꯔꯦꯟꯁꯇ ꯆꯪꯉꯒ ꯁꯤꯗ ꯃꯦꯅ꯭ꯌꯨ ꯑꯅꯤ ꯍꯥꯏꯁꯦ, ꯃꯦꯅ꯭ꯌꯨꯁꯗ ꯆꯪꯕꯤꯔꯅꯤ. ꯑꯗꯨꯒ ꯃꯦꯅ꯭ꯌꯨꯁꯤꯗꯤ ꯄꯦꯖꯀꯤ ꯃꯊꯪꯒꯤ ꯁ꯭ꯇꯦꯞꯇꯅꯤꯀꯣ. ꯄꯦꯖ ꯍꯥꯟꯅ ꯁꯦꯝꯕꯤꯔꯅꯤꯀꯣ, ꯍꯣꯝ, ꯑꯕꯥꯎꯠ, ꯑꯗꯩ ꯁꯔꯚꯤꯁ, ꯀꯟꯇꯦꯛ. ꯑꯗꯨꯒ ꯃꯦꯟ ꯃꯦꯅ꯭ꯌꯨꯁꯦ ꯁꯨꯃꯥꯏꯅ ꯁꯦꯝꯃꯅꯤ, ꯁꯣꯝꯗ ꯍꯥꯞꯆꯤꯜꯂꯅꯤ, ꯃꯅꯨꯡꯗ ꯍꯥꯞꯆꯤꯟꯒꯦꯁꯨ ꯌꯥꯔꯦ, ꯁꯕ ꯑꯥꯏꯇꯦꯝ ꯑꯣꯏꯅ. ꯃꯦꯅ꯭ꯌꯨꯁꯦ ꯍꯥꯞꯆꯤꯜꯂꯕ ꯃꯇꯨꯡꯗ ꯍꯦꯗꯔ ꯐꯨꯇꯔꯗ ꯃꯦꯅ꯭ꯌꯨꯁꯦ ꯑꯃꯨꯛ ꯍꯥꯞꯆꯤꯜꯂꯛꯇꯣꯏꯅꯦꯕ. ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯅꯦꯚꯤꯒꯦꯠ ꯇꯧꯕꯗꯣ ꯂꯥꯏꯔꯦꯗꯅ. ꯑꯗꯨꯅ ꯍꯦꯗꯔꯒꯤ ꯑꯩꯈꯣই ꯀꯩꯅꯣ ꯍꯥꯞꯈ꯭ꯔꯦꯀꯣ, ꯃꯦꯅ꯭ꯌꯨ ꯍꯥꯞꯈ꯭ꯔꯕꯅꯤꯅ ꯍꯣꯝꯗ ꯂꯥꯁ. ꯍꯣꯝꯗꯤ ꯀꯩꯅꯣ ꯕꯦꯔꯥ ꯀꯥꯏ. ꯑꯩꯈꯣই ꯐꯨꯇꯔꯒꯤ ꯃꯦꯅꯨ ꯑꯃꯨꯛ ꯍꯥꯞꯄꯁꯦꯕꯀꯣ. ꯍꯧꯖꯤꯛ ꯐꯨꯇꯔꯒꯤ ꯍꯥꯞꯀꯦ ꯍꯥꯏ ꯇꯥꯔꯗꯤ ꯑꯃꯨꯛ ꯉꯁꯥꯏ ꯆꯞ ꯃꯥꯟꯅꯅ ꯇꯧꯈꯤꯕꯗꯣ ꯑꯗꯨꯃꯥꯏꯅ ꯏꯗꯤꯠ ꯑꯦꯂꯤꯃꯦꯟꯇꯔꯁꯦ ꯅꯝꯗꯕꯤꯗ, ꯅꯝꯃꯒꯅ ꯁꯤꯗ ꯀ꯭ꯂꯤꯛ ꯇꯧꯔꯒꯅ ꯃꯥꯒꯤ ꯑꯕꯥꯎꯠ ꯑꯁ ꯄꯦꯖꯁꯤꯒꯤꯏꯗꯤꯇꯔꯗ ꯑꯣꯏꯅ ꯂꯥꯛꯇꯣꯏꯅꯦꯕ. ꯑꯗꯨꯅ ꯍꯣቨꯔ ꯇꯧꯔꯒꯀꯣ, ꯁꯤ ꯐꯨꯇꯔ ꯍꯥꯏꯁꯦ ꯁꯤꯗ ꯅꯝꯕꯤꯔꯅꯤꯕ. ꯑꯗꯨꯒ ꯑꯦꯂꯤꯃꯦꯟꯇꯔ ꯂꯣꯗ ꯇꯧꯔꯅꯤ. ꯐꯨꯇꯔ ꯊꯣꯛꯂꯛꯑꯦꯀꯣ. ꯃꯦꯟꯁꯀꯦꯠ, ꯑꯗꯩ ꯁꯣꯁꯤꯌꯦꯜ ꯃೀडिꯌꯥ ꯑꯥꯏꯀꯣꯟꯁ ꯃꯌꯥꯝ ꯌꯥꯎꯔꯦ. ꯑꯗꯨꯒ ꯃꯦꯅ꯭ꯌꯨꯁꯦ ꯍꯥꯞꯀꯦ ꯍꯥꯏ ꯇꯥꯔꯗꯤ ꯑꯩꯈꯣꯏꯒꯤ ꯁꯣꯝ ꯅꯥꯀꯟꯒꯤ ꯑꯦꯂꯤꯃꯦꯟꯇꯔꯒꯤ ꯋꯤꯖꯦꯠꯁ ꯃꯌꯥꯝ ꯌꯥꯎꯕꯁꯦ ꯁꯤꯗꯒꯤ ꯁꯔꯆ ꯇꯧꯕꯤꯔꯅꯦꯕ, ꯃꯦꯅ꯭ꯌꯨ ꯑꯅ. ꯑꯣꯞꯁꯟꯁꯤꯗ 1, 2, 3, 4, ꯁꯤ ꯃꯔꯤꯁꯦ ꯑꯗꯨꯝ ꯌꯥꯏ. ꯁꯥꯏꯠ ꯃꯦꯞꯁꯨ ꯑꯗꯨꯝ ꯌꯥꯏ. ꯋꯥꯔꯗꯄ꯭ꯔꯦꯁ ꯃꯦꯅ꯭ꯌꯨꯁꯦ ꯍꯥꯟꯅ ꯌꯦꯡꯉꯁꯤꯀꯣ. ꯁꯤꯁꯦ ꯀꯩꯅꯣꯗ ꯍꯥꯞꯄꯁꯦ, ꯁꯤꯒꯤ ꯃꯔꯛꯁꯤꯗ ꯃꯦꯅ꯭ꯌꯨ ꯑꯃ ꯊꯤꯔꯅꯤ. ꯑꯗꯨꯒ ꯋꯥꯔꯗꯄ꯭ꯔꯦꯁ ꯃꯦꯅ꯭ꯌꯨꯁꯦ ꯗ꯭ꯔꯦꯛ ꯇꯧꯕꯤꯔꯒ ꯁꯤꯗ ꯍꯥꯞꯆꯟꯈ꯭ꯔꯅꯤ. ꯑꯗꯨꯒ ꯁꯤꯒꯤꯁꯤꯗ ꯀꯛꯊꯠꯈ꯭ꯔꯒꯦ. ꯁꯤꯕꯨ ꯂꯤꯡꯛꯁꯤꯁꯨ ꯀꯛꯊꯠꯈ꯭ꯔꯒꯦ. ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯊꯝꯃꯁꯤ. ꯑꯗꯨꯒ ꯑꯞꯗꯦꯠ ꯇꯧꯁꯟꯕꯤꯔꯅꯤ. ꯑꯗꯨꯗꯒꯤ ꯉꯁꯥꯏꯒꯤ ꯄꯦꯖꯇꯨꯗꯒꯤ ꯄ꯭ꯔꯤꯚ꯭ꯌꯨꯗ ꯂꯥꯛꯑꯁꯦꯕ. ꯑꯩꯈꯣꯏ ꯃꯊꯛ ꯀꯩꯅꯣꯗꯁꯨ ꯌꯥꯎꯔꯦꯀꯣ, ꯃꯦꯅ꯭ꯌꯨꯁꯦ ꯁꯤꯗꯁꯨ ꯌꯥꯎꯔꯦ. ꯑꯗꯨꯗꯒꯤ ꯃꯈꯥꯗꯁꯨ ꯖꯨꯝꯒꯤꯁꯤꯅ ꯎꯗ꯭ꯔꯦ. ꯔꯤꯂꯣꯗ ꯑꯃ ꯇꯧꯒꯦ. ꯐꯨꯇꯔꯒꯤ ꯏꯗꯤꯠ ꯇꯧꯕꯗꯣ ꯑꯗꯨꯗꯣ ꯑꯩꯈꯣꯏꯅ ꯄꯦꯖꯇꯒꯤ ꯑꯗꯨꯝ ꯗꯥꯏꯔꯦꯛ ꯆꯪꯉꯁꯨ ꯌꯥꯏꯀꯣ. ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯐꯨꯇꯔꯒꯤ ꯃꯄꯥ ꯆꯤꯡꯊꯕꯤꯔꯛꯑꯒ ꯏꯗꯤꯠ ꯄꯣꯁꯇꯅ ꯁꯨꯃꯥꯏꯅ ꯊꯣꯛꯂꯛꯀꯅꯤꯕ. ꯁꯤꯗꯩ ꯇꯧꯔꯒ ꯑꯗꯨꯝ ꯆꯪꯉꯁꯨ ꯌꯥꯏ. ꯑꯜꯇꯔꯅꯦꯇꯤꯞ ꯑꯃꯅꯦ ꯁꯤꯅ. ꯁꯤꯗꯗꯤ ꯍꯥꯞꯈ꯭ꯔꯦ. ꯃꯥꯒꯤ
ꯂꯣꯠꯄ꯭ꯔ ꯀꯩꯅꯣꯝ ꯇꯧꯔꯝꯗꯧ ꯃꯥꯜꯂꯦ ꯍꯧꯖꯤꯛ ꯊꯣꯛꯂꯛꯑꯦꯀꯣ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯨꯝ ꯍꯦꯗꯔ ꯐꯨꯇꯔꯗ ꯃꯦꯅꯨ ꯍꯥꯞꯄꯁꯤꯃ ꯃꯔꯨꯅꯦ ꯍꯣꯝ ꯑꯕꯥꯎꯠ ꯑꯁ ꯑꯗꯩ ꯄꯦꯖ ꯃꯌꯥꯝ ꯅꯦꯚꯤꯒꯦꯠ ꯇꯧꯅ ꯌꯥꯅꯕ Okay, ꯆꯠ ꯌꯥꯔꯦ so listen, I amtang ꯑꯥ ko. ꯍꯣꯏ Okay, everyone, let's do some power. Saidi mayam se amta unadre website sabada mayam se ngaw ju owner mayam ju tar mayam video amta on to biro I minute 20 kitang lawjage aduga I'll give you something. Okay, gasanang screen dom ta share to bam tila piro atang. Okay. Mayam video amta on to biro mayam hoje power 20 minutes amtang to se. Let's get some energy. Okay. mayam se website tak pude kitang boring chu male ein sum uda. Chui chu de. As comment da dum thada biro mayam boring chui natraga chu de. Okay, chu de sir. Hajan mari to gunu seng adum hayu. I'm a human. Nang sumiyoy bani khangi bai so. Okay. Chu de. Okay. So, aina hajaning budi sinida. Aina huzik 6 steps ta ido. Adu karigidamagta ta ino hai matamda noina hana lure haidi kanagumba ama sukang khangzadaba amdadi website che kamaina sadoino haibado haidi mawondadi am luba am thoni natra computer su leitagum to internet su leitagum to kana hoi kharamnadi hairamgani ko kharamnadi am advance hoina hairamgani adubu aina ngasi consider jidi as a beginner ama oina kamain toroga website che 6 steps da sadoino hedo adugi concept ne bain tai che ado mayam loyam dai sida video se amtang on to bio amtang yengjage khoi community gi mayam se yaragadi thank you very much Grayson Khumukcham Ganesor Dorendro ko Saik adagi Nandakumar Arun Kumar Bikram Bisal adagi Fairujam Sobasandra Tensubam open chayam tai adagi Josila Thokchom Athokpam Herojit ainga Instagram na thana do male aina khanna chumra okay nice adagi Priyojit Meitei Nikesh Nongthobam adagi Bisorjit Oinam adi Binoy Kuman ko Banisori adagi Muhammad Saros something guys yaragadi amtang world amta akhoi kano sisu YouTube ta akhoi community sisu world da share talk seba one day we will share the success story huji akhoi tammi dana akhoi huji we are on the mission we're learning today I think asi advance work de adu talk de I will support you to get the results ko aduna as my good student ado aina haibse tajaragadi myam video amtang on tawbiro aduga ai some of the nuggets ai thadarke okay all right ngasi aina huzik takriba home dagi about dagi services dagi contact dagi adu hairaba matungda ko editing gi portion khar la e website ke ko adugi editing dudi practice sangi aina pidu noida aina haibado mai poro ko framework to pi ga habane khangdena plup chapmina seba that's the mentality adu legedawni aduga the most important thing as an entrepreneur si majo ai phasana kariguma ma business owner boro entrepreneurs boro si jima khango everything nang haitersu yai nang loi hailer di kamaya doino kam business to dino sales su nang to editing su nang to adagi video editing su nang to content su nang na sem adagi kari website su nang na sa adagi funnel su nang sa traffic generation su nang na to horakpadadi you have to understand the strategy hana gyan targadi kari tawdino do loi khang ani ba mamang dai na hajagibdo if you are a special contractor ko contractor gi mathok se kaino mai yum sabiba ko
ꯑꯗꯨ ꯃꯥꯅ ꯖꯨꯒꯥꯂꯤ ꯑꯣꯏꯒꯗꯧ ꯃꯤꯁꯇ꯭ꯔꯤ ꯑꯣꯏꯒꯗꯧ ꯅꯠꯇꯦꯕ ꯑꯩ ꯃꯤꯗꯣ ꯍꯥꯏꯌꯔ ꯇꯧꯗꯣꯏꯅꯦꯕ ꯑꯗꯨꯒ ꯌꯨꯝ ꯁꯥꯔꯛꯇꯣꯏꯅꯦꯕ ꯇꯥꯏꯜꯁ ꯇꯧꯕ ꯃꯤꯒꯤꯅ ꯇꯥꯏꯜꯁꯀꯤ ꯃꯣꯗꯨꯂꯔ ꯀꯤꯠꯆꯟꯅ ꯃꯣꯗꯨꯂꯔ ꯀꯤꯠꯆꯟꯒꯤ ꯀꯣ ꯔꯪ ꯇꯩꯕ ꯃꯤꯅ ꯔꯪ ꯇꯩꯕ ꯃꯤꯒꯤ ꯁ꯭ꯄꯦꯁꯦꯜ ꯀꯟꯇ꯭ꯔꯦꯛꯇꯔꯗꯨ ꯃꯤ ꯍꯥꯏꯌꯔ ꯇꯧꯔꯅꯤ ꯄꯩꯁꯥ ꯊꯤꯔꯅꯤ ꯂꯥꯁꯇꯗꯤ ꯀꯩꯗꯧꯔꯦ ꯁ꯭ꯄꯦꯁꯦꯜ ꯀꯟꯇ꯭ꯔꯦꯛꯇꯔꯅ ꯀ꯭ꯔꯦꯗꯤꯠ ꯑꯣꯏ ꯂꯧꯔꯅꯤ ꯔꯤꯖꯜꯗꯣ ꯑꯗꯨꯅ ꯑꯩ ꯉꯁꯥꯏ ꯍꯧꯔꯛꯄꯗ ꯍꯥꯏꯕꯗꯣ ꯀꯔꯤꯒꯨꯝꯕ ꯄꯣꯠ ꯑꯃ ꯇꯧꯅꯤꯡ ꯇꯥꯔꯒꯗꯤ ꯅꯪꯒꯤ ꯚꯤꯖꯟꯗꯣ ꯁꯦꯡꯅ ꯎꯕ ꯑꯃ ꯇꯝꯃꯣꯕ ꯑꯗꯨ ꯍꯩꯈꯤ ꯇꯥꯔꯒꯗꯤ ꯑꯁ ꯑꯩꯗꯤ how to design how to edit ꯑꯗꯨꯗ ꯈꯟ ꯂꯩꯔꯒꯗꯤ ꯅꯪ ꯕꯤꯖꯤꯅꯦꯁ ꯇꯧꯕ ꯉꯝꯃꯔꯣꯏ ꯍꯩꯇ꯭ꯔꯦꯅ ꯑꯍꯩꯕ ꯃꯤ ꯑꯃ ꯊꯤꯌꯣꯕ ꯑꯩꯁꯨ ꯑꯩꯒꯤ ꯋꯥꯔꯤꯗ ꯑꯩꯗꯤ ꯁꯨꯃꯥꯏꯅ ꯇꯧꯈꯤꯕꯀꯣ ꯑꯩꯅ ꯍꯩꯔꯣꯏꯗꯕ ꯀꯣ ꯑꯩꯅ ꯍꯩꯖꯕ ꯄꯣꯠꯇꯨꯗ ꯑꯩ ꯐꯖꯅ ꯇꯥꯔꯛꯀꯅꯤꯕ ꯑꯩꯅ ꯍꯩꯇꯕ ꯄꯣꯠꯇꯗꯤ ꯀꯅꯥꯒꯨꯝꯕ ꯑꯃ ꯑꯦꯛꯁꯄꯔꯠ ꯑꯃ ꯑꯩ ꯍꯥꯏꯌꯔ ꯇꯧꯅꯤꯕ ꯑꯗꯨꯏꯗꯨꯗ ꯇꯦꯛꯇꯤꯁꯇ ꯈ꯭ꯋꯥꯏꯗꯒꯤ ꯍꯩꯕ ꯅꯨꯄꯥꯗꯣ ꯑꯗꯨ ꯍꯥꯏꯌꯔ ꯇꯧꯔꯀꯥꯟꯗ ꯑꯩ ꯔꯤꯖꯜꯗꯣ ꯑꯩꯅ ꯐꯪꯉꯤꯕ ꯔꯤꯖꯜꯗꯣ ꯃꯥ ꯇꯧꯍꯟꯒꯅꯤꯕ ꯇꯧꯍꯜꯂꯒ ꯐꯪꯕ ꯀ꯭ꯔꯦꯗꯤꯠꯇꯨꯗꯤ ꯑꯩ ꯑꯗꯨꯝ ꯂꯧꯔꯅꯤꯗꯅ ꯉꯁꯥꯏꯒꯤ ꯃꯥꯒꯤ how to do it ꯑꯗꯒꯤ how to design how to edit ꯂꯩꯗꯅ ꯍꯧꯔꯛꯄꯗꯗꯤ ꯈꯔꯗꯤ ꯂꯣꯏ ꯈꯪꯖꯜꯂꯣ ꯕꯦꯁꯤꯛꯇꯤ ꯈꯪꯉꯣ ꯑꯗꯨꯒ ꯅꯁꯥꯒꯤ ꯍꯩꯖꯕ ꯖꯒꯥ ꯑꯃ ꯂꯩꯔꯝꯒꯅꯤꯕ ꯑꯗꯨꯗꯅꯦꯕ ꯅꯪꯅ ꯅꯩꯗꯣꯏꯁꯦ ꯑꯗꯨꯒ everything ꯃꯥꯁꯇꯔ ꯇꯧꯅꯤꯗꯨꯗꯤ ꯇꯧꯕꯤꯔꯣꯅꯨ ꯉꯁꯤꯗꯒꯤ ꯑꯗꯨꯃ ꯑꯣꯏꯔꯣꯏ I'm telling you ꯑꯗꯨꯗꯤ ꯕꯤꯖꯤꯅꯦꯁ ꯅꯠꯇꯦ ꯑꯗꯨꯗꯤ ꯅꯤꯡꯁꯤꯡꯕꯤꯌꯣ ꯑꯉꯥꯡ ꯑꯣꯏꯔꯤꯀꯥꯟꯗ ꯑꯩꯈꯣꯏ ꯂꯥꯏꯔꯤꯛ ꯇꯝꯃꯛꯄꯗꯣ ꯁꯕꯖꯦꯛ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯇꯝꯗ꯭ꯔꯅꯦ ꯐꯤꯖꯤꯛꯁ ꯖꯤꯑꯣꯒ꯭ꯔꯥꯐꯤ ꯍꯤꯁꯇ꯭ꯔꯤ ꯁꯤꯚꯤꯛꯁ ꯑꯗꯒꯤ ꯁꯣꯁꯤꯌꯦꯜ ꯁꯥꯏꯟꯁ ꯍꯣꯝ ꯁꯥꯏꯟꯁ ꯑꯗꯒꯤ ꯅꯝꯐꯨ ꯁꯥꯐꯨꯗ ꯇꯧꯔꯛꯄꯗꯣ ꯑꯗꯨꯃꯥꯏꯅ ꯕꯤꯖꯤꯅꯦꯁꯇꯗꯤ ꯌꯥꯔꯔꯣꯏ So you have to master ꯅꯪꯅ ꯄꯥꯝꯖꯔꯤꯕ ꯁ꯭ꯀꯤꯜꯗꯣ ꯑꯗꯨꯗ ꯐꯣꯀꯁ ꯇꯧꯁꯦ ꯑꯃꯁꯨ ꯂꯥꯝꯖꯟ ꯑꯗꯨꯗꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯗꯤ ꯌꯥꯔꯔꯣꯏ ꯑꯗꯨꯅ ꯅꯤꯁ ꯈꯟꯕ ꯃꯇꯝꯗ ꯅꯍꯥꯟ ꯑꯩꯅ 3 core of market desire ꯇꯥꯛꯆꯈꯤꯕꯗꯣ ꯍꯦꯜꯊꯅꯦ ꯋꯦꯜꯊꯅꯦ ꯔꯤꯂꯦꯁꯟꯁꯤꯞꯅꯦ ꯀꯣ ꯁꯤꯒꯤ ꯑꯍꯨꯝꯁꯤꯗꯒꯤ ꯃꯥꯔꯀꯦꯠꯇꯣ ꯊꯨꯒꯥꯏꯔꯛꯑꯣꯕ ꯅꯣꯏ ꯑꯄꯥꯝꯕꯗꯣ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯁꯦ ꯄꯩꯁꯥ ꯇꯥꯟꯕ ꯄꯥꯝꯃꯦꯕ ꯑꯗꯨꯗꯤ ꯀꯥꯏꯗ ꯆꯟꯒꯅꯤ ꯋꯦꯜꯊꯇ ꯆꯜꯂꯛꯇꯣꯏꯅꯦꯕ ꯋꯦꯜꯊꯇꯨꯒꯤ ꯃꯅꯨꯡꯗꯨꯗ ꯀꯔꯤ ꯂꯩꯒꯦ ꯗꯃꯥ ꯑꯃ ꯂꯩ ꯅꯍꯥꯟꯒꯤ ꯕ꯭ꯂꯨ ꯄ꯭ꯔꯤꯟ ꯀꯝꯃ꯭ꯌꯨꯅꯤꯇꯤꯗ ꯌꯥꯎꯔꯗꯤ ꯂꯣꯏ ꯈꯪꯉꯝꯃꯅꯤ ꯑꯩꯅ ꯕ꯭ꯂꯨ ꯄ꯭ꯔꯤꯟ ꯄꯤꯕꯗꯣ ꯁꯦꯜꯁ ꯍꯥꯏꯁꯤꯗ ꯀꯌꯥꯝ ꯂꯩ ꯌꯥꯝ ꯊꯤꯅ ꯂꯩꯈ꯭ꯔꯦ ꯄꯩꯁా ꯇꯥꯟꯕ ꯍꯥꯏꯁꯦ ꯌꯦꯡꯉꯣ ꯁ꯭ꯀꯨꯜ ꯀꯣꯂꯦꯖꯁꯤꯁꯨ ꯄꯩꯁꯥ ꯇꯥꯜꯂꯤꯅꯦꯕ ꯑꯦꯠ ꯗ ꯑꯦꯟ ꯑꯣꯐ ꯗ ꯗꯦ ꯃꯣꯏ ꯀꯩꯗꯧꯗꯣꯏꯅꯣ ꯁ꯭ꯀꯨꯜ ꯂꯤꯡꯉꯤꯕ ꯌꯨꯅꯤꯚꯔꯁꯤꯇꯤ ꯂꯤꯡꯉꯤꯕ ꯕꯤꯖꯤꯅꯦꯁꯅꯤ ꯂꯥꯏꯔꯤꯛꯄꯨꯗꯤ ꯇꯥꯛꯏ ꯀꯣ ꯇꯥꯛꯑꯒꯁꯨ ꯑꯉꯥꯡ ꯀꯅꯥꯝꯇ ꯇꯝꯕꯤꯗ꯭ꯔꯒꯗꯤ ꯃꯣꯏ ꯕꯤꯖꯤꯅꯦꯁꯇꯣ ꯍꯤꯡꯈꯤꯗ꯭ꯔꯥ ꯍꯤꯡꯉꯔꯣꯏ ꯋꯦꯜꯊꯇ ꯆꯜꯂꯤꯅꯦꯕ ꯃꯣꯏꯁꯨ ꯃꯤꯡꯒꯤ ꯑꯣꯏꯅ ꯏꯖꯨꯀꯦꯁꯟ ꯍꯥꯏꯕ ꯋꯥꯅꯦꯕ ꯑꯗꯨ ꯋꯦꯜ ꯏꯟꯗꯁꯇ꯭ꯔꯤꯅꯦꯕ ꯑꯗꯨꯁꯨ ꯑꯗꯒꯤ ꯀꯩꯅꯣꯗꯁꯨ ꯌꯦꯡꯉꯣ ꯑꯩꯈꯣꯏꯒꯤ ꯍꯦꯜꯠꯇꯁꯨ ꯌꯦꯡꯉꯣꯕ ꯍꯧꯖꯤꯛ ꯖꯤꯝꯒ ꯊꯣꯛꯂꯛꯏꯕ ꯑꯗꯒꯤ ꯗꯥꯏꯇꯦꯁꯤꯌꯟꯒ ꯊꯣꯛꯂꯛꯏꯕ ꯗꯥꯏꯠꯀꯤ ꯀꯣर्स ꯑꯗꯨꯒꯤ ꯀꯣर्स ꯑꯗꯒꯤ ꯌꯣꯒꯥꯒꯤ ꯀꯣर्स ꯃꯌꯥꯝ ꯂꯩꯇ꯭ꯔꯥ ꯃꯣꯏꯁꯨ ꯀꯩꯅꯣꯗ ꯂꯩꯔꯤꯅꯦꯕ ꯑꯩꯈꯣꯏꯒꯤ ꯍꯦꯜꯠꯁꯤꯗ ꯑꯗꯣ ꯑꯩꯅ ꯍꯥꯏꯕꯗꯤ ꯋꯥꯔꯜꯗ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯆꯞ ꯃꯥꯟꯅꯅ ꯊꯣꯛꯂꯛꯀꯅꯣꯕ ꯈꯤꯇꯪ ꯃꯤꯉꯣꯟꯗꯨꯗꯩ ꯇꯛ ꯂꯩꯕ ꯇꯝꯃꯣꯕ ꯃꯤꯅ ꯇꯧꯅꯩꯅ ꯄꯪꯇꯧ ꯇꯧꯔꯒꯗꯤ ꯑꯩꯈꯣꯏ ꯃꯁꯦꯟ ꯑꯗꯨꯝ ꯊꯦꯡꯒꯥꯏꯅ ꯂꯩꯔꯅꯤꯕ ꯑꯗꯩ ꯑꯩꯈꯣꯏꯗꯩꯁꯨ ꯍꯦꯟꯅ ꯐꯥꯎꯕ ꯕ꯭ꯔꯦꯟ ꯃꯌꯥꯝ ꯂꯩꯁꯤꯗꯤ ꯂꯩꯇ꯭ꯔꯣ ꯃꯣꯏꯒ ꯀꯝꯄꯤꯠ ꯇꯧ ꯂꯩ ꯇꯥꯔꯒꯗꯤ ꯑꯣꯀꯦ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯖꯕꯗꯤ ꯃꯌꯥꯝ ꯍꯧꯖꯤꯛꯄꯨꯗꯤ ꯋꯦꯕꯁꯥꯏꯠꯀꯤ ꯉꯁꯤꯒꯤ ꯀ꯭ꯂꯥꯁꯁꯦ ꯇꯧꯔꯦ ꯄ꯭ꯔꯦꯛꯇꯤꯁ ꯇꯧ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯍꯧꯖꯤꯛ ꯇꯥꯛꯂꯛꯏꯁꯤꯗꯤ ꯏꯠ ꯖꯁ 6 steps ꯃꯈꯥ ꯇꯥꯕꯗꯤ ꯏꯁꯥꯅ ꯄ꯭ꯔꯦꯛꯇꯤꯁ ꯄꯜꯂꯦꯗꯅ ꯃꯦꯁꯦꯖ ꯇꯧꯔꯣ ꯑꯩ ꯖꯨꯝ ꯀꯣꯜꯗꯅꯦ 30-40 minutes ꯀꯗꯥꯏꯗ ꯄꯜꯂꯤꯅꯣꯗꯣ ꯑꯩ ꯑꯃꯨꯛꯀ ꯇꯥꯛꯀꯦꯕ ꯑꯗꯨꯅ ꯑꯩꯗꯤ ꯄꯜꯂꯦ ꯑꯩꯗꯤ ꯃꯊꯥ ꯁꯥꯔꯦ ꯑꯩꯉꯣꯟꯗ ꯑꯩꯅ ꯊꯦꯡꯅꯖꯔꯛꯈꯤꯕ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯩꯅ ꯋꯥꯈꯤꯕ ꯃꯌꯥꯝꯗꯣ ꯑꯩꯒꯤ ꯏꯔꯩꯆꯥ ꯑꯩꯒꯤ ꯃꯅꯤꯄꯨꯔꯒꯤ ꯍꯧꯒꯠꯂꯛꯏꯕ ꯌꯨꯠꯁ ꯃꯌꯥꯝꯁꯤꯗꯗꯤꯅꯦ ꯄꯜꯍꯟꯅꯤꯡꯗꯦꯕ ꯐꯪꯐꯝ ꯂꯩꯔꯛꯇꯗꯅ ꯃꯊꯥ ꯁꯥꯈꯤꯕꯗꯣ ꯑꯗꯩ ꯕꯤꯖꯤꯅꯦꯁ ꯑꯣꯅꯔ ꯃꯇꯝꯗꯨꯗꯗꯤ ꯌꯥꯝꯅ ꯃꯦꯁꯦꯖꯁꯨ ꯍꯟꯕꯤꯔꯛꯇꯦ ꯑꯗꯒꯤ ꯂꯩꯗꯅ ꯌꯦꯡꯉꯣ ꯅꯣꯏ ꯀꯝꯄꯅꯤ ꯑꯃꯗ ꯍꯧꯖꯤꯛ ꯑꯣꯅꯔ ꯑꯃ ꯔꯤꯆ ꯑꯥꯎꯠ ꯇꯧ ꯍꯜꯂꯣꯏ ꯀꯝꯄꯅꯤ ꯃꯆꯥ ꯑꯣꯏꯔꯒꯗꯤ ꯍꯜꯂꯛꯀꯅꯤ ꯀꯝꯄꯅꯤ ꯃꯤ 50-60 ꯂꯩꯕꯒꯤ ꯕꯤꯖꯤꯅꯦꯁ ꯑꯣꯅꯔꯗꯨꯗ ꯃꯦꯁꯦꯖ ꯊꯥꯖꯤꯜꯂꯨꯅꯦ ꯍꯜꯂꯛꯄꯒꯤ ꯀꯩꯅꯣꯗꯣ ꯃꯥꯒꯤ ꯔꯦꯠꯇꯣ ꯌꯥꯝ ꯅꯦꯝꯗ꯭ꯔꯣ ꯑꯗꯣ ꯑꯩꯅ ꯋꯥꯈꯤꯕ ꯃꯇꯝꯗꯨꯗ ꯍꯥꯏꯗꯤ ꯇꯥꯟꯅꯅꯤꯡꯗꯅ ꯑꯩꯒꯤ ꯏꯌꯥꯝꯕ ꯑꯣꯏꯔꯣ ꯏꯅꯥꯎ ꯑꯣꯏꯔꯣ ꯍꯪꯅꯤꯡꯉꯛꯑꯦꯕ ꯑꯩꯅ ꯈꯪꯉꯛꯇꯕ ꯃꯇꯝꯗ ꯁꯝꯇꯥꯏꯝꯁ ꯒꯤꯞ ꯑꯞ ꯇꯧꯅꯤꯡꯕꯐꯥꯎ ꯌꯥꯎꯔꯛꯑꯦꯕ ꯅꯣꯏꯁꯨ ꯌꯥꯎꯔꯝꯒꯅꯤ
result ka phangtam matamda bit ka teltro adi kana guma amadagi at least sometimes motivation macham tangoi ko motivation haraga mina pa angang tabdo nataba ai oina motivation di kedowe aigi imaga aigi babaga moidana moi proud oin mado this is what my motivation means lairiki adugi motivation aingonda changdeba aina ngamjawa ama aigi mama babada gift tawdo suddenly moina ga harawdo adugi mindset to leigi taragadi ko kanamtana nang convince ngamoi yam thi strong oibane aina su aigi babada gift taw matamda suddenly yam thina nungaijawa haitare adu noisu pokpiriba ima babaduda suddenly nangna ngamjawa amako haidi surprise tawsaloba nangna ga result tang phangaga ima aina nahandai honajarakpadugi mahine do last ta khangan seba adugi moment to di ko nang punsida kawroi duna motivation harga mayamna like ta aduna iba adana iba let's make our parents proud whatever you learn ngasi noina tamjariba skill set cha sijinnaraga ne ima baba proud ohen seba palledana ai adum ai nek ngamige aigi community sida noina message tarakpa question hangakpa ai halamgani yumda lakningena lao wari sanase si community sida aiga thengnagiba mi myam o ai yumda laamba mi myam yawi go aina hujikti ai ju thola abnina noina any khangak matam palakpa matam dane zoom call da sumaina ai 30 minutes koi community gi damakta ai sacrifice tawgeba noina palakpa timing yaw website to egera marketing do egera product yonba or product knowledge egera 3 core of market desire especially aigi community sida yawra isa sigi ja ai help tawninge aina satra kun khak semjagi matamda kunduna mi kyam change tawge do adu ai result do youtube ta share tawge kanaguma amabu inspire tawhunge aduga simju ma'am tabiyo 30 days ta paisa tanba numit kunni da paisa tanba hujik yam leidane adu da pangdagano aigi community da laadi long term khalo evergreen strategy khanbiyo aduga being on the pot yoninge na nasana lay oida pot tu yon gano business tawninga jo nangna tawningi ba nangi business ko nangi product aduda han ngao pamo aduga thadoro market ta tup keni business tawnaina mayamna oh aidi car yoninge ne ta car gi business tawsanba aidi yen ka ena yen ta kakpa mina yen loine ena yen hek loina ba migi matau sum tamle kamaya dino nasagi oba nangju creativity im khaloba if you really want to become as an entrepreneur or business small business oigera nangi kitang leidana isorna pitorokpa amal lerangani sida khalamgani kharamna as id marketing tamakte id business ki degree parkte id MBA tarokte guys kem darkar oide apawa scientist amata PhD logidabane you name it class 12 drop out ngatane adumbazu khara khangbiyoba aduga sida chatminase hai taragadi fazana 100% focus tawraga karigumba nangi product to adu manipur khata natebida worldwide ta thadok adu thadok na bo hona matam na khoi skill li tamda ya dedana adu skill do takjarage aduga nangi success story do manipur gi leibe mi am da so akhoina khonar ki ba akhoina hojik zoom daga tawdana youtube daga season mo moida inspire ho to neba ado are you guys ready for the next 90 days comment mayam drop to biro awesome yes thank you question number hange nangna ready or sa haidi aina hujitang harga ready oiraba nang tha amani le amu tokidoiraba simju hangbiyoba ko learning khata nataba learn khak tawbaidi adudi tawbiganoba learn su tawgodawni action ju tawgodawni ai ngasi kanoma haijage aina manipura tholopudane
I spend zero money. Hujik mayamna hujik aigi community daga laktana kotana toise. Ai pasa laigera aina hujik yongo ek yam important no bamjo haige. Mina tongne na hujik noi taramani go. Facebook advertising ga taramani, Instagram taramani, Google advertising taramani go. Ade khara advance ho mi na native ads ka tar display ads ka taramani. Tawjasano. Aduga aigi community sida aigi person amma yaroga ores. Okay. Ay lake binoy. Adugi so. So, sidagi sida 90 days se karingumba chatlaba matung da go. I don't care how much money you make it. But you will learn the skill set, the asset of the company that I can promise you. Karino hamatamda employee khatana taba company dugine asset oiba tamo. Nang any company myaw matamda customers proper haiba ngamba sales to ngamba haiba kanano pamu du sibo. Hida as marketing ge adugi adagi aduzu maru oi ko. Waidagi maru oi badi customer do any business amay nang customer proper hai taragadi adude henna naiba powerful amta hairone any skill amta. Car yon gera, chicken yon gera, khungup yon gera, adagi business macha macha tau gera, adagi koigi community trading ju am yaw daina. Nangna haizariba trading do crypto boero, stock market boero, market ta mi miyam am leram gani ba, tamzaning ba, adude interested oiba. Adu miyam do kamaina porkani, aining dro da. Shida akoina yam munna khangba yari se kaino aina nana haizarba pillar manga do. Number 1 the traffic generation. Kamain taroga customer porkani. Number 2 the list building. Kamain taroga customer me amdugi list sem gani. Third the kamain taroga customer me amduga communication, copywriting. Kamain igani. Kamain taroga communicate tarokani. Number 4 the conversion mastery. Sina sales ni. 5 the na tribe building. Aina tawiyo poto hengwai aigi world la changa kanda noi pulo uni oh swain tawi ko sidi pasa amta yawdo su yarmi ko asana wan ge ado mayam aina promise tawi ne Monday nimita training program online da tawni aduga in the history of Manipur kanam tana ngasi bukta you name it any business owner akoina puthorkadaba product Manipur da kanam tana tawe adunu ne ina haido opportunities anova ma puthokpa tamo ireibak Manipur sida mina business tong ne na tawbududi adudi improvement offer ko web new opportunities business anova ma lakpa matamna mayam akeli doni mobile example am pizage Nokia ha ma tholkpa matamda pamna dro black and white were so hujikti ke dawra mobile ama mo tholo akhoi je excited oideba kaygino da they're working on improvement iPhone deo iPhone gidi every year iPhone 14 iPhone 15 ko adudadi kitang iPhone 15 dadi my camera do kamain tawgin he iPhone 14 dadi kamain that's the difference aduna business hoge hai taragadi lairik I gera ko nangna laik I do Amazon da nangna hengwai marketing do matamda adugi lambi italake aduga laik I targa so mayamna ina pai daba film yorga iro aduga mayamda su huzikani podcast no thole makal channel ai pige comment torga bus tawdinona aduga Manipur da chawna jo hage we didn't spend even a single money on advertising aduna nasana paiba sigi kano se this little guy phone laptop ko internet aduga pot amalay adu ay mandi nimta hage sida akhoi community da yawa member khudima mobile lay na natro
laptop ti. Okay. And then adu har matungda nang huzik sir laptop ti laite. Then subam open rajit laptop se laitragadi adu gisu nang mobile ata tarokpadu di peloy. Chak sibu nang tengko tak tang sawa pelak pro. Yanab di nang sagi ni. Nangi business da requirement of the you have to invest yourself. Chak koi chak sa matam da plate taga cha kanda gyan ta na cha dro. Adu sab mani business ajo ado yaragadi laptop ti lebiyo. Natraga ahongba ama desktop ama yumda thabuk tawbagi editing tawrkma matam da phone ding ata yar oiba. Adagi paningba tamningba yarokani adagi hangwai nang screen ga share tawningba matam da phone dagi di ngata yaroi aduna yaragadi laptop ko adagi mobile phone internet aduga artificial intelligence paisa lejadaba akhoi si marija sinaseba aina artificial intelligence kai gino ham tam hujik matam da AI matam ne ai laik haitrazu imanaba laik haiba ma inakta leiri haraga ai thabak tawtune any topic ai khudak ta long 10 second da kap thorok ke ba AI kana kana sinai khoi marksida kut am ta thangan pirom te jage. Okay, very good AI atupadi AI am ta sinada bro. Okay, Oriton ngai khoko nang rest of the ui. Okay, ado ma'am fare aduga ai ma'am da training free the training am pige ma'am ya bro ya na tro. Okay, nan am hangai dana as ai di pasa laite adugi laite adagi laite. I'll give you 7 days training. Si 7 days da noi hana mamang da noi na tamamba course ki korangi adagi atopdai tamba kem kaide nang beginners hoigera intermediate hoigera advanced hoigera starting from February 1st. February 1st se kai numit age me am calendar da check to biro. Kai tai Thursday. Sagunjan numit tai ko. Thursday. Thursday, yes. Thursday da ye horoga aina sagunjan khanjai se kai no ham tam da si lai khuramba numit adum oigali ko khoi maitai gi di ai lai ju dum khar ningjai ko ai lai dum ningi aduna mayam su phaba ai gi su phaba amma gi su phaba aina khanjaraga ai gi iri cha mayam sida hujikan gi naha mayam na pangda dana scam to bi kre adu to gre ada to gre mingon gi course saluga ai di pangda re ai message mayam ui comment da thabire ai ko si imta kanbiyo adu to biyo ai noi mayam da knowledge am pizage si sinaro matung de gidi moina phanyam kadaram tawju nang sugjang sangaro timing di ani tawuni ayukta pama migi ayukta starting from 10 to 12 every day I live the tholokani I there a recording tawdana khotana adugi vibes today pam deba live the direct to direct I live the takchage starting from February 1st pung tara degina pung baro boma first class second class numidangi pung taretegi horoga pung mapandama adu ani juda myam choose tawbiro 9 day hobudi yaroi 9 day di am thenge aduga sigi timing sida pung tara day hobama aduga pung baro da loiba ma ko aduga amana pung taretegi horoga pung mapanda sidai sida fazana hana lejaramba noigi skill set lermagadi yam phare leitrasu kem kaide sidai sida simju haige aidi technology gi skill leite aidi laptop haite ko aidi internet kamai sinaba hait yauro matungdana after 7 days of training lower matungda nang anuba version num orani in the history of Manipur we will be different sidai sida noina paisa tingdana kotana karimta tawudo nate
ꯑꯗꯣ ꯃꯟꯗꯦ ꯅꯨꯃꯤꯠꯇ ꯑꯩ ꯐꯣꯝ ꯊꯥꯔꯛꯀꯦ ꯑꯗꯨꯏꯗꯨꯗ ꯅꯣꯏꯒꯤ ꯐꯣꯝꯗꯨꯗ ꯅꯣꯏꯒꯤ ꯃꯤꯡ ꯅꯣꯏꯒꯤ ꯇꯥꯏꯃꯤꯡ ꯅꯪꯅ ꯄꯥꯝꯖꯕꯀꯣ ꯅꯪꯒꯤ ꯏꯟꯗꯁꯇ꯭ꯔꯤ ꯆꯨꯁ ꯇꯧ ꯄ꯭ꯔꯗꯛ ꯂꯩꯔꯒꯗꯤ ꯌꯥꯝ ꯐꯔꯦ ꯄ꯭ꯔꯗꯛ ꯂꯩꯇ꯭ꯔꯒꯁꯨ ꯀꯩꯝ ꯀꯥꯏꯗꯦ ꯑꯗꯨꯗ ꯑꯩꯅ ꯇꯥꯛꯂꯛꯀꯗꯧꯕ ꯏꯟ ꯗꯤꯇꯦꯜꯁꯇꯣ ꯑꯩ ꯃꯟꯗꯦꯗ ꯍꯥꯏꯔꯛꯀꯦ ꯑꯗꯨꯒ ꯇꯧ ꯇꯥꯔꯒꯗꯤ ꯋꯥꯊꯤ ꯋꯥꯔꯦꯝ ꯇꯧꯗꯕ ꯅꯨꯃꯤꯠ 8ꯅꯤ ꯍꯥꯏꯗꯤ 8ꯅꯤ ꯆꯞ ꯆꯥꯅ ꯇꯥꯏꯃꯤꯡ ꯆꯞ ꯆꯥꯅ ꯅꯨꯃꯤꯠ 8ꯅꯤ ꯁꯣ ꯑꯞ ꯇꯧꯒꯗꯕ ꯑꯗꯨꯒ ꯅꯣꯡꯃ ꯅꯤꯅꯤ ꯇꯧꯔꯝꯃꯗꯤ ꯅꯦꯛꯁ ꯇꯥꯏꯝ ꯑꯩ ꯀꯝꯃ꯭ꯌꯨꯅꯤꯇꯤꯗꯒꯤ ꯀꯤꯛ ꯑꯥꯎꯠ ꯇꯧꯖꯒꯅꯤ ꯑꯗꯨꯃ ꯑꯣꯏꯔꯔꯣꯏ ꯏꯃꯔꯖꯦꯟꯁꯤ ꯂꯩꯔꯒꯗꯤ ꯏꯃꯔꯖꯦꯟꯁꯤꯒꯤ ꯑꯗꯨꯅ ꯊꯣꯛꯄ ꯑꯃ ꯑꯗꯨꯒ ꯑꯩꯅ 7 days ꯅꯣꯏꯒ ꯑꯩꯒ ꯄꯨꯜꯂꯀꯥꯟꯗ ꯐꯖꯅ ꯆꯠꯃꯤꯟꯅꯁꯦꯕ starting from February 1st. So just wanting to see who are ready on this training. Aduga training do karigi training no do mandi nimita ai pige. Aduga comment ta thadabiro noina hojik website ta website ki 6 step of kano do. Aduda pallena adu sudum koi 30 minutes aina sai pige have do. Noi kadai da palli no do. One on one da aigi team taroga noi da soina takani. So ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯩꯈꯣꯏꯒꯤ ꯌꯨꯇ꯭ꯌꯨꯕꯇ ꯑꯣꯏꯒꯦꯔꯥ ꯑꯗꯒꯤ ꯖꯨꯝꯗ ꯑꯣꯏꯒꯦꯔꯥ ꯇ꯭ꯔꯦꯅꯤꯡꯁꯤꯗ ꯔꯦꯗꯤ ꯂꯩꯕ ꯃꯤꯈꯩꯗꯣ ꯑꯩ ꯁꯨꯃꯥꯏꯅ ꯑꯝꯇꯪ ꯈꯨꯠ ꯊꯥꯡꯒꯠꯆꯔꯣ ꯑꯩꯁꯨ ꯑꯝꯇ ꯌꯦꯡꯖꯒꯦ ꯑꯣꯀꯦ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣꯗ ꯎꯠꯆꯔꯛꯇꯕ ꯃꯌꯥꯝꯁꯤꯗꯤ ꯑꯩ ꯀꯃꯥꯏꯅ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦꯅꯦ ꯑꯣꯀꯦ ꯑꯣꯖꯤꯗ ꯑꯣꯏꯅ ꯑꯗꯨꯅꯗꯤ ꯌꯥꯔꯣꯏ ꯈꯨꯠ ꯈꯥꯏꯅꯕꯗ ꯑꯩ ꯁꯛ ꯎꯖꯅꯤꯡꯉꯤ ꯀꯩꯒꯤꯅꯣꯗꯤ ꯑꯩ ꯔꯤꯌꯦꯜ ꯂꯥꯏꯐ ꯑꯩꯁꯨ ꯎꯠꯆꯔꯛꯑꯒ ꯅꯣꯏ ꯍꯥꯏꯔ ꯇꯧꯗꯣꯏꯅꯤ ꯀꯣ ꯑꯂꯦꯛꯁꯁꯨ ꯑꯩꯒꯤ one of the good student ꯁꯣꯏꯗꯅꯃꯛꯀꯤ ꯑꯣꯏꯔꯛꯀꯅꯤ ꯍꯣꯠꯅꯕ ꯌꯥꯝ ꯀꯜꯂꯤ ꯀꯣ ꯑꯗꯨꯅ ꯇꯧꯔꯒꯦ ꯍꯥꯏ ꯇꯥꯔꯗꯤ ꯅꯨꯃꯤꯠ 8ꯅꯤ ꯏꯁꯥꯅ ꯏꯁꯥ ꯀꯃꯤꯠ ꯇꯧ ꯑꯆꯤꯟꯕ ꯃꯌꯥꯝ ꯂꯩꯔꯝꯒꯅꯤ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯏꯀꯣ ꯍꯥꯏꯗꯤ ꯑꯉꯥꯡꯒꯤ ꯀꯔꯤꯒꯤ ꯀꯔꯥꯒꯤ ꯑꯗꯨꯒꯤ ꯑꯗꯥꯒꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯍꯩꯔꯒꯦ ꯍꯥꯏ ꯇꯥꯔꯗꯤ number 1 you need to commit and being consistent ꯑꯩꯅ ꯊꯥ ꯑꯃ ꯂꯧꯒꯦ ꯍꯥꯏꯕ ꯅꯠꯇꯦ 8 ꯂꯧꯒꯦ ꯍꯥꯏꯕ ꯅꯠꯇꯦ ꯅꯨꯃꯤꯠ 30ꯅꯤ ꯂꯧꯒꯦ ꯍꯥꯏꯕ ꯅꯠꯇꯦ just 7 days ꯁꯤꯒꯤ ꯇ꯭ꯔꯦꯅꯤꯡꯁꯦ ꯂꯣꯏꯔ ꯃꯇꯨꯡꯗꯒꯤꯗꯤ ꯅꯪ ꯍꯩꯔꯛꯑꯅꯤ ꯀꯩꯅꯣꯝ ꯍꯩꯔꯛꯑꯅꯤ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯀꯃꯥꯏ ꯇꯧꯅꯔꯤꯕ ꯈꯣꯠꯂꯤꯕ ꯑꯗꯣ ꯏꯟ ꯗꯤꯇꯦꯜꯁ ꯑꯩ ꯍꯧꯖꯤꯛꯇꯤ ꯍꯥꯏꯖꯔꯔꯣꯏ ꯃꯟꯗꯦ ꯅꯨꯃꯤꯠꯇ ꯑꯩꯒꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤꯒꯤ ꯑꯩ ꯁ꯭ꯄꯦꯁꯦꯜꯂꯤ ꯑꯣꯟꯂꯤ ꯐꯣꯔ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯌꯨꯇ꯭ꯌꯨꯕꯇ ꯊꯥꯗꯣꯔꯛꯏꯗꯨꯗꯤ ꯑꯩ ꯖꯨꯝ ꯇꯧꯖꯒꯅꯤ ꯖꯨꯝ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯃꯅꯨꯡꯗ ꯑꯩ ꯗ꯭ꯔꯣꯞ ꯇꯧꯔꯛꯀꯅꯤ ꯌꯨꯇ꯭ꯌꯨꯕꯇ ꯂꯩꯕꯤꯔꯤꯕ ꯃꯌꯥꯝ ꯀꯣ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯖꯣꯏꯟ ꯇꯧꯗ꯭ꯔꯒꯗꯤ ꯇꯧꯕꯤꯍꯧꯔꯣ ꯗꯦꯠ 1ꯗꯒꯤ ꯑꯩꯈꯣꯏ ꯑꯣꯟꯂꯥꯏꯟꯗ ꯑꯩꯈꯣꯏ ꯇ꯭ꯔꯦꯅꯤꯡ ꯍꯧꯔꯅꯤ ꯑꯗꯨꯒ ꯃꯟꯗे ꯅꯨꯃꯤꯠꯇ ꯂꯥꯏꯐꯇ ꯑꯩꯈꯣꯏ ꯖꯨꯝ ꯀꯣꯜ ꯑꯃ ꯇꯧꯖꯒꯅꯤ ꯄꯨꯡ 3ꯗ 4 PM ꯃꯌꯥꯝ ꯅꯣꯠ ꯇꯧꯕꯤꯍꯧꯔꯣ ꯑꯗꯣ ꯀꯝꯃ꯭ꯌꯨꯅꯤꯇꯤꯗ ꯌꯥꯎꯕꯒꯤꯗꯤ ꯑꯩꯅ ꯑꯣꯜꯋꯦꯁ ꯔꯤꯃꯥꯏꯟ ꯇꯧꯔꯛꯀꯅꯤ ꯒ꯭ꯔꯦꯛꯁꯟ ꯅꯣꯠ ꯇꯧꯔꯣ 4 PM ꯃꯟꯗे ꯅꯨꯃꯤꯠꯇ ꯑꯗꯨꯗ ꯀꯣꯔꯁꯀꯤ ꯗꯤꯇꯦꯜꯁ ꯑꯦꯅꯥꯎꯟꯁ ꯇꯧꯖꯒꯅꯤ ꯀꯣ ꯑꯗꯨꯒ ꯀꯔꯤꯅꯣ ꯅꯣꯏꯅ ꯇꯝꯗꯣꯏꯁꯦ ꯃꯟꯗे ꯅꯨꯃꯤꯠꯇ ꯑꯩ ꯐꯖꯅ ꯏꯟ ꯗꯤꯇꯦꯜꯁꯇ ꯅꯣꯏꯗ ꯂꯣꯏ ꯍꯥꯏꯔꯛꯀꯦ ꯑꯗꯣ ꯅꯣꯏꯗꯩ ꯑꯦꯛꯁꯥꯏꯇꯦꯠ ꯑꯣꯏꯕ ꯍꯧꯔꯅꯤ ꯍꯧꯖꯤꯛꯇꯤ ꯈꯔ ꯈꯥꯡꯒꯣ ꯂꯩꯗꯅ ꯁꯤꯅꯦꯃꯥ ꯂꯥꯛꯇꯣꯔꯦ ꯇ꯭ꯔꯦꯂꯔꯗꯤ ꯈꯔ ꯈꯪꯉꯦꯗꯅ ꯑꯗꯣ ꯃꯟꯗे ꯅꯨꯃꯤꯠꯇ ꯐꯨꯜ ꯀꯣꯟꯇꯦꯟ ꯑꯣꯏ ꯍꯥꯏꯖꯔꯒꯦ ꯑꯗꯣ anyway thank you very much everyone ꯅꯣꯏꯒꯤ ꯀꯣꯏꯁꯟ ꯂꯩꯔꯒꯗꯤ ꯀꯣꯏꯁꯟꯗꯣ ꯊꯥꯗꯕꯤꯔꯣ ꯑꯩ ꯀꯣꯏꯁꯟ ꯍꯪꯖꯔꯒꯦ ꯉꯁꯤꯒꯤ ꯑꯣꯀꯦ ꯃꯌꯥꯝ ꯌꯨꯇ꯭ꯌꯨꯕꯇꯒꯤꯁꯨ ꯑꯗꯒꯤ ꯀꯩꯅꯣꯗꯩꯁꯨ ꯖꯨꯝꯗꯩꯁꯨ ꯀꯣꯏꯁꯟꯗꯣ ꯊꯥꯗꯕꯤꯔꯣ ꯑꯩ ꯃꯌꯥꯝꯒꯤ ꯀꯣꯏꯁꯟꯗꯣ ꯑꯩ ꯍꯪꯖꯔꯒꯦ ꯑꯣꯀꯦ ꯅꯟꯗꯀꯨꯃꯥꯔ you're welcome ꯑꯩ ꯃꯤꯅꯤꯠ 2 ꯈꯛꯇꯪ ꯂꯧꯖꯒꯦ ꯃꯌꯥꯝ ꯀꯣꯏꯁꯟ ꯂꯩꯔꯒꯗꯤ ꯀꯣꯏꯁꯟꯗꯣ ꯍꯪꯕꯤꯔꯣ ꯋꯦꯕꯁꯥꯏꯠꯀꯤ ꯑꯣꯏꯒꯦꯔꯥ ꯑꯗꯒꯤ ꯑꯦꯅꯤꯊꯤꯡ ꯅꯍꯥꯟꯗꯩ ꯅꯣꯏꯅ ꯀꯝꯃ꯭ꯌꯨꯅꯤꯇꯤꯗ ꯂꯩꯔꯛꯄ ꯃꯌꯥꯝꯗꯣ ꯑꯗꯨꯒꯤ ꯀꯣꯏꯁꯟꯗꯣ ꯑꯗꯨꯝ ꯇꯧꯕꯤꯔꯣ ꯑꯩ ꯀꯩꯅꯣ ꯇꯧꯖꯔꯛꯑꯒꯦ ꯍꯟꯖꯔꯛꯑꯒꯦ ꯁꯤꯒꯤꯁꯦ ꯑꯩ ꯀꯩꯅꯣꯗꯣ ꯑꯩꯅ ꯏꯗꯕꯤꯗ ꯑꯣꯏꯅ ꯍꯪꯉꯛꯑꯦ ꯍꯥꯏꯕꯤꯔꯣ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯩ ꯍꯥꯟꯅꯒꯤ ꯋꯦꯕꯁꯥꯏꯠ ꯂꯩꯔꯝꯕꯗꯣ ꯑꯗꯨꯏꯗꯣ ꯀꯩꯒꯨꯝꯕ ꯑꯩꯅ ꯑꯃꯨꯛ ꯕꯥꯏ ꯇꯧ ꯇꯥꯔꯗꯤ ꯁꯦꯝꯗꯣ ꯀꯅꯥꯝꯇꯅ ꯕꯥꯏ ꯇꯧꯗ꯭ꯔꯤꯕ ꯑꯩꯅ ꯍꯥꯟꯅ ꯁꯤꯖꯤꯟꯅꯔꯝꯕ
ꯑꯗꯨꯗ ꯕꯥꯏ ꯇꯧ ꯇꯥꯔꯗꯤ ꯍꯥꯟꯅꯒꯤ ꯋꯦꯕꯁꯥꯏꯠꯇꯣ ꯑꯣꯏꯅ ꯂꯥꯛꯀꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯩꯅ ꯅ꯭ꯌꯨꯂꯤ ꯕꯤꯜꯠ ꯑꯣꯏꯒꯗ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯒꯦ ꯋꯦꯕꯁꯥꯏꯠꯇ ꯍꯥꯟꯅꯒꯤ ꯂꯩꯖꯔꯝꯕꯗꯣ ꯃꯥꯏꯒ꯭ꯔꯦꯠ ꯇꯧꯕ ꯌꯥꯏ ꯃꯥꯏꯒ꯭ꯔꯦꯠ ꯇꯧꯒꯅꯤꯕ ꯑꯦꯅꯤ ꯄ꯭ꯂꯦꯠꯐꯣꯔꯝ ꯑꯃꯗ ꯁꯣꯝꯅ ꯋꯦꯕꯁꯥꯏꯠꯇꯣ ꯁꯤꯖꯤꯟꯅꯔꯝꯃꯤꯗꯅ ꯁꯝꯅ ꯍꯥꯏꯔꯕ ꯒꯣꯗꯗꯤ ꯍꯥꯏꯔꯣ ꯑꯗꯒꯤ ꯑꯦꯅꯤꯋꯦꯔ ꯂꯩꯔꯛꯄꯗꯣ ꯄ꯭ꯂꯦꯠꯐꯣꯔꯝ ꯑꯃꯗ ꯂꯥꯛꯄ ꯃꯇꯝꯗ ꯍꯧꯖꯤꯛꯀꯥꯟꯗꯤ ꯃꯥꯏꯒ꯭ꯔꯦꯠ ꯇꯧꯕ ꯌꯥꯏꯑꯕ ꯀꯩꯝ ꯃꯥꯡꯉꯣꯏꯕ ꯑꯣꯀꯦ ꯍꯥꯟꯅꯒꯤꯗꯣ ꯍꯧꯖꯤꯛꯇꯤ ꯁꯤꯗꯤ ꯁꯤꯖꯤꯟꯅꯗ꯭ꯔꯕꯅꯦꯕ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯤꯅ ꯑꯞꯗꯦꯠ ꯇꯧꯔꯁꯨ ꯌꯥꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯣꯀꯦ ꯏꯠꯁ ꯚꯦꯔꯤ ꯏꯖꯤ ꯍꯥꯏꯗꯤ ꯁꯦꯝꯗꯣꯛꯀꯦꯔꯥ ꯁꯥꯗꯣꯛꯑꯣꯏꯒꯦꯔꯥ ꯑꯗꯨꯗꯤ ꯁꯣꯝꯒꯤ ꯑꯄꯥꯝꯕ ꯂꯩꯔꯦꯗꯅ ꯑꯗꯨꯒ ꯍꯥꯟꯅꯒꯤ ꯂꯩꯖꯔꯝꯕ ꯑꯇꯣꯞꯄ ꯄ꯭ꯂꯦꯠꯐꯣꯝꯗ ꯑꯩꯅ ꯋꯦꯕꯁꯥꯏꯠ ꯁꯥꯈ꯭ꯔꯦ ꯑꯩ ꯑꯅꯧꯕꯗ ꯑꯃꯨꯛ ꯁꯤꯟꯅꯒꯦ ꯑꯗꯨ ꯑꯗꯨꯝ ꯏꯂꯥꯏ ꯂꯥꯏ just it takes 24 hours to migrate that. Okay, thank you. No problem. ꯑꯗꯣ ꯖꯨꯝꯒꯤꯗꯤ ꯗꯥꯏꯔꯦꯛ ꯀꯣꯏꯁꯟ ꯍꯪꯕꯤꯔꯛꯑꯣ ꯀꯩꯁꯨ ꯀꯥꯏꯗꯦ ꯉꯁꯤ ꯑꯣꯄꯣꯔꯆꯨꯅꯤꯇꯤꯁ ꯄꯤꯖꯔꯤꯁꯤꯅꯦ ꯀꯩꯝ ꯀꯥꯏꯗꯦ ꯍꯥꯏꯕꯤꯔꯛꯑꯣ ꯌꯨꯇ꯭ꯌꯨꯕꯇꯤ ꯃꯤꯁꯨ ꯑꯗꯨꯝ ꯇꯥꯖꯁꯅꯣꯕ ꯑꯣꯀꯦ ꯑꯩ ꯀꯣꯏꯁꯟꯁꯦ ꯑꯩ ꯂꯧꯈꯠꯆꯔꯛꯑꯒꯦ ꯀꯣ ꯃꯌꯥꯝ ꯀꯣꯏꯁꯟ ꯏꯕ ꯂꯣꯏꯕꯤꯔꯕꯣ ꯁꯨꯝ ꯌꯨꯇ꯭ꯌꯨꯕꯇꯩꯁꯨ ꯑꯩ ꯌꯦꯡꯖꯒꯦꯀꯣ ꯀꯣꯏꯁꯟ ꯑꯝꯇ ꯍꯪꯖꯒꯦ ꯑꯧ ꯌꯥꯅꯤ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩꯒꯤꯗꯣ ꯋꯥꯔꯗꯄ꯭ꯔꯦꯁꯇ ꯋꯦꯕꯁꯥꯏꯠ ꯀꯩꯀꯩ ꯁꯥꯕꯕꯨꯗꯤ ꯂꯣꯏꯔꯦ ꯑꯗꯣ ꯑꯩꯒꯤꯗꯣ ꯗꯣꯃꯦꯟ ꯄꯔꯆꯦꯁꯄꯨꯗꯤ ꯑꯗꯨ ꯈꯤꯇꯪ ꯉꯥꯏꯔꯦꯕ ꯇꯧꯒꯗꯕꯁꯦ ꯑꯗꯣ ꯍꯣꯁꯇꯤꯡꯒꯔꯗ ꯑꯃꯨꯛ ꯃꯔꯁ ꯇꯧꯁꯟꯗ꯭ꯔꯗꯤ ꯌꯥꯗꯕ꯭ꯔꯥ ꯑꯗꯨ ꯀꯟꯐ꯭ꯌꯨꯁ ꯈꯤꯇꯪ ꯂꯩꯌꯦꯕ ꯑꯣꯀꯦ ꯅꯪ ꯗꯣꯃꯦꯟ ꯑꯃꯗꯤ ꯂꯩꯔꯕ ꯅꯠꯇ꯭ꯔꯣ ꯑꯩ ꯗꯣꯃꯦꯟꯗꯨꯗꯤ ꯂꯩꯇ꯭ꯔꯤ ꯑꯇꯩꯕꯨꯗꯤ ꯂꯣꯏ ꯂꯣꯏꯔꯦꯕꯀꯣ ꯑꯗꯨ ꯈꯤꯇꯪ ꯉꯥꯏꯔꯕ ꯗꯣꯃꯦꯟꯗꯨꯗꯤ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯖꯕꯗꯣ ꯅꯣꯏ ꯉꯁꯥꯏ ꯔꯦꯗꯤ ꯍꯥꯏꯗꯨꯗꯤ ꯆꯍꯤ ꯑꯃꯗ ꯂꯨꯄꯥ 1,950 ꯈꯛꯇꯪꯗꯨꯗꯤ ꯁ꯭ꯄꯦꯟ ꯇꯧꯕ ꯌꯥꯏꯗꯅ ꯑꯗꯨꯃ ꯂꯩꯔꯒ ꯅꯪꯅ ꯑꯣꯟ ꯇꯧꯕꯗꯣ ꯄꯥꯝꯗ꯭ꯔꯣ ꯁꯝꯅ ꯍꯥꯏꯔ ꯅꯪꯒꯤ ꯃꯤꯡ ꯑꯦꯂꯦꯛꯁ ꯍꯥꯏꯔꯣ alex.com ꯀꯥꯏꯅ ꯄ꯭ꯔꯥꯎꯗ ꯑꯣꯏꯗ꯭ꯔꯣ ꯃꯤꯅꯒ ꯅꯪ ꯕꯤꯖꯤꯅꯦꯁꯇꯣ ꯒꯨꯒꯜꯗꯒ ꯐꯪꯉꯤꯅꯦ ꯍꯥꯏꯕ ꯃꯇꯝꯗ ꯅꯪ ꯅꯨꯡꯉꯥꯏꯕ ꯐꯥꯎꯗꯕ꯭ꯔꯕ ꯑꯩꯈꯣꯏꯅ ꯏꯃꯥꯟꯅꯕ ꯆꯥꯛ ꯆꯥꯅꯕ ꯑꯁꯥꯏꯕꯨꯛ ꯆꯠꯄꯗ ꯂꯨꯄꯥ 700-1,900 ꯑꯁꯤ ꯑꯗꯨꯝ ꯂꯣꯏꯅꯕ ꯉꯥꯛꯇꯅꯤ ꯀꯣ ꯆꯍꯤ ꯑꯃꯗ ꯑꯩꯅ ꯇꯧꯖꯔꯤꯕ ꯑꯩꯅ ꯈ꯭ꯋꯥꯏ ꯄꯥꯝꯖꯔꯤꯕ ꯕꯤꯖꯤꯅꯦꯁꯇꯨꯒꯤ ꯂꯨꯄꯥ 1,900 ꯈꯛꯇꯪꯗꯨꯗꯤ ꯏꯟꯚꯦꯁ ꯇꯧꯕꯤꯌꯣ if you really wanted to become a professional ꯑꯗꯨꯅꯅꯦ ꯑꯩꯅ ꯉꯁꯥꯏ ꯅꯦꯇꯥꯖꯤꯅꯒ ꯀꯣꯏꯁꯟ ꯍꯪꯉꯛꯄꯗꯣ ꯀꯝꯄꯅꯤ ꯑꯃ ꯑꯐꯕ ꯑꯃ ꯀꯃꯥꯏꯅ ꯊꯤꯗꯣꯛꯇꯣꯏꯅꯣ ꯑꯗꯒꯤ ꯀꯝꯄꯅꯤꯗꯒꯤ ꯄ꯭ꯔꯗꯛ ꯀꯃꯥꯏꯅ ꯈꯟꯗꯣꯏꯅꯣ ꯏꯁꯥꯒꯤ ꯍꯥꯟꯅ ꯍꯣꯝꯋꯔꯛ ꯍꯥꯟꯅ ꯇꯧꯕꯤꯌꯣꯕ ꯑꯇꯣꯞꯄ ꯀꯝꯄꯅꯤꯗ ꯔꯤꯆ ꯑꯥꯎꯠ ꯇꯧꯗ꯭ꯔꯤꯀꯥꯟꯗ ꯃꯤꯅ ꯀꯝꯄꯜꯁꯔꯤ ꯅꯪꯒ ꯔꯤꯆ ꯑꯥꯎꯠ ꯇꯧꯗ꯭ꯔꯤꯀꯥꯟꯗ ꯀꯝꯄꯅꯤ ꯋꯦꯕꯁꯥꯏꯠ ꯌꯦꯡꯉꯛꯀꯅꯤ ꯅꯪ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯈꯪꯗꯅꯗ ꯃꯤꯅ ꯕꯤꯖꯤꯅꯦꯁ ꯇꯧꯕ ꯌꯥꯕ ꯅꯠꯇꯦ ꯑꯗꯨꯅ it's a must you need to have a website ꯄꯩꯁꯥ ꯇꯥꯟꯒꯦꯔꯥ ꯇꯥꯜꯂꯣꯏꯒꯦꯔꯥ ꯑꯃꯗꯤ ꯑꯣꯟꯂꯥꯏꯟꯗ ꯄ꯭ꯔꯖꯦꯟꯁ ꯑꯣꯏꯍꯜꯂꯣ ꯃꯤꯒꯤ ꯇ꯭ꯔꯁ ꯋꯥꯔꯗꯤꯗꯣ ꯍꯦꯟꯅꯕ ꯁꯤꯗꯩꯁꯤꯗ ꯄꯩꯁꯥ ꯌꯥꯝ ꯇꯤꯡꯕꯩ ꯈꯣꯠꯄꯩ ꯈꯟꯕꯤꯔꯨꯅꯣ ꯅꯪꯒꯤ ꯕꯤꯖꯤꯅꯦꯁ ꯅꯪꯒꯤ ꯁꯝꯅ ꯍꯥꯏꯔꯕ ꯅꯪꯒꯤ ꯌꯨꯝꯅꯦꯕ ꯅꯪꯒꯤ ꯌꯨꯝꯗꯨꯗ ꯄꯩꯁꯥ ꯊꯥꯗꯖꯕꯕꯨ ꯅꯪ ꯄꯥꯝꯃꯨꯏ ꯀꯩꯒꯤꯅꯣ ꯗꯣꯃꯦꯟ ꯑꯃ ꯂꯩꯁꯜꯂꯣ ꯉꯁꯤ ꯑꯦꯂꯦꯛꯁ ꯌꯦꯁ ꯗꯣꯃꯦꯟꯗꯣ ꯂꯩꯔꯣ ꯅꯪꯅ ꯏꯖꯔꯤꯕ ꯋꯥꯔꯗꯄ꯭ꯔꯦꯁ ꯃꯌꯥꯝꯗꯣ ꯍꯥꯏꯗꯤ ꯈꯔ you need to be proud my friend ꯅꯪꯅ ꯕ꯭ꯂꯣꯛꯀ ꯏꯔꯤ ꯃꯌꯥꯝꯗꯣ ꯅꯪꯒꯤ ꯃꯤꯡꯗꯒ ꯌꯥꯎꯔꯒ ꯊꯣꯛꯂꯛꯑꯗꯤ ꯅꯪ ꯅꯨꯡꯉꯥꯏꯇ꯭ꯔꯣ ꯌꯦꯡꯕꯗꯁꯨ ꯍꯧꯖꯤꯛꯀꯤ ꯏꯁꯥꯡ ꯁꯥꯡꯉꯩ ꯊꯣꯛꯂꯛꯄꯗꯨꯗꯤ ꯌꯦꯡꯕꯗ ꯈꯤꯇꯪ awkward ꯑꯣꯏꯗꯅ ꯅꯪꯒꯤ ꯃꯤꯡꯒꯗꯣ ꯐꯖꯅ ꯊꯣꯛ ꯅꯪꯒꯤ ꯐꯣꯇꯣꯒꯗꯣ ꯊꯣꯛꯂꯛꯑꯀꯥꯟꯗ you feel proud whatever you did so far ꯑꯗꯨꯅ ꯌꯥꯔꯒꯗꯤ ꯑꯣꯟꯂꯥꯏꯟ ꯄ꯭ꯔꯖꯦꯟꯁ ꯂꯩꯕꯤꯌꯨ ꯗꯣꯃꯦꯟ ꯉꯁꯤꯃꯛ ꯂꯩꯕꯤꯌꯨ ꯑꯗꯨꯏꯅꯦ ꯉꯁꯥꯏ ꯀꯃꯦꯟ ꯍꯣꯡꯖꯩꯗꯣ ꯗꯣꯃꯦꯟꯗꯣ ꯉꯁꯤꯃꯛ ꯂꯩꯕꯤꯌꯨ ꯑꯣꯀꯦ ꯑꯦꯅꯤ ꯀꯣꯏꯁꯟ ꯁꯤꯗꯩ ꯑꯃꯨꯛ ꯂꯧꯈꯠꯆꯔꯒꯦꯀꯣ Sir, come down here. ꯑꯧ ꯌꯥꯅꯤ ꯍꯥꯏꯕꯤꯔꯛꯑꯣ ꯕꯤꯀ꯭ꯔꯝ Sir, good evening, sir. Sir, Good evening. every small scale business could website ki sabaje is it mandate sir simdang habiba I guess business ama plan to when khanba adubu I guess it may be necessary or some aina wakan some I as a beginner of amo in a website service I want to something like confusion khadi create over adubu hoy I will try at my best level how to build this and that this website ꯑꯗꯨꯗ ꯑꯩꯅ ꯈꯪꯅꯤꯡꯕꯗꯨꯅ ꯁꯤꯒꯤ every business ꯈꯨꯗꯤꯡꯃꯛꯇ ꯁꯤꯒꯤ website ꯀꯩ create ꯇꯧꯕ ꯈꯣꯠꯄꯁꯦ ꯁꯤ mandatory ꯑꯣꯏꯕ꯭ꯔꯥ ꯈꯣꯠꯄ꯭ꯔꯥ ꯁꯥꯔꯒꯤ ꯁꯥꯏꯠꯇꯒꯤ ꯈꯤꯇꯪ ꯑꯩꯅ ꯅꯣꯂꯦꯖ ꯈꯔ ꯂꯧꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯁꯔ Okay, thank you very much. It's a very good question. It will open an eye for everyone. Appreciate it. Thank you, sir.
ꯍꯥꯏꯖꯔꯛꯑꯒꯦ ꯑꯩꯈꯣꯏꯅ ꯑꯅꯤ ꯊꯣꯛꯅ ꯌꯦꯡꯕ ꯌꯥꯏ ꯁꯣꯝꯅ ꯅꯝꯕꯔ 1ꯗ ꯁꯣꯝꯒꯤ ꯁ꯭ꯃꯣꯜ ꯑꯣꯏꯒꯦꯔꯥ ꯃꯤꯗꯤꯌꯝ ꯁꯥꯏꯖ ꯑꯣꯏꯒꯦꯔꯥ ꯕꯤగ్ ꯏꯟꯇꯔꯄ꯭ꯔꯥꯏꯁ ꯑꯣꯏꯒꯦꯔꯥ ꯌꯨ ꯅꯦꯝ ꯏꯠ ꯀꯝꯄꯅꯤ ꯈꯤꯇꯪ ꯄꯣꯄꯨꯂꯔ ꯑꯣꯏꯔꯕ ꯃꯌꯥꯝꯅ ꯈꯪꯅꯔꯛꯑꯕ ꯃꯌꯥꯝ ꯒꯦꯁ ꯇꯧꯕꯤꯌꯨꯀꯣ ꯋꯦꯕꯁꯥꯏꯠ ꯂꯩꯔꯝꯒꯗ꯭ꯔꯥ ꯂꯩꯔꯝꯒꯗ꯭ꯔꯥ ꯂꯩꯅꯤ ꯕꯤꯀ꯭ꯔꯝꯖꯤꯠ ꯂꯩꯔꯝꯒꯅꯤ. ꯂꯩꯒꯅꯤ ꯀꯩꯒꯤꯅꯣꯗꯣ ꯕ꯭ꯔꯦꯟ ꯑꯃ ꯁꯦꯝꯃꯛꯏꯅꯦꯕ ꯅꯪꯅ ꯕꯤꯖꯤꯅꯦꯁ ꯇꯧꯖꯔꯤꯕ ꯕꯤꯖꯤꯅꯦꯁꯁꯦ ꯃꯅꯤꯡꯁꯤꯗ ꯀꯅꯥꯅꯣꯝꯗꯤ ꯂꯩꯔꯝꯒꯅꯤꯕ ꯀꯣꯀꯥ ꯀꯣꯂꯥ ꯍꯥꯏꯔ ꯀꯣꯀꯥ ꯀꯣꯂꯥꯗꯨ ꯈꯛꯇ ꯅꯠꯇꯦꯕ ꯃꯅꯤꯡꯗ ꯃꯤ ꯑꯃ ꯂꯩꯇ꯭ꯔꯣ ꯑꯗꯒꯤ ꯌꯦꯡꯉꯣ ꯏꯂꯣꯟ ꯃꯥꯁ ꯑꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯈꯪꯅꯩꯀꯣ ꯁ꯭ꯄꯦꯁ ꯑꯦꯛꯁꯀꯤ ꯑꯣꯅꯔ ꯇꯦꯁꯂꯥꯒꯤ ꯑꯣꯅꯔ ꯈꯪꯉꯤꯀꯣ ꯄꯤꯛꯀꯦꯔꯥ ꯆꯥꯎꯒꯦꯔꯥ as my good student ꯀꯣ ꯅꯣꯏꯅ ꯃꯦꯟꯗꯦꯇꯔꯤ ꯑꯣꯏꯕ ꯑꯣꯏꯗꯕ ꯑꯩꯒꯤ ꯑꯣꯏꯅꯗꯤ it's very very important ꯑꯩꯅ ꯕꯤꯖꯤꯅꯦꯁ ꯇꯧꯖꯩꯗꯣ ꯑꯩꯗꯤ ꯅꯣꯡ ꯐꯥꯗꯣꯛꯀꯤ ꯗꯤꯜ ꯂꯦꯟꯕ ꯕꯤꯖꯤꯅꯦꯁꯇꯤ ꯑꯩ ꯔꯦꯀꯣꯃꯦꯟ ꯁꯨꯡꯇꯧ ꯇꯧꯖꯔꯣꯏꯕꯀꯣ ꯂꯣꯡ ꯇꯔꯝꯒꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯑꯩꯅ ꯍꯌꯦꯡꯋꯥꯏ ꯐꯥꯎꯒꯠꯂꯛꯄ ꯃꯇꯝꯗ ꯋꯦꯕꯁꯥꯏꯠ ꯁꯥꯒꯦ ꯍꯥꯏꯕ ꯑꯗꯨꯒꯤ ꯊꯕꯛꯇꯣ ꯇꯧꯒꯅꯣꯕ ꯍꯧꯖꯤꯛꯇꯤ ꯈꯜꯂꯝꯒꯅꯤ ꯑꯁ ꯋꯦꯕꯁꯥꯏꯠ ꯁꯥꯔꯁꯨ ꯌꯥꯏ ꯁꯥꯗ꯭ꯔꯁꯨ ꯌꯥꯏ ꯁꯤꯅ ꯄꯩꯁꯥ ꯇꯥꯜꯂꯣꯏ ꯈꯟꯗ꯭ꯔꯥ ꯂꯣꯡ ꯇꯔꯝ ꯒꯦꯝ ꯁꯥꯟꯅꯕꯤꯌꯨ ꯑꯦꯊꯂꯦꯠ ꯑꯃ ꯖꯤꯝ ꯁꯥꯟꯅꯕ ꯆꯠꯄ ꯃꯇꯝꯗ ꯑꯁ ꯂꯦꯛꯁꯤꯗꯤ ꯀꯥꯟꯅꯗꯦꯗ ꯕꯥꯏꯁꯦꯞ ꯉꯥꯛꯇ ꯇꯧꯒꯦ ꯑꯗꯣ ꯂꯦꯛꯇꯨꯁꯨ ꯃꯥꯒꯤ ꯄꯣꯔꯁꯟ ꯑꯃ ꯂꯥꯛꯑꯣꯏꯗ꯭ꯔꯣ ꯄꯨꯂꯞ ꯌꯦꯡꯉꯛꯇꯣꯏꯅꯦ ꯍꯌꯦꯡꯋꯥꯏꯗꯤ ꯅꯪꯅ ꯐꯥꯎꯔꯛꯄ ꯃꯇꯝꯗ ꯕꯣꯗꯤꯁꯦ ꯄꯨꯂꯞ ꯌꯦꯡꯉꯛꯇ꯭ꯔꯣ ꯑꯩꯈꯣꯏꯒꯤ ꯕꯣꯗꯤ ꯕꯤꯜꯗꯤꯡ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯄꯥꯔꯠ ꯑꯃꯈꯛ ꯌꯦꯡꯕ꯭ꯔꯅꯦ ꯕꯥꯏꯁꯦꯞꯇꯣ ꯈꯛ ꯌꯦꯡꯕ꯭ꯔꯣ ꯗꯦꯠꯁ ꯑ ꯁꯦꯝ ꯊꯤꯡ ꯕꯤꯖꯤꯅꯦꯁ ꯇꯧꯔꯛꯄ ꯃꯇꯝꯁꯨ ꯅꯪꯅ ꯍꯩꯖꯔꯤꯕ ꯖꯒꯥꯗꯣ ꯈꯛ ꯌꯦꯡꯉꯛꯑꯣꯏꯕ ꯃꯤꯒꯤ ꯇ꯭ꯔꯁ ꯍꯥꯏꯁꯦ ꯑꯩꯅ ꯅꯪꯅ ꯂꯩꯕ ꯌꯥꯕ ꯅꯠꯇꯦ ꯗꯦꯠꯁ ꯑꯟ ꯏꯟꯚꯤꯖꯤꯕꯜ ꯄꯋꯔ ꯅꯪ ꯇꯨꯝꯃꯤꯀꯥꯟꯗꯁꯨ ꯊꯤꯔꯝꯒꯅꯤꯕ ꯅꯪꯅ ꯇꯧꯖꯔꯤꯕ ꯅꯪꯒꯤ ꯕꯤꯖꯤꯅꯦꯁꯁꯦ ꯅꯨꯃꯤꯗꯥꯡ ꯑꯩꯈꯣꯏꯅꯒ ꯇꯨꯝꯃꯤꯀꯥꯟꯗ ꯑꯩ ꯌꯨꯇ꯭ꯌꯨꯕꯇꯁꯨ ꯍꯧꯖꯤꯛ ꯃꯉꯥꯏꯔꯦ ꯈꯪꯍꯧꯗꯅ ꯑꯗꯨꯝ ꯀꯥꯏꯗꯅꯣ ꯑꯗꯨꯝ ꯂꯥꯛꯑꯦꯕ ꯇ꯭ꯔꯥꯐꯤꯛꯁꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯜꯂꯤꯁꯤꯅꯤ ꯅꯪ ꯀꯗꯥꯏꯅꯣꯃ ꯄ꯭ꯔꯦꯖꯦꯟꯁ ꯑꯃ ꯑꯣꯏꯕꯗꯤ ꯅꯠꯇ꯭ꯔꯣ ꯌꯨꯇ꯭ꯌꯨꯕꯇ ꯑꯣꯏꯒꯦꯔꯥ ꯑꯗꯒꯤ ꯐꯦꯁꯕꯨꯛꯇ ꯑꯣꯏꯒꯦꯔꯥ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ ꯑꯣꯏꯒꯦꯔꯥ ꯑꯣꯏꯗ꯭ꯔꯣ ꯑꯗꯩ ꯅꯣꯏ ꯑꯃꯨꯛ ꯑꯩ ꯃꯤꯡꯗ ꯑꯃꯨꯛ ꯁꯔꯆ ꯇꯧꯔꯝꯃꯅꯤ ꯒꯨꯒꯜꯗ ꯑꯗꯨꯗ ꯑꯩ ꯊꯣꯛꯂꯛꯑꯝꯃꯅꯣꯕ ꯃꯁꯤ ꯅꯨꯄꯥꯁꯤꯗꯤ ꯈꯔ ꯀꯩꯅꯣ ꯇꯧꯅꯤꯅ ꯈꯟꯖꯥꯅꯩꯅꯦ ꯃꯁꯤꯕꯨ ꯁ꯭ꯀꯦꯝ ꯑꯣꯏꯔꯝꯒꯗ꯭ꯔꯅꯦ ꯃꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯅ ꯃꯤꯑꯣꯏꯕꯁꯦ ꯂꯣꯖꯤꯀꯦꯂꯤ ꯌꯥꯝ ꯈꯟꯕꯅꯦꯕ ꯑꯗꯨꯅ ꯑꯩꯒꯤ ꯔꯤꯀꯣꯃꯦꯟꯗꯦꯁꯟꯗ ꯍꯥꯏꯕ ꯇꯥꯔꯗꯤꯅꯦ ꯍꯧꯖꯤꯛꯇꯒꯤ ꯍꯧꯕꯤꯌꯨ ꯅꯪꯒꯤ ꯕ꯭ꯔꯦꯟꯁꯦ ꯄꯔꯁꯣꯅꯦꯜ ꯕ꯭ꯔꯦꯟ ꯑꯁꯦ ꯊꯤꯅ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏ ꯅꯪꯒꯤ ꯕꯤꯖꯤꯅꯦꯁꯇꯨꯒꯤ ꯈꯛꯇ ꯅꯠꯇꯦꯕ ꯅꯁꯥꯒꯤ ꯑꯣꯏꯅ ꯁꯥꯈ꯭ꯔꯣꯕ ꯅꯪ ꯍꯌꯦꯡꯋꯥꯏ ꯐ꯭ꯌꯨꯆꯔꯗ ꯑꯦꯅꯤ ꯄ꯭ꯔꯗꯛ ꯑꯃ ꯅꯪꯅ ꯕ꯭ꯔꯦꯟ ꯑꯣꯏꯇꯥꯔꯗꯤ ꯂꯥꯏꯔꯣꯏꯗ꯭ꯔꯣ ꯉꯁꯥꯏ ꯑꯩꯒꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤꯗ ꯏꯟꯐ꯭ꯂꯨꯌꯦꯟꯁꯔ ꯀꯥꯏꯅ ꯍꯪꯉꯛꯄꯗꯣ ꯑꯗꯨꯃꯨꯛ ꯅꯨꯡꯉꯥꯏꯕ ꯂꯩꯇꯦ ꯕꯤꯖꯤꯅꯦꯁꯇ ꯌꯥꯝ ꯊꯤ ꯂꯥꯛꯑꯦ ꯑꯗꯨꯅ ꯕꯤꯀ꯭ꯔꯝꯖꯤꯠ I appreciate your question but I would recommend start from today ꯕ꯭ꯔꯥꯟ ꯍꯧꯖꯤꯛꯇꯤ ꯁꯦꯝꯕ ꯍꯧꯑꯣ ꯑꯣꯟꯂꯥꯏꯟꯁꯇ ꯄ꯭ꯔꯦꯖꯦꯟꯁ ꯑꯣꯏꯍꯜꯂꯣ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯅꯪ ꯑꯩꯅ ꯉꯁꯥꯏ ꯖꯤꯝ ꯁꯥꯟꯅꯕꯩꯗꯨ ꯅꯤꯡꯁꯤꯡꯕꯤꯔꯣ ꯄꯥꯔꯠ ꯑꯃꯈꯛ ꯌꯥꯔꯛꯇꯕꯗꯣ ꯍꯧꯖꯤꯛꯄꯨꯗꯤ ꯅꯪ ꯌꯥꯅꯤ ꯀꯣ ꯋꯦꯕꯁꯥꯏꯠ ꯁꯥꯗ꯭ꯔꯁꯨ ꯑꯗꯨꯝ ꯌꯥꯏꯑꯕ ꯂꯣꯡ ꯇꯔꯝ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯑꯣꯏꯅ ꯃꯄꯥꯟ ꯂꯝꯒ ꯊꯣꯛꯂꯛꯀꯦ ꯑꯗꯒꯤ ꯌꯦꯡꯉꯣ ꯍꯧꯖꯤꯛꯀꯥꯟ ꯑꯩꯈꯣই ꯃꯅꯤꯄꯨꯔꯒꯤ ꯁ꯭ꯇꯥꯔꯠ ꯑꯞ ꯑꯅ ꯑꯃꯁꯨ ꯂꯩꯗꯅ ꯀꯣ Yes, ꯑꯗꯒꯤ sir. ꯃꯄꯥꯟꯒꯤ ꯌꯦꯡꯉꯣ ꯑꯗꯒꯤ ꯅꯪꯅ ꯏꯟꯚꯦꯁꯇꯔꯒ ꯍꯥꯏꯗꯣ ꯋꯦꯕꯁꯥꯏꯠ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕꯤꯗ ꯀꯩꯝꯇ ꯇꯧꯗꯕꯤꯗ ꯕꯤꯖꯤꯅꯦꯁ ꯑꯗꯨꯒꯤ ꯕꯤꯖꯤꯅꯦꯁꯇꯨ ꯇꯧꯍꯟꯅꯤꯡꯗꯦꯕ you have to treat as a business not like a hobby ꯑꯗꯣ ꯅꯍꯥꯛꯀꯤ ꯑꯟꯁꯔꯗꯣ ꯑꯩ ꯄꯤꯔꯝꯃꯅꯤꯅ ꯑꯩ ꯑꯁꯥ ꯇꯧꯖꯩ ꯅꯪ ꯀ꯭ꯂꯤꯌꯔ Hi. ꯑꯣꯏꯔꯕ Thank you, sir. I understand those, sir. ꯊꯦꯡꯛ ꯌꯨ ꯑꯣꯀꯦ ꯅꯦꯛꯁ ꯀ꯭ꯋꯦꯁꯟ ꯂꯩꯔꯒꯗꯤ ꯈꯤꯇꯪ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩꯈꯣꯏꯁꯦ ꯃꯤꯅꯤꯠ 15ꯗ ꯂꯣꯏꯁꯤꯜꯂꯅꯤ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯑꯩ ꯖꯔ ꯑꯩ ꯂꯧꯈꯠꯆꯔꯛꯑꯒꯦ ꯀ꯭ꯋꯦꯁꯟꯁꯦ ꯁꯥꯔ ꯑꯩꯈꯣꯏꯅ ꯋꯦꯕꯁꯥꯏꯠ ꯑꯃ ꯀ꯭ꯔꯤꯌꯦꯠ ꯇꯧꯕ ꯉꯁꯤ ꯂꯩꯗꯧꯕ ꯄ꯭ꯂꯥꯟꯁꯦ ꯑꯅꯤꯃꯨꯛꯇꯪ ꯑꯣꯏꯕꯗ ꯅꯠꯇ꯭ꯔꯣ ꯁꯥꯔ ꯑꯣꯀꯦ ꯒ꯭ꯔꯦꯠ ꯁꯥꯔ ꯄ꯭ꯂꯤꯖ ꯗ꯭ꯔꯣꯞ ꯌꯣꯔ ꯒ꯭ꯔꯨꯞ ꯂꯤꯡ ꯑꯣꯀꯦ ꯅꯦꯛꯁꯟ ꯌꯨꯇ꯭ꯌꯨꯕꯇ ꯑꯝꯇ ꯋꯥꯆꯦꯞꯀꯤ ꯒ꯭ꯔꯨꯞꯀꯤ ꯂꯤꯡꯛꯇꯣ ꯑꯝꯇ ꯊꯥꯗꯕꯤꯌꯨꯕ ꯅꯪ ꯌꯥꯔꯒꯗꯤ ꯀꯩꯅꯣꯗ ꯌꯨꯇ꯭ꯌꯨꯕꯀꯤ ꯂꯥꯏꯚ ꯆꯦꯠꯇ ꯑꯣꯀꯦ ꯁꯥꯔ ꯃꯣꯔꯅꯤꯡ ꯁꯤꯐ ꯑꯃꯗꯤ ꯅꯥꯏꯠ ꯁꯤꯐ ꯄꯨꯟꯅ ꯌꯥꯎꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯩꯒꯗ꯭ꯔꯥ ꯏꯟꯇꯔꯦꯁꯇꯦꯠ ꯑꯣꯏꯕꯤ 100% ꯋꯥꯏ ꯅꯣꯠ ꯑꯦꯅꯤ ꯇꯥꯏꯝ ꯋꯦꯜꯀꯝ ꯌꯨꯝꯅꯥꯝ ꯁꯤꯡ ꯌꯥꯎꯕꯤꯌꯣ ꯀꯩꯁꯨ ꯀꯥꯏꯗꯦ ꯊꯦꯡꯛ ꯌꯨ ꯑꯗꯒꯤ ꯁꯥꯔ ꯃꯣꯔꯅꯤꯡ ꯁꯤꯐ ꯑꯃꯗꯤ ꯅꯥꯏꯠ ꯁꯤꯐ ꯀꯣ ꯑꯣꯀꯦ ꯀꯦꯟ ꯋꯤ ꯑꯦꯗꯖꯁ ꯗ ꯇꯥꯏꯃꯤꯡ ꯐꯣꯔ ꯗ ꯃꯣꯔꯅꯤꯡ ꯂꯥꯏꯛ ꯌꯥꯔꯣꯏ ꯑꯩꯒꯤ ꯀꯩꯅꯣ ꯂꯩ ꯁ꯭ꯀꯦꯗ꯭ꯌꯨꯜ ꯂꯩ
ꯑꯗꯨꯅꯅꯦ ꯁꯥꯎꯕ ꯌꯥꯗꯦ ꯄꯨꯡ 10ꯗꯒꯤꯅ ꯄꯨꯡ 12 ꯍꯥꯏꯗꯣ ꯑꯩꯁꯨ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯃꯤꯇꯤꯡ ꯂꯩꯕꯒꯤꯅꯤ ꯑꯗꯨꯒ ꯃꯊꯪꯗ ꯃꯣꯔꯅꯤꯡ 7ꯗꯩ 9ꯒꯨꯝꯕ ꯇꯧꯕꯤꯔꯗꯤ ꯅꯨꯡꯉꯥꯏꯖꯅꯤ ꯇꯥꯏꯃꯤꯡꯁꯦ ꯈꯔ ꯐꯔꯛ ꯇꯥꯔꯦ ꯑꯗꯣ ꯇꯥꯏꯃꯤꯡꯁꯦ ꯃꯌꯥꯝ ꯑꯩꯒꯤꯁꯨ ꯍꯥꯏꯗꯤ ꯑꯇꯣꯞꯄ ꯀ꯭ꯂꯥꯏꯟ ꯂꯩꯕꯅꯤꯅ ꯀ꯭ꯂꯥꯏꯟ ꯍꯥꯏꯕꯗꯤ ꯑꯩꯒꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯊꯕꯛ ꯇꯧꯃꯤꯟꯅꯔꯤꯕ ꯑꯗꯨꯏꯗꯨꯅ ꯑꯩꯁꯨ ꯍꯤꯡꯖꯔꯤꯅꯤ ꯅꯠꯇ꯭ꯔꯥ ꯑꯗꯨꯅ ꯑꯩꯒꯤꯁꯨ ꯁꯥꯏꯠ ꯑꯇꯣꯞꯄ ꯑꯃ ꯂꯩꯖꯩ ꯁꯥꯏꯠ ꯍꯥꯏꯗꯤ ꯑꯩꯒꯤꯁꯨ ꯑꯗꯨꯗꯒꯤ ꯄꯩꯁꯥꯗꯣ ꯂꯥꯛꯏꯕꯅꯤ나 ꯑꯩꯁꯨ ꯑꯗꯨ ꯑꯦꯗꯖꯁט ꯇꯧꯕꯗꯨꯗꯤ ꯑꯩꯉꯣꯟꯗ ꯈꯔ ꯐꯔꯛ ꯇꯥꯏ ꯑꯗꯨꯅꯅꯤ ꯑꯩꯅ 10 to 12 ꯑꯗꯨꯒ 7 to 9 ꯑꯗꯨꯅ 이브닝ꯒꯤ나 ꯑꯩꯅ ꯊꯝꯖꯩꯗꯣ ꯑꯇꯣꯞꯄꯗꯤ ꯑꯩ ꯅꯣꯏꯗ ꯑꯗꯨꯝ ꯍꯥꯏꯖꯅꯤ everyday 5:30ꯗꯒꯤ ꯑꯩꯒꯤ ꯃꯤꯇꯤꯡ ꯂꯩ ꯍꯧꯖꯤꯛꯁꯦ USꯗ ꯗꯦ ꯑꯦꯟ ꯂꯥꯏꯠ ꯁꯦꯚꯤꯡꯒꯤ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏ ꯄꯨꯡ 6:30ꯗꯒꯤ ꯄꯨꯡ 8ꯅꯦꯕ ꯃꯣꯏꯁꯦ ꯑꯩꯅ ꯇꯧꯖꯦ ꯅ꯭ꯌꯨꯌꯣꯔꯛ ꯀꯝꯄꯅꯤꯅꯤ ꯁꯤ ꯃꯣꯏꯒꯤꯁꯦ ꯑꯩꯒꯤ ꯁ꯭ꯇ꯭ꯔꯦꯇꯦꯖꯤ ꯄꯨꯡ ꯑꯃꯒꯤ ꯅꯣꯡꯃꯒꯤ ꯃꯤꯇꯤꯡ ꯇꯧꯔꯝꯃꯅꯤ ꯖꯔ ꯂꯥꯎꯅ ꯑꯉꯥꯡ ꯃꯌꯥꯝ ꯁꯤ ꯇꯧꯁꯜꯂꯝꯃꯣ ꯍꯥꯏꯔꯒ ꯑꯗꯨ ꯂꯣꯏꯔꯀꯥꯟꯗ ꯅꯣꯏꯒ ꯑꯃꯨꯛ ꯂꯥꯛꯇꯣꯏꯅꯦꯕ have different price okay ꯁꯤꯗꯤ ꯌꯥꯝꯅ ꯀꯩꯅꯣꯅꯦ ꯑꯩꯈꯣꯏꯒꯤꯅꯦ ꯁꯝꯅ ꯍꯥꯏꯔꯕꯗ ꯕ꯭ꯔꯦꯟꯒꯩꯁꯦ ꯋꯥꯔꯗ 5ꯅ ꯁꯥꯕ ꯑꯩꯈꯣꯏꯒꯤ ꯁꯨꯝ ꯌꯦꯡꯉꯣ ꯅꯪ ꯍꯧꯖꯤꯛ ꯀꯣꯀꯥ ꯀꯣꯂꯥꯒ ꯍꯥꯏꯁꯦ ꯂꯨꯄꯥ ꯀꯌꯥ ꯄꯤꯔꯝꯗꯣ ꯃꯥ $2.5 lakh 10ꯒ ꯄꯤꯕ ꯂꯩꯔꯤꯌꯦ ꯄ꯭ꯔꯤꯃꯤꯌꯝ ꯀꯧꯏ ꯁꯨꯝꯕꯁꯦ ꯗꯣꯔꯦꯟꯗ꯭ꯔꯣ ꯋꯦꯕꯁꯥꯏꯠꯇ ꯋꯥꯔꯗ 5ꯅꯒ ꯁꯥꯕ ꯁꯝꯅ ꯍꯥꯏꯔꯕꯗ ꯄꯦꯞꯁꯤꯒꯁꯦ ꯌꯦꯡꯉꯣ ꯂꯨꯄꯥ ꯀꯌꯥ ꯄꯤꯒꯦ ꯌꯦꯡꯉꯣ ꯅꯦꯝ ꯆꯤꯞꯇ ꯑꯗꯨꯝ ꯆꯪꯉ ꯌꯦꯡꯉꯣ ꯑꯗꯨꯅꯅꯦ ꯑꯩꯅ ꯍꯥꯏꯕꯗꯣ ꯃꯩꯇꯩꯒꯤ ꯑꯁꯦꯡꯕ ꯃꯃꯤꯡꯗꯗꯤꯅꯦ ꯀꯝꯇꯅ ꯂꯧ ꯉꯝꯗꯕꯅꯦ ꯅꯪꯒꯤ ꯕ꯭ꯔꯦꯟꯗꯣ ꯁꯦꯝꯃꯣ ꯄ꯭ꯔꯗꯛ ꯑꯗꯨꯗꯤꯅꯦ ꯁꯦꯀꯦꯟꯗꯔꯤꯗ ꯊꯝꯃꯣꯕ ꯃꯤꯅ ꯕꯤꯖꯤꯅꯦꯁ ꯍꯦꯛ ꯇꯧꯕ ꯄ꯭ꯔꯗꯛ ꯍꯥꯏꯅ ꯇꯧꯔꯛꯀꯅꯤ ꯄ꯭ꯔꯗꯛꯀ ꯁꯥꯔꯚꯤꯁꯀ ꯑꯗꯨꯗ ꯌꯦꯡꯕꯤꯒꯅꯣꯕ ꯅꯁꯥꯗ ꯍꯥꯟꯅ ꯌꯦꯡꯉꯛꯀꯅꯤ ꯑꯗꯨꯝ ꯌꯦꯡꯉꯣ ꯑꯦꯅꯤ ꯄ꯭ꯔꯗꯛ ꯑꯃ ꯌꯣꯟꯒꯦꯔꯥ ꯅꯪ ꯊꯥꯖꯗꯅ ꯅꯪ ꯄ꯭ꯔꯗꯛ ꯀꯃꯥꯏꯅ ꯂꯩꯗꯣꯏꯅꯣ ꯅꯝꯕꯔ 1 ꯀꯣꯏꯁꯟ ꯍꯪꯉꯣꯗꯣ ꯂꯥꯏꯔꯤꯛ ꯌꯣꯟꯒꯦꯔꯥ ꯄ꯭ꯔꯗꯛ ꯌꯣꯟꯒꯦꯔꯥ ꯁꯔꯚꯤꯁ ꯌꯣꯟꯒꯦꯔꯥ ꯊꯥꯖꯔꯀꯥꯟꯗ ꯃꯤꯅ ꯂꯩꯔꯛꯀꯅꯤꯕ ꯑꯗꯨꯏꯗꯨꯅꯅꯤ ꯄ꯭ꯔꯥꯏꯁꯇꯤ ꯑꯗꯨꯝ ꯈꯦꯠꯅꯅꯤ ꯍꯥꯏꯗꯤ ꯑꯩꯅ ꯅꯪꯅ ꯂꯦꯞꯄ ꯉꯝꯕ ꯅꯠꯇꯦ ꯀꯝꯄꯅꯤꯗꯨꯒꯤ ꯅꯦꯝ ꯆꯤꯞ ꯑꯣꯏꯕ ꯒꯣꯗꯦꯗꯤꯗꯨꯅ ꯄ꯭ꯔꯤꯃꯤꯌꯝ ꯑꯣꯏꯔꯗꯤ ꯇꯥꯡꯉꯛꯑꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯃꯃꯤꯡꯗꯣ ꯑꯣꯏꯇꯥꯔꯒꯗꯤ ꯀꯝꯄꯜꯁꯔꯤ ꯍꯣꯡꯅ ꯉꯁꯥꯏ ꯂꯨꯄꯥ 1,400ꯒ ꯄꯤꯗꯣ ꯑꯗꯨꯅꯤ ꯁꯔꯒꯤ ꯇꯤꯝꯗ ꯏꯟꯇꯔꯟꯁꯤꯞ ꯇꯧꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯦ ꯑꯣꯀꯦ ꯑꯣꯀꯦ ꯅꯝꯕꯔ 1ꯗ ꯌꯨ ꯅꯤꯗ ꯇꯨ ꯕꯤ ꯒ꯭ꯔꯦꯖꯨꯋꯦꯠ ꯀꯣ ꯑꯍꯥꯟꯕꯗ ꯁꯣꯝ ꯒ꯭ꯔꯦꯖꯨꯋꯦꯠ ꯑꯣꯏꯕꯤꯔꯣ ꯁꯦꯀꯦꯟꯗ ꯁꯣꯝ MBA ꯑꯣꯏꯒꯦꯔꯥ PhD ꯑꯣꯏꯒꯦꯔꯥ everywhere ꯀꯣ anyone ꯅꯪ ꯑꯗꯨꯝ ꯏꯟꯇꯔꯟ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯃꯥꯔꯆꯇꯒꯤ ꯊꯥꯔꯛꯀꯅꯤ ꯍꯧꯖꯤꯛ ꯏꯟꯇꯔꯟꯒꯤ ꯕꯦꯠꯁꯦ ꯑꯣꯛꯇꯣꯕꯔꯗꯩ ꯍꯧꯈ꯭ꯔꯦ ꯍꯧꯖꯤꯛ ꯃꯣꯏ ꯃꯥꯔꯆꯇ ꯂꯣꯏꯔꯅꯤ ꯌꯥꯎꯁꯪ ꯃꯇꯨꯡꯗꯒꯤ ꯑꯩ ꯏꯟꯇꯔꯟꯒꯤ ꯐꯣꯔꯝ ꯊꯥꯔꯛꯀꯅꯤ ꯑꯗꯨꯗ ꯃꯅꯤꯄꯨꯔꯒꯤ ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯂꯣꯏꯔꯛꯄ ꯃꯌꯥꯝ ꯑꯃ ꯑꯦꯄ꯭ꯂꯥꯏ ꯇꯧꯕ ꯌꯥꯅꯤ ꯀꯣ ꯇꯣꯂꯣꯞꯁꯨ 10,000 ꯄꯤ ꯏꯟꯇꯔꯟꯁꯤꯞ ꯂꯣꯏꯔꯒ ꯑꯩ ꯀꯝꯄꯅꯤꯗ ꯑꯃꯨꯛ ꯊꯕꯛ ꯇꯧꯔꯅꯤ ꯁꯤꯗꯩ ꯈꯛꯇꯪ ꯅꯠꯇꯕꯤꯗ ꯏꯟꯇꯔꯅꯦꯁꯅꯦꯜꯗ ꯑꯃꯨꯛ ꯑꯗꯨꯒꯤ ꯖꯣꯕ ꯑꯣꯄꯣꯔꯆꯨꯅꯤꯇꯤꯁꯨ ꯂꯩ ꯑꯩꯉꯣꯟꯗꯩ ꯁꯥꯔꯇꯤꯐꯤꯀꯦꯠ ꯐꯪꯒ꯭ꯔꯅꯤ ꯑꯩꯅ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯇꯧꯖꯔꯤꯕ USꯀꯤ ꯀꯝꯄꯅꯤꯗꯨꯗ ꯑꯗꯨꯗ ꯑꯃꯨꯛ ꯈꯨꯗꯣꯡꯆꯥꯕ ꯑꯃꯨꯛ ꯂꯩ ꯑꯗꯨꯅ ꯋꯥꯔꯜ ꯋꯥꯏꯗꯇ ꯃꯥꯔꯀꯦꯇꯤꯡꯒꯤ internship ꯑꯩꯉꯣꯟꯗ ꯂꯣꯏꯒꯤ ꯇꯥꯔꯒꯗꯤ ꯅꯪꯅ ꯐꯪꯗꯣꯏꯁꯦ Googleꯒꯤ ꯁꯥꯔꯇꯤꯐꯤꯀꯦꯠ ꯑꯃ ꯐꯪꯒꯅꯤ ꯐꯦꯁꯕꯨꯛꯀꯤ ꯃꯦꯇꯥ ꯕꯤꯖꯤꯅꯦꯁꯀꯤ ꯁꯥꯔꯇꯤꯐꯤꯀꯦꯠ ꯑꯃ ꯐꯪꯒꯅꯤ ꯁꯤ ꯑꯅꯤ ꯄꯥꯏꯔꯒꯗꯤ ꯑꯩꯅ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯀꯝꯄꯅꯤꯁꯤꯗ ꯅꯪ ꯃꯥꯔꯀꯦꯇꯤꯡ ꯑꯦꯛꯁꯄꯔꯠ ꯅꯠꯇ꯭ꯔꯒꯁꯨ ꯃꯥꯔꯀꯦꯇꯤꯡ ꯁ꯭ꯄꯦꯁꯤꯂꯤꯁ ꯖꯣꯕ ꯑꯗꯨꯝ ꯐꯪꯒꯅꯤ ꯑꯗꯨ ꯄꯩꯁꯥꯁꯨ in terms of dollar ꯇꯥꯒꯅꯤ not Indian rupees that's the opportunities which you will get from me ꯑꯗꯨꯅ intern ꯇꯧꯕꯒꯤ okay ma'am question ꯂꯣꯏꯕꯤꯔꯕ ꯃꯌꯥꯝ ꯑꯩ ꯀꯣꯏꯁꯟꯁꯦ ꯂꯣꯏꯕꯤꯔꯒꯗꯤ ꯑꯩ ꯀꯣꯏꯁꯟꯁꯦ ꯃꯌꯥꯝ ꯑꯗꯨꯝ ꯍꯪꯕꯤꯔꯣ ꯀꯣ ꯃꯤꯅꯤꯠ ꯈꯤꯇꯪ ꯉꯥꯏꯖꯔꯦ ꯑꯗꯨꯅ ꯂꯣꯏꯗ꯭ꯔꯤꯀꯥꯟꯗ ꯑꯩ ꯃꯌꯥꯝꯒꯤ ꯀꯣꯏꯁꯟꯗꯣ ꯀ꯭ꯂꯤꯌꯔ ꯇꯧꯔꯒ ꯑꯩ ꯆꯠꯆꯒꯦ ꯇꯧꯕꯅꯤ ꯑꯗꯨꯗꯤ ꯑꯩ ꯃꯌꯥꯝꯒꯤ ꯀꯣꯏꯁꯟꯁꯦ ꯂꯣꯏꯔꯦꯅ ꯂꯧꯖꯔꯒꯦ ꯃꯌꯥꯝ ꯌꯥꯔꯦꯀꯣ okay so guys thank you very much ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯃꯌꯥꯝ ꯌꯨꯇ꯭ꯌꯨꯕꯇ ꯑꯣꯏꯔꯁꯨ ꯀꯝꯃ꯭ꯌꯨꯅꯤꯇꯤꯗ ꯖꯣꯏꯟ ꯇꯧꯗꯕ ꯃꯌꯥꯝ ꯑꯃ ꯀꯝꯃ꯭ꯌꯨꯅꯤꯇꯤꯗ ꯖꯣꯏꯟ ꯇꯧꯁꯟꯕꯤꯔꯣ ꯑꯦꯅꯤ ꯑꯩꯈꯣꯏꯒꯤ ꯌꯨꯇ꯭ꯌꯨꯕ ꯚꯤꯗꯤꯑꯣꯗ ꯗꯤꯁꯀ꯭ꯔꯤꯞꯁꯟ ꯌꯥꯎꯕꯅꯤ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗꯨꯗ ꯋꯥꯆꯦꯞꯀꯤ ꯑꯃ ꯇꯦꯂꯤꯒ꯭ꯔꯥꯝꯒꯤ ꯑꯃ ꯁꯤꯃꯁꯨ ꯍꯥꯏꯖꯒꯦ ꯑꯩ ꯑꯦꯕ꯭ꯔꯤꯗꯦ ꯃꯥꯔꯀꯦꯇꯤꯡꯒꯤ ꯇꯤꯞꯁ ꯄꯤꯕꯅꯤ ꯀꯣ ꯑꯩꯒꯤ ꯋꯥꯆꯦꯞꯇ ꯑꯣꯏꯒꯦꯔꯥ ꯇꯦꯂꯤꯒ꯭ꯔꯥꯝꯗ ꯑꯣꯏꯒꯦꯔꯥ ꯑꯗꯨꯒꯤ ꯅꯣꯂꯦꯖ ꯃꯌꯥꯝꯗꯣ ꯏꯁꯜꯂꯣ ꯀꯗꯥꯏꯗꯅꯣꯃ ꯍꯌꯦꯡꯋꯥꯏ ꯇ꯭ꯔꯦꯅꯤꯡ ꯃꯇꯝꯗ
ꯀꯥꯟꯅꯔꯛꯀꯅꯤ ꯌꯥꯝ ꯊꯤꯅ ꯍꯦꯛꯇ ꯑꯇꯣꯞꯄ ꯒ꯭ꯔꯨꯞ ꯑꯣꯔ ꯋꯥꯊꯤ ꯋꯥꯔꯦꯝ ꯐꯣꯇꯣ ꯅꯨꯡꯇꯣ ꯑꯩꯈꯣꯏ ꯊꯥꯒꯠꯇꯕꯅꯤ ꯚꯣꯏꯁ ꯄꯤꯛꯆꯔꯗ ꯑꯣꯏꯔꯁꯨꯀꯣ ꯅꯣꯂꯦꯖ ꯕꯦꯁ ꯀꯅꯥꯒꯨꯝꯕ ꯑꯝꯗ ꯀꯥꯟꯅꯒꯗꯧꯕ ꯑꯣꯏꯅ ꯊꯥꯒꯠꯁꯤ ꯑꯗꯨꯒ ꯁꯣꯝꯅꯁꯨ ꯁꯣꯝꯗ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯃꯌꯥꯝꯗ ꯀꯥꯟꯅꯒꯗꯧꯕ ꯂꯩꯔꯗꯤꯅꯦ ꯑꯩꯉꯣꯟꯗ ꯔꯤꯆ ꯑꯥꯎꯠ ꯇꯧꯕꯤꯔꯣ ꯇꯥꯟꯅꯁꯤꯀꯣ ꯑꯗꯨꯒ ꯃꯌꯥꯝꯗ ꯀꯥꯟꯅꯒꯗꯧꯕ ꯑꯣꯏꯇꯥꯔꯗꯤ ꯑꯩꯈꯣꯏ ꯊꯥꯒꯠꯁꯤ ꯑꯗꯨ ꯅꯠꯇꯕꯤꯗ ꯍꯧꯖꯤꯛꯀꯤ ꯂꯩꯗꯅ ꯑꯗꯨꯝꯕꯗꯨꯗꯤ ꯊꯥꯒꯠꯄꯤꯔꯛꯑꯅꯣ ꯃꯌꯥꯝ ꯑꯩ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯔꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯌꯥꯝ ꯚꯦꯂꯨꯕꯜ ꯂꯩꯅ ꯍꯥꯏꯗꯤ ꯁꯤꯗ ꯂꯥꯛꯄ ꯃꯤꯗꯨꯗꯤ ꯅꯣꯂꯦꯖꯇꯤ ꯍꯩꯔꯒ ꯑꯗꯨꯝ ꯆꯠꯄꯤꯀꯣ ꯑꯗꯨꯒ ꯁꯣꯝꯅꯁꯨ ꯆꯥꯎꯈꯠꯄ ꯑꯣꯏꯕꯤꯌꯨ ꯁꯣꯝꯅ ꯆꯥꯎꯈꯠꯄꯗꯣ ꯑꯩꯒꯤꯁꯨ ꯃꯥꯏꯅꯤ ꯁꯣ ꯊꯦꯡꯛ ꯌꯨ ꯚꯦꯔꯤ ꯃꯆ ꯒꯥꯏꯁ I will speak to you at on Monday si coming Monday sida 4 p.m. ko Indian Standard Time ni sida ai Zoom da ꯑꯩꯈꯣꯏꯒꯤ community member ꯈꯛꯇꯅꯤ ko sida ai satra kun khatang lawgani just only like aina takchagadoriba satra kun sa ai choose tawjagani adunani aina Zoom tawdusa ai pulap loinamukta takadawba nate kaigino hai taragadi every person has a different way of magi learning leijai ko adulai ai survey am tawjagani aduga angang kun hana ana semjage ai students aduga ai thadoroke market do som kano oitaragadi eligible oitaragadi numituda idum haijarake ko aiga nanga 30 minutes wari sanaraktoni aduga eligible oitaragadi som training yaube yani natragadi loino sida eta laga eta yauge adudi yaroi kaigino di there is some specification khaleiba laptop laito miduna command training tawdino internet laito miduna command join tawdino oirodabda ji aisu matam manganingde kaigino di aisu thobak am chilli no su thabak chilli ko oigadaba mida takuna phawam lakpam leiba aduna mayam eligibility criteria do aina haijaidune mobile am leibiro laptop am leibiro internet ama sambiro ko aduga artificial intelligence sudi paisa thigaju sinabe free da ju sine mainly internet am leitaba soyaroi wifi lobiyo ko laptop am lebiyo aduga mobile ama si mayam tangai phadre si ahum je leiba mi do ai training tawjagani ai hujikchu clear hojine hangwai training horokana sir ai laptop leite adu leite you are not qualified duna mayam YouTube to oigera Zoom do oigera sigi ahum leiba mi dudi ai training tawjagani mayam clear oibirabo okay awesome aduna mayam ngasigidi mayam kainarasi aduga aina saigi aigi website tugi blueprint do mayam khangogdredana ai amuk somda pirakeba ado ai Facebook ki link to ai pungai mutang pibiyo ko ai Facebook to ai community da ai thagatjarke aduga mayam Facebook to da changaga somda ai blueprint nam tharkeba how to build a website in just 6 steps number 1 the domain library hosting to biro WordPress install to biro adagi 4 ta tono to biro plugins to biro adagi di 5 ta nang sagi menu kari kara man do create to biro ko theme go hapchandana step number 3 or 4 the theme do hapchalo aduga step number 6 tagi di som WordPress ki website to saba hobiro chitang khangbiyo khangdredana aigi team ga tawga takeba website saba matamda somna course leigadong nate paisa tingan gano koi meitei mchanga ta ai help toge aduna aina free da taise aidi website saba haite lairo no ngasidagi ai support toge website saba soidana haini ngasidagi so thank you very much guys and I'll see you on Monday 4 p.m. do mayam na hojik chinma mayam kai thoga silai se am harawi YouTube ki mayam su ado ngasi gidi mayam kainersi bye everyone Good night, sir. good night thank you Happy Tablet. anniversary once again. Thank you very much. That really means a lot. Jadi, ma'am, kindness ni ko.